ꯅꯣꯡꯁꯥꯕ ꯃꯄꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯤꯟ ꯀꯥꯡꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯗꯨ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯍꯣꯏ, ꯅꯪꯅ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨ ꯐꯩ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯥꯡꯕꯅꯤ ꯍꯥꯏꯕꯒꯤꯗꯤ ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯗ ꯃꯇꯦꯡ ꯇꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯑꯣꯏꯅꯤꯡꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯁꯤꯈꯛꯀꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯔꯥꯟꯕ ꯇꯥꯍꯧꯔꯕꯤꯁꯤꯡꯁꯦ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕꯁꯦ? ꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯀꯅꯥꯅ ꯄꯤꯕꯤꯒꯅꯤ?" ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ, "ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯒꯅꯨ ꯏꯕꯨꯡꯉꯣ." "ꯇꯥꯔꯣꯏꯒꯦ ꯍꯥꯏꯁꯨ ꯉꯝꯗꯦ ꯏꯃꯥ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯑꯩꯒꯤ ꯈꯨꯠꯁꯨ ꯌꯥꯎꯕꯒꯨꯝ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯈꯜꯂꯤꯕꯁꯦ ꯁꯤꯃꯇꯪꯒ ꯀꯣꯛꯍꯟꯕꯤꯌꯨ." "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯍꯥ? ꯅꯪ ꯉꯥꯎꯔꯦ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯦ꯫ ꯃꯤꯔꯣꯜ ꯇꯥꯗꯕ ꯋꯥ ꯉꯛꯇ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨ, ꯅꯆꯥꯅꯨꯄꯥ ꯉꯥꯎꯔꯦꯅꯦ." ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯃꯥꯅ ꯅꯣꯡꯁꯥꯕꯗ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯁꯥꯕꯨ ꯋꯥꯈꯜ ꯇꯥꯖꯔꯤꯕ꯭ꯔꯥ?" "ꯏꯃꯥ, ꯃꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯃꯆꯥꯅꯤ, ꯃꯆꯦꯅꯤ, ꯃꯆꯟꯅꯤ꯫ ꯅꯈꯣꯏꯅ ꯑꯩ ꯅꯨꯡꯁꯤꯕꯒꯨꯝ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ, ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯅꯨꯡꯁꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯍꯣꯏ, ꯑꯩ ꯍꯥꯏꯔꯒꯨꯝꯁꯤ, ꯏꯆꯦꯗ ꯑꯣꯏꯔꯝꯃꯕ ꯏꯃꯥ, ꯅꯈꯣꯏ ꯀꯔꯤ ꯇꯧꯅꯤ? ꯏꯆꯦꯕꯨ ꯅꯪꯗꯤ ꯏꯖꯠ ꯃꯥꯡꯂꯤꯕꯅꯤ, ꯁꯤꯖꯔꯨꯔꯣ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯏꯕꯨꯡꯉꯣ." ꯅꯣꯡꯁꯥꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯠꯄꯅ ꯁꯨꯞꯅꯇꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯂꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯣꯛꯂꯤꯕ, ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯁꯦꯟꯅꯔꯛꯂꯤꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏꯗ꯭ꯔꯥ?" ꯅꯣꯡꯁꯥꯕ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯗꯨ ꯃꯃꯥꯗꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯁꯥꯕ ꯊꯣꯏꯅ ꯇꯥꯁꯤꯜꯂꯝꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯀꯩꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯀꯩꯐꯥꯁꯨ ꯃꯌꯨꯝ ꯁꯦꯝꯖꯤꯜꯂꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯇꯥꯏꯅꯦ ꯅꯪꯕꯣ?" "ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯅꯤꯡꯕꯅꯤ, ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯍꯤꯡꯁꯤꯗ ꯂꯦꯛꯀꯅꯤ, ꯑꯗꯨꯅ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯧꯔꯥꯡ ꯇꯧ꯫ ꯅꯪꯒꯤ ꯇꯨꯝꯐꯝꯒ ꯂꯩꯇꯦꯗ, ꯅꯌꯨꯝꯗ ꯇꯨꯝꯃꯨꯆꯣ꯫ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯅꯣꯡꯃꯇ ꯂꯩꯁꯤꯗꯤ ꯌꯥꯗ꯭ꯔꯒ ꯉꯁꯤ ꯐꯦꯡꯉꯒ ꯂꯥꯛꯏꯁꯤꯅ?" "ꯈꯪꯗꯦ, ꯑꯩꯁꯦ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛꯁꯦ꯫ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ." "ꯗꯣꯛꯇꯔꯁꯨ ꯉꯥꯎꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ." "ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯀꯣꯛꯁꯦ ꯑꯃꯨꯛ ꯄꯨꯕ ꯉꯝꯗꯦ꯫ ꯐꯤꯂꯣꯁꯣꯐꯤ ꯂꯧꯗꯨꯅ ꯂꯩꯒꯗꯕ ꯅꯪꯅ ꯃꯦꯗꯤꯀꯦꯜ ꯇꯝꯁꯤꯟꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ." "ꯈꯪꯗꯦ, ꯑꯩꯅ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯈꯜꯂꯤ꯫ ꯋꯥꯈꯜ ꯑꯁꯦ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯣꯏ, ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯕ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." "ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ?" "ꯇꯣꯛꯑꯁꯤꯗ ꯃꯁꯤ ꯋꯥꯁꯤ꯫ ꯊꯕꯛ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ? ꯕꯥꯔꯇꯣꯟꯅ ꯀꯌꯥꯝ ꯄꯤꯈ꯭ꯔꯕ? ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯡꯕꯨ ꯇꯧꯒꯗꯕꯅ ꯀꯌꯥꯝ ꯂꯩꯔꯦ? ꯑꯩ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯔꯒꯦ." "ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯒꯅ ꯈꯔꯗꯤ ꯇꯧꯔꯨꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯀꯥꯡꯕꯨꯁꯤꯕꯨ ꯑꯩꯕꯨ ꯇꯧꯒꯗ꯭ꯔꯅꯦ? ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨ ꯂꯧꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯡꯕꯨ ꯏꯟꯚꯥꯏꯠ ꯇꯧꯗ꯭ꯔꯗꯤ ꯐꯖꯕ ꯋꯥꯠꯂꯣꯏꯗ꯭ꯔꯣ? ꯌꯥꯔꯤꯈꯩ ꯊꯕꯛꯁꯦ ꯁꯝꯖꯤꯜꯂꯒꯦ ꯈꯜꯂꯤꯕ ꯑꯩꯅꯗꯤ." "ꯁꯝꯖꯤꯟꯕꯗ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡ ꯌꯥꯎ ꯂꯩꯔꯝꯅꯤ." ꯀꯩꯐꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕꯅ꯫ "ꯑꯩꯒꯤ ꯆꯤꯟꯁꯤꯗꯤꯕꯀꯣ, ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯗ ꯂꯩꯅꯤꯒ ꯍꯥꯏꯈ꯭ꯔꯤꯗꯨ ꯀꯝꯗꯧꯕꯅꯣ? ꯂꯩꯔꯗꯕꯅꯤ ꯀꯩꯅꯣ, ꯐꯥꯒꯤꯔꯣ? ꯇꯣꯝꯕꯗꯣ ꯌꯦꯟ KG 2ꯃꯨꯛꯇ ꯂꯧꯍꯜꯂꯨꯁꯣ, ꯀꯪꯅ ꯃꯍꯤ ꯌꯥꯎꯗꯕꯤ ꯅꯞ ꯂꯥꯎꯅ ꯉꯧꯔꯒ ꯑꯝꯇ ꯆꯥꯔꯒ ꯃꯊꯥꯁꯤ ꯏꯪꯅ ꯁꯥꯔꯒꯦ." "ꯃꯊꯥ ꯁꯥꯔꯁꯨ ꯆꯔꯥꯗꯤ ꯍꯦꯟꯕ ꯌꯥꯗꯦ ꯁꯤꯅꯤ ꯅꯪ ꯈꯜꯂꯤꯁꯦ? ꯄꯨꯛ ꯍꯥꯡꯉꯒ ꯃꯊꯥ ꯁꯥꯕ ꯍꯩꯅꯗꯤ." "ꯇꯣꯝꯕ, ꯁꯦ ꯌꯦꯟꯗꯣ KG 2 ꯂꯧꯔꯣ, ꯑꯗꯨꯒꯅꯦ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯁꯤꯜꯂꯣ." "ꯍꯣꯏ ꯇꯥꯃꯣ." ꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩꯐꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤꯕꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯀꯩꯐꯥꯁꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯣꯡꯁꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ꯫
ꯑꯗꯨꯕꯨ ꯃꯥ ꯊꯣꯛ ꯍꯦꯛ ꯍꯪꯖꯤꯜꯂꯨꯗꯦ꯫ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯅꯣꯡꯁꯥꯕ ꯃꯁꯥꯅ ꯑꯗꯨꯝ ꯍꯧꯗꯣꯔꯛꯀꯗꯕ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯅꯅꯤ꯫ ꯀꯩꯐꯥꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯗꯨꯗꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯇꯣꯟ ꯊꯣꯛꯑꯝꯃꯅꯤꯅꯦ꯫ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ, ꯃꯤꯅ ꯉꯥꯡꯅꯅꯤꯅ ꯁꯨꯝ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤꯗꯨꯅ ꯆꯨꯝꯃꯦ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯅꯤ꯫ ꯅꯪꯕꯨ ꯍꯥꯟꯅꯁꯨ ꯇꯧꯗꯥꯏꯅꯦ ꯑꯗꯨꯕꯨ? ꯀꯩꯐꯥ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦꯅꯦ ꯅꯪ꯫ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯁꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯀꯩꯐꯥ ꯋꯥ ꯉꯥꯡꯗꯨꯅ ꯅꯣꯡꯁꯥꯕꯗ ꯑꯌꯦꯠꯄ ꯄꯤꯔꯨꯗꯦ꯫ ꯇꯞꯅ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯍꯥꯏꯗꯣꯛꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯒꯨꯝꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯅꯕꯔꯥ? ꯀꯔꯤꯒꯤꯁꯨ ꯈꯪꯅꯔꯣꯏ꯫ ꯃꯃꯤꯠ ꯀꯥꯛꯊꯣꯛꯂꯛꯄꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯑꯒꯕꯨ ꯅꯣꯡꯁꯥꯕ ꯇꯞꯅ, ꯑꯩꯅ ꯁꯅꯔꯦꯝꯕꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜꯁꯤꯗ ꯋꯥꯔꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯒ ꯑꯩꯒ ꯀꯔꯤ ꯊꯣꯛꯅꯩ? ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯈꯟꯕꯁꯦ ꯑꯩꯁꯦ ꯂꯥꯜꯂꯗ꯭ꯔꯥ? ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯁꯅꯔꯦꯝꯕꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯥ ꯂꯥꯟꯗꯦ꯫ ꯅꯨꯄꯤꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯤꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯔꯥꯜꯅꯤ꯫ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯅꯧꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯔ ꯊꯧꯅꯥ ꯐꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨ꯫ ꯍꯪꯉꯣ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯐꯝꯁꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯅꯤ꯫ ꯂꯤꯁꯤꯡꯔꯛꯁꯨ ꯃꯥꯡꯁꯅꯨ, ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯑꯒꯅ ꯁꯅꯔꯦꯝꯕꯤꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯊꯧꯗꯣꯛꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯒꯅ ꯀꯣꯛꯁꯦ ꯈꯔ ꯊꯣꯛꯏ ꯑꯩ꯫ ꯃꯊꯪꯗꯩꯗꯤꯅꯦ ꯑꯩꯒ ꯋꯥ ꯇꯥꯅꯕ ꯂꯥꯛꯑꯗꯤ ꯄꯩꯁꯥ ꯂꯧꯔꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯌꯨꯝꯗꯒꯤ ꯇꯦꯟꯁꯟ ꯑꯔꯣꯏꯕꯤꯗ ꯂꯥꯛꯏꯅꯤ ꯍꯥꯏꯕ꯫ ꯆꯤꯟꯕꯥꯜꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯉꯥꯡꯂꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯌꯥꯗꯦ꯫ ꯁꯅꯔꯦꯝꯕꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯕꯤꯔꯁꯤꯔ ꯈꯪꯗꯦ꯫ ꯀꯩꯐꯥꯗꯤ ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯅ, ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯩꯅ ꯈꯛ ꯌꯥꯔꯒ ꯌꯥꯒꯗꯕꯅꯤ ꯅꯠꯇꯦ꯫ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯋꯥꯔꯥ? ꯃꯣꯏꯒꯤꯗꯤ ꯊꯑꯣꯏꯅ ꯇꯥꯔꯨꯗ꯭ꯔꯕꯁꯨ ꯌꯥꯕꯨ ꯌꯥꯏꯗ꯫ ꯏꯁ ꯊꯧꯅꯥꯁꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯤ꯫ ꯑꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕꯅ, ꯆꯥꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯊꯣꯡꯉꯣ, ꯏꯟꯁꯥꯡꯗꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯃꯩ ꯍꯧꯒꯠꯂꯒ ꯊꯣꯡꯉꯛꯑꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯣꯡꯁꯥꯕꯅ, ꯉꯥꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯣꯗ ꯅꯪꯕꯣ, ꯃꯤ ꯑꯔꯨꯕ ꯋꯥ ꯍꯥꯏꯔꯛꯇꯧꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯀꯩꯐꯥ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯒ, ꯍꯜꯂꯣ ꯁꯅꯥ, ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯁꯅꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯂꯨꯕ ꯑꯇꯩ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ꯫ ꯅꯣꯡꯁꯥꯕꯅ ꯃꯅꯤꯡꯗꯒꯤ, ꯅꯇꯨꯅ ꯍꯦꯟꯅ ꯂꯨꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩ ꯆꯦꯟꯊꯣꯛꯈꯤꯅꯤꯀꯣ꯫ ꯀꯩꯐꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯗꯥ ꯅꯣꯡꯁꯥꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ? ꯇꯜꯂꯤꯍꯦ꯫ ꯑꯁꯤꯕꯨ ꯃꯤꯔꯣ? ꯀꯩꯝ ꯈꯜꯂꯨꯅꯣ꯫ ꯅꯣꯡꯁꯥꯕ ꯑꯃꯨꯛ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯝꯃꯒ ꯏꯃꯨꯡꯔꯣꯝꯗ ꯆꯪꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯉꯁꯥꯏ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯔꯤꯉꯩ ꯃꯥꯏ ꯄꯜ ꯉꯥꯛꯄ ꯍꯥꯏꯕ ꯕꯗꯃꯥꯁ ꯃꯥꯟꯕ ꯑꯉꯥꯡꯗꯣ ꯀꯨꯏꯟ ꯏꯟꯅꯔꯛꯏ꯫ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ ꯅꯉꯣꯟꯗꯗꯤ? ꯍꯥꯏꯔꯛꯇꯦ꯫ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯇꯧꯔꯒ ꯉꯥꯡꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯏ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯅꯝꯕꯔꯗ ꯅꯠꯇꯅ ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯧꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦ꯫ ꯐꯅ ꯐꯔꯝꯕ ꯑꯉꯥꯡꯅꯤ, ꯃꯄꯥꯅ ꯍꯦꯛ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯐꯥ ꯇꯞꯂꯞꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯁꯅꯥꯗ? ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯐꯨꯗꯦꯛꯀꯗꯕꯅꯤ꯫ ꯗꯣꯛꯇꯔꯅꯕꯨ ꯃꯤ ꯐꯨꯅꯕ꯭ꯔꯣ? ꯅꯪ ꯅꯨꯄꯥꯗꯤ ꯑꯣꯜꯔꯥꯎꯟꯗꯔꯅꯤ ꯕꯦꯕꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯕꯤꯃꯣꯂꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯦꯃꯥ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯉꯛꯇꯃꯛ ꯅꯣꯝꯃꯛꯏ꯫ ꯕꯤꯃꯣꯂꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫
ꯁꯅꯔꯦꯝꯕꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤ꯫ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡꯗꯨ ꯑꯃꯨꯛ ꯍꯥꯡꯉꯛꯄꯗꯨꯗ ꯁꯅꯔꯦꯝꯕꯤ ꯃꯃꯥꯗꯨ ꯑꯃꯨꯛ ꯍꯜꯂꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯤꯠ ꯄꯥꯡꯉꯛꯄꯗ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ ꯃꯤꯗꯨ ꯎꯕꯗ ꯁꯅꯔꯦꯝꯕꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯇꯞꯅ, "ꯁꯅꯔꯦꯝꯕꯤ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ." ꯁꯅꯔꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯁꯨ ꯄꯥꯈꯠꯄꯗꯤ ꯐꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯆꯤꯡꯂꯦꯟꯅ, "ꯅꯪꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯍꯟꯕꯒꯤꯗꯃꯛ ꯑꯩ ꯂꯥꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ, ꯑꯩ ꯇꯁꯦꯡꯅ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ." ꯁꯅꯔꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯆꯤꯡꯂꯦꯟꯗ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯆꯤꯡꯂꯦꯟꯁꯨ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯅ ꯆꯪꯉꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯅꯔꯁ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯆꯤꯡꯂꯦꯟꯗꯨ ꯃꯥꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯍꯜꯂꯛꯄꯗꯗꯤ ꯚꯥꯅꯨꯃꯇꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯚꯥꯅꯨꯃꯇꯤꯅ, "ꯀꯔꯥꯏꯗ ꯆꯠꯂꯨꯏ? ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯤ ꯑꯣꯏꯔꯤꯅꯤꯅꯦ." "ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯏꯃꯥꯅ ꯄꯥꯅꯐꯝ ꯊꯣꯛꯇꯦ." "ꯄꯥꯅꯍꯧꯗꯕ, ꯁꯦꯟꯅꯍꯧꯗꯕꯗꯨꯅꯅꯤ ꯍꯧꯖꯤꯛꯅ ꯄꯨꯟꯁꯤꯗꯣ ꯂꯨꯈꯥꯛꯈꯣꯝꯗ ꯇꯥꯔꯤꯗꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯦ ꯅꯆꯟꯅꯨꯄꯤꯒꯤ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ." "ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯨ ꯀꯔꯤ ꯇꯧꯔꯦ?" ꯚꯥꯅꯨꯃꯇꯤꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯐꯣꯇꯣ ꯑꯃ ꯆꯤꯡꯂꯦꯟꯗ ꯎꯠꯂꯒ, "ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯊꯦꯡꯅꯕ ꯃꯐꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯅꯕ ꯅꯪꯒꯤ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯈꯣ." "ꯃꯔꯝꯗꯤ?" ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯤꯡꯂꯦꯟꯗꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, "ꯅꯆꯥꯅꯨꯄꯤꯗ ꯁꯣꯛꯂꯛꯑꯕ ꯃꯇꯝꯗꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ? ꯅꯨꯡꯉꯥꯏꯇꯕ, ꯅꯨꯄꯥꯗꯨ ꯐꯥꯔꯒ ꯅꯆꯥꯅꯨꯄꯤ ꯁꯤꯟꯅꯈꯤꯕ, ꯂꯧꯁꯤꯜꯂꯨ ꯌꯥꯔꯛꯇ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯂꯣꯏꯅ ꯈꯜꯂꯝꯒꯅꯤꯅꯦ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯨꯝꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯃꯤꯒꯤꯁꯨ ꯃꯃꯥꯗꯨꯅ ꯃꯆꯥꯗꯣ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯝꯗꯣꯏꯅꯤ." ꯚꯥꯅꯨꯃꯇꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯒꯨꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤ꯫ ꯑꯗꯨꯒ, "ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧ." "ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕꯅꯤꯀꯣ꯫ ꯏꯆꯟꯁꯤꯁꯨ ꯅꯪꯅ ꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯟꯁꯨ ꯃꯁꯥꯅ ꯈꯪꯅ ꯃꯥꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯂꯃꯈꯥꯡꯗ ꯑꯩꯒꯨꯝꯕ ꯑꯃꯅ ꯃꯥꯡꯍꯟꯕꯤꯕ." ꯚꯥꯅꯨꯃꯇꯤ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯩꯐꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯩꯐꯥꯅ ꯄꯣꯠ ꯑꯃ ꯂꯧꯔꯨꯒꯦꯅ ꯆꯠꯈ꯭ꯔꯤꯉꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯅꯔꯦꯝꯕꯤꯒꯤ ꯄꯥꯎ ꯄꯤꯔꯛꯏ꯫ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯐꯠ ꯊꯣꯛꯈꯤ꯫ ꯀꯩꯐꯥꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯅ ꯍꯜꯂꯝꯃꯤ꯫ ꯀꯩꯐꯥꯅ, "ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ?" ꯅꯣꯡꯁꯥꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ꯫ ꯊꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯁꯅꯔꯦꯝꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯡꯁꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯑꯝꯇ ꯊꯣꯛꯄꯤꯌꯨ, ꯑꯩ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ." ꯂꯩꯔꯝꯕꯁꯤꯡꯗꯨ ꯅꯣꯡꯁꯥꯕꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯁꯥꯕ ꯇꯞꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯃꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯅꯔꯦꯝꯕꯤ, ꯁꯤꯒꯤ ꯅꯣꯠꯕꯨꯛꯁꯤꯗꯅꯦ ꯏꯔꯛꯑꯣ꯫ ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯀꯅꯥ ꯂꯥꯛꯑꯝꯃꯦ? ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯦ?" ꯁꯅꯔꯦꯝꯕꯤ ꯋꯥꯅ ꯅꯣꯠꯕꯨꯛꯇꯨꯗ "ꯆꯤꯡꯂꯦꯟ" ꯍꯥꯏꯅ ꯏꯔꯛꯏ꯫ ꯅꯣꯡꯁꯥꯕ ꯁꯅꯔꯦꯝꯕꯤꯅ ꯆꯤꯡꯂꯦꯟ ꯎꯕꯗ ꯀꯤꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯄꯤꯗꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯀꯞꯄꯗꯨ ꯋꯥꯔꯗꯨꯅ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯇꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯕꯤꯃꯣꯂꯥꯗ ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯁꯨ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯋꯥ ꯁꯤꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯩꯐꯥꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯥ ꯀꯩꯐꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ꯫ ꯀꯩꯐꯥꯁꯨ ꯑꯣꯛꯈꯠꯂꯛꯇꯨꯅ, "ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯀꯥꯏꯗꯅ ꯆꯠꯂꯤꯗꯨꯕꯣ?" ꯅꯣꯡꯁꯥꯕꯅ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯀꯩꯐꯥꯅ, "ꯌꯥꯗ꯭ꯔꯦꯗꯅ, ꯑꯩ ꯂꯩꯍꯧꯔꯦ." ꯅꯣꯡꯁꯥꯕ ꯏꯉꯛꯉꯛꯅ, "ꯀꯩꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯗꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯕꯅꯣ?" "ꯍꯣꯏ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ."
ꯐꯔꯦ ꯐꯔꯦ ꯐꯣꯟꯗꯨ ꯊꯝꯅꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯇꯧꯔꯛꯏ ꯍꯜꯂꯣ ꯑꯩꯈꯣꯏ ꯆꯦ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯀꯅꯥꯅꯣ ꯂꯩꯁꯤꯔꯣ ꯇꯨꯝꯗ꯭ꯔꯤꯕ ꯅꯣꯏꯕꯣ ꯊꯦꯡꯉꯦꯅꯦ ꯇꯨꯝꯃꯗꯧꯅꯤ ꯆꯦꯒꯤ ꯄꯨꯅꯕ ꯐꯤ ꯃꯌꯥꯝ ꯊꯨꯞꯇꯅ ꯂꯩꯔꯨꯕ ꯑꯗꯨꯒꯤꯅꯤ ꯊꯣꯛꯂꯛꯑꯁꯦ ꯄꯥꯏꯍꯜꯂꯛꯑꯒꯦ ꯆꯦ ꯗꯥ ꯀꯩꯐꯥꯅꯦ ꯍꯜꯂꯣ ꯗꯣꯛꯇꯔ ꯕꯥꯕꯣ ꯊꯦꯡꯅ ꯇꯨꯝꯒꯅꯨꯅꯦ ꯗꯥꯛ ꯁꯔꯀꯜꯒ ꯂꯣꯏꯅ ꯂꯩꯕ ꯇꯥꯔꯦ ꯅꯃꯤꯠꯀꯗꯣ ꯇꯨꯝꯃꯗꯧꯅꯤ ꯑꯗꯣ ꯗꯥꯛ ꯁꯔꯀꯜꯗꯤ ꯅꯨꯄꯥꯁꯨ ꯂꯩꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯦ ꯇꯧꯔꯤꯁꯤ ꯂꯩꯁꯤꯅ ꯐꯣꯟ ꯂꯧꯈ꯭ꯔꯒ ꯌꯥꯔꯦꯗꯥ ꯀꯩꯐꯥ ꯊꯝꯃꯒꯦ ꯏꯆꯦꯒ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯟꯅꯗꯧ ꯂꯩ ꯀꯨꯏꯅ ꯂꯩꯒꯅꯨꯀꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈꯤ ꯀꯩꯐꯥ ꯁꯣꯝꯗ ꯍꯩꯃꯥ ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩ ꯂꯩꯁꯤꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯒ ꯑꯍꯣꯠ ꯑꯄꯥ ꯁꯥꯕꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯍꯩꯃꯥ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯦ ꯃꯤ ꯑꯗꯣ ꯋꯥꯔꯤ ꯂꯤꯅꯦ ꯍꯥꯏꯕꯗꯣ ꯂꯤꯔꯛꯑꯣ ꯑꯩ ꯉꯥꯏꯔꯤ ꯇꯥꯅꯕ ꯀꯗꯥꯏꯗꯒꯤ ꯍꯧꯁꯤꯒꯦ ꯑꯩꯕꯣ ꯆꯦ ꯃꯀꯣꯛꯇꯒꯤ ꯂꯤꯔꯣ ꯃꯀꯣꯛꯇꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯗꯗꯥꯒ ꯑꯩꯒꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯅꯤ ꯑꯦꯋꯥꯔꯗꯇꯣ ꯑꯩꯅ ꯄꯤꯌꯨꯗꯅ ꯗꯗꯧꯅ ꯄꯤꯍꯜꯂꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯉꯝꯖꯕꯤ ꯊꯥꯗꯅ ꯃꯥꯕꯨ ꯏꯁꯇꯣꯛ ꯇꯧꯁꯤꯜꯂꯦ ꯆꯦꯅ ꯑꯩꯁꯦ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕꯅꯤ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯆꯦꯅ ꯍꯥꯏꯔꯤꯗꯣ ꯁꯨꯝ ꯃꯥꯟꯗꯕ ꯑꯗꯩꯗꯤ ꯃꯈꯣꯏ ꯕꯕꯥꯒ ꯑꯩꯒꯤ ꯏꯇꯧꯒꯅ ꯏꯪꯒꯦꯖ ꯇꯧꯔꯒ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯑꯗꯨꯗꯤ ꯆꯦꯒ ꯗꯥ ꯀꯩꯐꯥꯒꯁꯦ ꯍꯥꯟꯅ ꯑꯦꯔꯦꯟꯖꯅꯤꯅꯦꯀꯣ ꯃꯁꯥꯅꯒꯗꯤ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝꯅꯦ ꯇꯧꯔꯝꯗꯣꯏꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯐꯥꯈ꯭ꯔꯦ ꯃꯥꯗꯣ ꯆꯦꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯤ ꯃꯥ ꯁꯤꯖꯈꯤ ꯌꯥꯔꯦꯗ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯅꯕꯥꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯔꯣ ꯊꯦꯡꯉꯦꯅꯦ ꯇꯨꯝꯊꯣꯛꯑꯣ ꯂꯩꯁꯤꯅ ꯄꯨꯡ ꯌꯦꯡꯂꯒ ꯑꯩꯃꯥ ꯆꯦ ꯄꯨꯡ 12 ꯇꯥꯔꯝꯃꯦ ꯇꯨꯝꯃꯁꯤꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯇꯨꯝꯅꯕ ꯍꯣꯠꯅꯈꯤ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯕꯗꯒꯤ ꯇꯣꯛꯂꯒ ꯇꯨꯝꯃꯒꯦ ꯇꯧꯔꯤꯉꯩ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯀꯩꯐꯥꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯒ ꯍꯜꯂꯣ ꯑꯆꯧꯕ ꯅꯪ ꯍꯌꯦꯡ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯄꯨꯡ ꯀꯌꯥꯗ ꯁꯪꯒꯅꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯒꯦ ꯃꯃꯥꯡꯗꯤ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯑꯝꯕ ꯌꯥꯔꯣꯏ ꯇꯣꯝꯕꯅ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯀꯩꯐꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯨꯔꯒ ꯄꯨꯡ ꯊꯦꯡꯉꯝꯕꯗꯨꯗ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯤ ꯁꯅꯥꯍꯟꯕꯤꯅ ꯗ꯭ꯔꯥꯏꯚꯔ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯏ ꯃꯆꯥꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯂꯂꯤꯠꯅ ꯍꯥꯏꯔꯛꯏ ꯆꯥꯛꯇꯣ ꯑꯆꯧꯕꯒꯤꯁꯨ ꯈꯔ ꯍꯥꯞꯄꯨ ꯕꯣꯔꯥ ꯍꯧꯅ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥꯗꯨꯅꯕꯨ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯤꯌꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯅꯪꯅ ꯅꯨꯡꯁꯤꯅ ꯇꯧꯔꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯩꯁꯦ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯉꯥꯡꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯟꯅ ꯃꯥꯕꯨ ꯏꯟꯊꯣꯛꯈꯤꯕ꯭ꯔꯅꯦ ꯃꯅꯨꯡ ꯀꯟꯗꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯨꯗꯒꯤ ꯏꯃꯥ ꯀꯧ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯀꯔꯤꯁꯨ ꯀꯥꯏꯗꯅ ꯇꯧꯔꯤ ꯍꯥꯏꯅ ꯈꯜꯂꯤꯗ ꯌꯥꯔꯦ ꯇꯣꯛꯑꯣ ꯁꯤꯈꯛ ꯍꯥꯏꯔꯨꯕꯗ ꯋꯥ ꯌꯥꯝꯅꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯂꯣ ꯍꯥꯞꯄꯨꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯂꯤꯠ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯄꯥꯏꯔꯤꯕ ꯖꯔꯞꯇꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯍꯜꯂꯛꯇꯧꯔꯦꯗꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯝꯕꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯤ ꯅꯨꯡꯁꯤꯔꯣꯏ ꯇꯧꯔꯤ ꯑꯣꯟꯊꯣꯛꯅ
ꯃꯁꯤ ꯍꯅꯨꯕꯁꯤꯁꯨꯅꯦ ꯊꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯄꯥꯟꯗꯒꯤ "ꯑꯣ ꯏꯃꯥ, ꯏꯃꯥ!" ꯍꯩꯃꯥ, ꯏꯆꯥ ꯌꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯊꯣꯛꯂꯛꯂꯒ "ꯏꯕꯨꯡꯉꯣ, ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ꯫ ꯀꯔꯤꯅꯣ ꯅꯁꯥꯁꯤ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯕꯗꯧꯅ? ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯃꯤ?" "ꯀꯩꯁꯨ ꯀꯝꯊꯗꯕꯅꯤꯗ ꯏꯃꯥ, ꯅꯪ ꯁꯤꯟꯅꯕ." "ꯏꯃꯥꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯏꯆꯥ ꯈꯛꯀꯤꯅꯤ." ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯅꯣꯡꯗ꯭ꯔꯦꯟ ꯋꯥꯈꯜꯗ "ꯑꯩꯕꯨ ꯂꯩꯗꯤꯌꯥꯗ ꯐꯣꯟ ꯇꯧꯒꯗ꯭ꯔꯅꯦ? ꯇꯧꯔꯔꯣꯏꯒꯦꯗ. ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯌꯦꯠꯂꯒ ꯂꯣꯏꯔꯦ." ꯁꯅꯥꯍꯟꯕꯤ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯪꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ?" "ꯏꯃꯥ, ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯟꯅꯅ ꯂꯩꯁꯥꯕꯤ ꯁꯦꯡꯉꯝꯗ꯭ꯔꯦꯗ." "ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯥꯟꯅ ꯅꯨꯄꯥꯒ ꯂꯣꯏꯅꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠꯅꯤ. ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯇꯧꯔꯝꯕ. ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯑꯣꯏꯗꯦ ꯈꯪꯕ ꯅꯠꯇꯦ. ꯂꯣꯏꯅ ꯈꯤꯅꯕ ꯗꯅꯥꯝ ꯇꯧꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯀꯦ ꯇꯧꯔꯝꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅꯦ." ꯚꯥꯅꯨꯃꯇꯤꯃꯛꯅ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯅꯛꯅꯕ ꯃꯤꯅ ꯍꯦꯟꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯏꯃꯥ꯫ ꯁꯅꯥꯍꯟꯕꯤ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯂꯦꯗꯤꯌꯥꯁꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯆꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯝꯕꯔꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯚꯥꯅꯨꯃꯇꯤ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯒꯨꯂꯤ ꯑꯃ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯁꯤ ꯆꯥꯁꯤꯜꯂꯨ." ꯂꯦꯗꯤꯌꯥ ꯄꯤꯔꯛꯂꯤꯕ ꯒꯨꯂꯤ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯏꯃꯥ, ꯑꯩ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕ." "ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏ, ꯁꯤ ꯅꯠꯇ꯭ꯔꯥ? ꯅꯅꯨꯡ ꯌꯥꯝꯅ ꯀꯟꯕ꯭ꯔꯥ ꯅꯪ? ꯑꯩꯅ ꯆꯥꯎ ꯍꯥꯏꯗꯤ ꯆꯥꯎꯗꯅ." ꯑꯁꯨꯝꯅ ꯒꯨꯂꯤꯗꯨ ꯂꯦꯗꯤꯌꯥꯗ ꯅꯝꯗꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯥꯅꯨꯃꯇꯤꯗꯣ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤ꯫ ꯂꯦꯗꯤꯌꯥ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯇꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯕ꯭ꯔꯥꯏꯗꯇꯨ ꯕꯤꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯀꯦꯛꯇꯨ ꯎꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ, "ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯁꯦꯝꯃꯤꯅꯣ? ꯌꯥꯝ ꯆꯥꯟꯅꯩꯌꯦ." "ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯈꯪꯗ꯭ꯔꯥ? ꯈꯪꯕꯨ ꯈꯪꯃꯟꯗꯦ." ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯅꯥꯔꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯈꯪꯕꯅꯤꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯌꯦꯡ ꯆꯠꯄ ꯂꯦꯡꯕ ꯉꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯜꯂꯒ ꯂꯣꯏꯔꯁꯤ. ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯥꯒꯤ ꯊꯧꯗꯣꯛꯁꯦ. ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯣ? ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯄ ꯊꯣꯛꯑꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯒꯅꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯁꯤꯟꯕꯤꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯇꯨꯍꯠꯄꯤꯗꯨꯅ ꯑꯁꯨꯝ ꯊꯝꯕꯤꯕ. ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯅꯗꯤ ꯐꯔꯕꯅꯤ. ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ. ꯖꯁꯃꯤꯟ ꯌꯥꯝꯅ ꯀꯟꯕ, ꯃꯁꯥꯒꯤ ꯑꯁꯣꯏꯕꯅ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯤꯡꯉꯨꯕꯅꯅꯤ. ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯏꯔꯣꯝꯗꯣꯝ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯒꯅꯤ?" ꯃꯃꯥꯟꯅꯕꯤ ꯑꯃꯅ, "ꯌꯥꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯁꯦ. ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ." "ꯍꯣꯏꯁꯦ, ꯁꯤꯗꯩꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯦ ꯃꯧꯒꯗ ꯑꯣꯏꯈ꯭ꯔꯅꯤꯅꯦ." "ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯣ?" "ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯗ ꯑꯩꯈꯣꯏ ꯁꯅꯥ ꯍꯣꯏ." ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ, "ꯍꯩꯇ꯭ꯔꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ, ꯃꯥꯟꯅꯕ ꯇꯧꯔ ꯂꯣꯏꯔꯦ." ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯜꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯀꯩꯐꯥꯁꯨ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤꯗꯤ ꯐꯦꯠꯐꯥ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯂꯂꯤꯠꯅ, "ꯅꯪ ꯂꯥꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯆꯪꯉꯣ." ꯃꯌꯨꯝꯁꯤꯗ ꯃꯌꯨꯝ ꯅꯠꯇꯕꯒꯨꯝ ꯑꯗꯨꯛ ꯀꯣꯏꯅ ꯀꯩꯐꯥ ꯆꯪꯉꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯃꯤ꯫ ꯂꯂꯤꯠꯅ, "ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯅꯪ ꯀꯧꯔꯤꯕꯁꯦ." ꯀꯩꯐꯥ ꯈꯨꯝꯗꯦ꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯂꯤꯠꯅ, "ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯣ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯖꯤꯜꯂꯛꯅꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄꯅꯤ." "ꯑꯩꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯍꯥꯏꯗꯤ?" "ꯑꯆꯧꯕ, ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯈꯪꯉꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯅꯧꯍꯧꯗꯅ ꯃꯀꯣꯛꯇꯒꯤ ꯍꯟꯗꯨꯅ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ." "ꯍꯥꯟꯅ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯐꯝ ꯍꯥꯏꯁꯤꯅ ꯀꯔꯤ? ꯑꯣꯍꯣ, ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯋꯥꯐꯝꯗꯨꯔꯥ? ꯑꯩꯅ ꯈꯥꯏꯐꯝ ꯊꯣꯛꯄ ꯈꯥꯏꯈ꯭ꯔꯦꯅ, ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯂꯤ?" "ꯑꯆꯧꯕ, ꯅꯪ ꯈꯪꯅ ꯈꯪꯗꯕ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯤ..." "ꯑꯩ ꯈꯪꯏ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯒꯦ.
Ngasiso, ꯑꯩꯒꯤ ꯋꯥꯈꯜ ꯑꯍꯣꯡꯕ ꯂꯩꯇꯦ. ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯗꯨ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯦ. ꯍꯣꯏ, ꯅꯪꯒꯨꯝꯕ ꯑꯄꯪꯕ ꯃꯤꯁꯦ ꯃꯁꯤꯡ ꯀꯌꯥꯗꯤ ꯐꯥꯅ ꯂꯩꯔꯝꯈꯤꯒꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ꯭ꯔꯥ? ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯃꯥꯗ ꯇꯧꯈꯤꯕꯒꯨꯝ ꯑꯩꯅꯁꯨ ꯑꯃꯨꯛ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯗꯨꯒꯨꯝꯕꯗꯨ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯐꯅ ꯈꯪꯂ ꯎꯔꯁꯨ ꯏꯊꯛ ꯊꯣꯡꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯔꯦꯁꯄꯦꯛ ꯑꯃꯗ ꯊꯝꯕꯅꯤ. ꯀꯩꯐꯥ, ꯍꯌꯦꯡ ꯁꯤꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯝꯕꯨ ꯄꯣꯔꯒ ꯆꯠꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯟꯕ ꯍꯥꯏꯕꯁꯦ ꯅꯄꯥ ꯑꯃ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤꯅꯤ. ꯑꯩꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯨ ꯃꯥꯒꯤꯅꯤ. ꯀꯩꯁꯨ ꯅꯠꯇꯕ ꯆꯦ ꯑꯃꯅ ꯂꯦꯞꯄ ꯌꯥꯔꯣꯏ. ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯗ ꯃꯤꯇꯣꯞꯀꯤ ꯈꯨꯠꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯂꯂꯤꯠ ꯁꯥꯎꯒꯠꯂꯛꯏ. ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯦ ꯃꯤꯇꯣꯞꯅꯤ, ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯄꯥꯕꯨꯡꯗ ꯃꯤꯇꯣꯞꯅꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ. ꯂꯣꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕꯤ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯂꯒ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯄꯥꯗ ꯑꯩꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯍꯟꯕꯅꯤ, ꯁꯤ ꯅꯠꯇ꯭ꯔꯥ? ꯍꯥꯟꯅ ꯈꯔ ꯇꯧꯈꯤꯕꯅꯤꯅ ꯏꯄꯥꯟꯗ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯌꯦꯡꯉꯛꯏ. ꯀꯩꯐꯥ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯍꯧꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯂꯤꯠꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯐꯩ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯥꯎꯔꯣꯏ. ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯁꯤꯗꯤ ꯍꯣꯡꯒꯅꯤ. ꯀꯩꯐꯥ ꯀꯨꯏꯅ ꯄꯟꯊꯔꯝꯗ꯭ꯔꯦ. ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯁꯤꯔ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯪꯉꯝꯗ꯭ꯔꯦ. ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯃꯌꯨꯝ ꯌꯧꯔꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩ. ꯇꯣꯝꯕꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯤꯔꯛꯏ. ꯀꯩꯐꯥ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ. ꯇꯣꯝꯕꯅ, ꯇꯥꯃꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯇꯣꯝꯕ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ. ꯇꯣꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ. ꯇꯨꯃꯤꯟ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯠꯈ꯭ꯔꯦ. ꯀꯩꯐꯥ ꯅꯣꯡꯁꯥꯕꯗ ꯐꯣꯟ ꯇꯧꯁꯤꯁꯨ ꯅꯣꯡꯁꯥꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃ ꯄꯨꯔꯤ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏ. ꯀꯩꯐꯥ ꯐꯠ ꯑꯣꯛꯈꯠꯂꯒ, ꯊꯋꯥꯏ, ꯀꯩꯗꯧꯔꯦ? ꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯕ꯭ꯔꯣ? ꯗꯣꯛꯇꯔ ꯕꯥꯕꯨ ꯃꯥꯟꯕ ꯑꯃ ꯑꯩꯅ ꯐꯤ ꯂꯧꯁꯤꯜꯂꯤꯉꯩ ꯎꯕ, ꯑꯣꯏꯗꯕ꯭ꯔꯣ? ꯂꯥꯛꯑꯝꯃꯦ. ꯑꯣ, ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯆꯝꯅ ꯂꯥꯛꯏꯔꯣ? ꯆꯨꯝꯅ ꯂꯥꯛꯄꯅꯤ. ꯆꯪꯉꯝꯁꯤꯔ ꯈꯟꯕꯅꯤ, ꯆꯪꯉꯝꯗ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯨꯗꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯅꯤ. ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯣꯏꯁꯦ ꯅꯁꯥꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯟꯗꯛꯇꯤ ꯁꯨꯝ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯑꯩꯁꯦ ꯗꯣꯛꯇꯔꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯋꯥꯠꯄꯒꯤꯔꯥ? ꯅꯪꯕꯨ ꯀꯅꯥꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯃꯇꯤꯛ ꯆꯥꯃꯟꯕꯗꯨꯅ ꯑꯩꯒꯨꯝꯕ ꯑꯃꯒꯤ ꯑꯣꯏꯕꯗ ꯅꯅꯤꯡ ꯊꯨꯡꯉꯛꯑꯣꯏꯗ꯭ꯔꯥ ꯈꯟꯕ ꯈꯛꯇꯅꯤ. ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯈꯟꯈ꯭ꯔꯕꯅꯤ. ꯁꯪꯁꯥꯔꯁꯤꯗ ꯃꯇꯤꯛ ꯃꯇꯤꯛ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯔꯕꯁꯤꯡꯗꯨꯁꯨ ꯗꯣꯛꯇꯔ ꯕꯥꯕꯨꯒ ꯌꯦꯡꯅꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗꯗꯤ. ꯁꯅꯥ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯨꯗꯦ. ꯑꯩꯅ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯒ ꯗꯣꯛꯇꯔꯁꯦ ꯐꯥꯈ꯭ꯔꯦ, ꯑꯗꯨꯅꯅꯦ. ꯀꯩꯝ ꯀꯥꯟꯅꯔꯣꯏꯀꯣ ꯗꯣꯛꯇꯔ ꯕꯥꯕꯨ, ꯅꯪꯗꯤ ꯑꯩꯅ ꯏꯐꯥꯗ ꯐꯥꯔꯤ ꯑꯗꯨꯝ. ꯀꯩꯐꯥꯗꯣ ꯍꯧꯖꯤꯛꯇꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ. ꯑꯗꯨꯝ ꯍꯥꯏꯅꯗꯨꯝꯅ ꯎꯗꯅ, ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯦꯠꯇ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯅꯠꯇꯦ, ꯃꯂꯩꯌꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯔꯥ ꯍꯥꯏꯕ? ꯇꯧꯅꯨꯀꯣ ꯗꯣꯛꯇꯔ ꯕꯥꯕꯨ, ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯑꯝꯃꯒ ꯑꯩ ꯑꯃꯨꯛ ꯁꯤꯖꯈꯤꯁꯅꯤ. ꯀꯔꯤꯅꯣ ꯁꯅꯥ, ꯑꯣꯟꯊꯣꯛꯄ ꯅꯪ ꯁꯤꯅꯕ? ꯑꯗꯣ ꯑꯩꯗꯤ ꯃꯂꯩꯌꯥꯗꯤ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯦꯗ. ꯍꯥꯟꯅꯗꯩꯁꯨ ꯃꯥ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ. ꯑꯗꯣ ꯅꯪꯕꯨ ꯕꯜꯉꯥꯛꯄꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯉꯥꯡꯗꯣ, ꯑꯩꯅ ꯍꯦꯛ ꯅꯝꯗꯅ ꯃꯨꯟꯕꯤ. ꯑꯗꯩꯗꯤ ꯗꯣꯛꯇꯔ ꯕꯥꯕꯨ ꯅꯪ ꯉꯁꯤ ꯇꯞ ꯈꯠꯅꯅꯤꯀꯣ. ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯝ ꯈꯟꯕ ꯂꯩꯇꯦ ꯃꯤ. ꯆꯨꯝꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯈꯟꯕꯅꯦꯕ. ꯑꯗꯨꯒ ꯃꯥꯅꯗꯤ ꯀꯣꯏꯅꯔꯤꯅꯦꯅ ꯈꯜꯂꯝꯃꯤꯔꯕ? ꯃꯥꯅ ꯈꯟꯕꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯃꯊꯧ ꯂꯩꯇ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯈꯟꯖꯧ ꯍꯥꯏꯒꯦ? ꯅꯪꯁꯨ ꯈꯔ ꯍꯦꯛ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔ ꯅꯨꯡꯁꯤꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤꯔꯨꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯗꯕ ꯌꯥꯔꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯑꯣꯏꯅꯩ ꯃꯌꯥꯝꯁꯦ ꯑꯝꯇ ꯑꯣꯏꯅꯔꯝꯃꯔꯣꯏ. ꯀꯔꯤꯅꯣ, ꯂꯥꯏꯔꯤꯛꯇꯪ ꯍꯣꯠꯅꯔꯤꯉꯩ ꯀꯔꯤꯝ ꯈꯪꯖꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯤ. ꯑꯗꯨꯅꯅꯤꯅꯦ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯌꯥꯗꯦ ꯍꯥꯏꯅꯔꯤꯁꯦ. ꯑꯉꯥꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯔꯤꯁꯔꯁ ꯌꯥꯝꯅ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤꯅꯦ. ꯑꯩꯅ ꯈꯔ ꯇꯧꯁꯤꯜꯂꯨꯕꯁꯤꯅ ꯀꯥꯟꯅꯗꯣꯏꯅꯦ.
ꯗꯣꯛꯇꯔ ꯕꯥꯕꯨꯗꯤ ꯖꯤꯔꯣ ꯆꯠꯂꯕꯅꯤꯅ ꯀꯩꯐꯥ ꯅꯣꯛꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯗꯁꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯁꯤꯟꯕꯤꯅꯦꯕ ꯅꯠꯇ꯭ꯔꯥ? ꯑꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯍꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯟꯅꯔꯦꯝꯕꯤ ꯉꯔꯥꯡ ꯅꯣꯡꯁꯥꯕꯅ ꯃꯉꯣꯟꯗ ꯎꯠꯈ꯭ꯔꯤꯕ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯅ ꯑꯩꯕꯨ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯕꯤꯃꯣꯂꯥꯒ ꯅꯣꯡꯁꯥꯕꯒꯗꯨ ꯆꯪꯉꯛꯄꯗꯨꯗ ꯁꯟꯅꯔꯦꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯅꯣꯡꯁꯥꯕꯒ ꯃꯤꯠꯆꯥꯅꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯥ ꯍꯧꯖꯤꯛ꯫ ꯅꯣꯡꯁꯥꯕ ꯁꯟꯅꯔꯦꯝꯕꯤꯒꯤ ꯀꯥꯞꯂꯤꯕ ꯗ꯭ꯔꯤꯞꯀꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯅꯤꯅꯦ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯗꯣꯛꯇꯔꯅ ꯁꯔꯨ ꯍꯩꯔꯤꯕꯁꯤꯡꯁꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯈꯟꯅꯁꯤ ꯍꯥꯏ꯫ ꯅꯣꯡꯁꯥꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯄꯗꯨꯗ ꯑꯣꯛꯈꯠꯂꯤ꯫ ꯍꯜꯂꯣ ꯏꯃꯥ? ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯧꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥꯕꯅ ꯂꯥꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯕꯤꯃꯣꯂꯥꯗ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥꯅ ꯐꯥꯁ ꯐꯨꯗ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯒꯥꯔꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯔꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪ ꯂꯥꯛꯄ ꯐꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣꯗꯅ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯑꯝꯃꯒꯅꯤ ꯂꯥꯛꯏꯁꯦ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯅꯝꯗꯅ ꯐꯥꯁ ꯐꯨꯗ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯨꯡ ꯆꯪꯉꯛꯄꯗꯗꯤ ꯃꯃꯥꯒꯨꯝꯕꯤ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕ ꯃꯃꯥꯗ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯏ ꯃꯃꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ꯫ ꯊꯑꯣꯏꯅ ꯎꯅꯧ ꯍꯥꯏꯔꯗꯤ ꯅꯣꯡꯁꯥꯕꯅ ꯋꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯔꯒ ꯊꯩꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ꯫ ꯑꯔꯥꯏꯕ ꯅꯠꯇꯦ ꯋꯥꯐꯝꯁꯤ꯫ ꯃꯤꯃꯥꯡ ꯊꯣꯛꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯣꯛꯇ ꯌꯥꯗꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯇꯣꯞꯄ ꯈꯔ ꯑꯍꯟ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯃꯤ꯫ ꯅꯣꯡꯁꯥꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯁꯛ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯃꯤꯔꯣ? ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯅꯣꯡꯁꯥꯕꯒꯤ ꯐꯩꯒꯟꯗ ꯃꯈꯨꯠꯅ ꯁꯤꯛꯏ꯫ ꯅꯣꯡꯁꯥꯕ ꯃꯃꯥꯗ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯀꯥꯔꯟꯗ ꯉꯥꯡꯗꯅ ꯂꯩꯕꯅꯤ꯫ ꯑꯍꯟ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ ꯅꯣꯡꯁꯥꯕꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯡꯁꯥꯕ ꯋꯥꯈꯜꯗ ꯀꯔꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯄꯨꯔꯛꯑꯒ ꯑꯩꯕꯨ ꯁꯛꯈꯪꯅꯍꯜꯂꯤꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯗꯈꯩ ꯂꯩꯔꯛꯑꯒ ꯑꯉꯥꯎꯕꯤ ꯂꯧꯔꯗꯤ ꯑꯩꯒꯤ ꯀꯔꯤ ꯐꯖꯐꯝꯅꯣꯕ? ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯑꯁꯤꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ꯫ ꯃꯤ ꯍꯥꯠꯂꯨꯔꯒ ꯍꯜꯂꯛꯄ ꯍꯦꯛ ꯃꯥꯟꯈꯩ꯫ ꯃꯃꯤꯠ ꯑꯁꯤꯕꯨ ꯁꯨꯛꯀꯞ ꯍꯦꯛ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯕ ꯉꯝꯃꯦꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯋꯦꯇꯔ ꯑꯃꯅ ꯆꯥꯅꯕ ꯄꯨꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤꯗꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯧꯖꯤꯛꯇ ꯄꯨꯊꯣꯔꯛꯏꯕ ꯑꯆꯥꯄꯣꯠꯁꯤ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ? ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯃꯥꯁꯨ ꯏꯈꯪ ꯍꯦꯛ ꯈꯪꯉꯤ꯫ ꯈꯣꯟꯖꯦꯜꯁꯨ ꯍꯧꯕꯒ ꯁꯞꯇ꯭ꯔ ꯑꯃꯗꯒ ꯉꯥꯡꯂꯛꯄ ꯑꯣꯏꯕꯒꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯔꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯏꯕꯦꯝꯃ ꯇꯞꯅ ꯉꯥꯡꯉꯨ꯫ ꯀꯩꯗꯧꯕꯒꯤ ꯇꯞꯅ ꯉꯥꯡꯗꯣꯏꯅꯣ? ꯀꯁꯇꯃꯔ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯐꯥꯁ ꯐꯨꯗ ꯍꯥꯡꯉꯤꯅꯣ? ꯅꯣꯡꯁꯥꯕ ꯃꯃꯥ ꯃꯆꯥ ꯌꯦꯡꯅꯩ꯫ ꯋꯦꯇꯔꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕꯁꯤꯡꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯇꯝ ꯈꯔ ꯆꯪꯕꯅꯤ꯫ ꯍꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯣ꯫ ꯏꯃꯥ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯨꯛ ꯐꯠ ꯍꯟꯖꯤꯜꯂꯛꯂꯒ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯔ ꯍꯥꯜꯂꯝꯃꯒꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯔꯝꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯏꯗ ꯀꯔꯤ ꯐꯤꯕꯝꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯅꯣꯡꯁꯥꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯕꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯦꯇꯔꯗꯨꯅ
ꯑꯣꯔꯗꯔꯁꯤ ꯊꯝꯕꯤꯔꯝꯃꯣ ꯋꯦꯇꯔꯗꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯅ ꯊꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯁꯣꯝꯒꯤ ꯌꯨꯝꯒꯤ ꯏꯃꯧ ꯑꯣꯏꯔꯗꯤ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯤꯃ ꯑꯥꯎꯠ ꯑꯣꯏꯔꯦ ꯅꯣꯡꯁꯥꯕꯅ ꯑꯁꯤꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯒ ꯁꯨꯛꯐꯪ ꯐꯪꯗꯕꯗꯧꯅꯒ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯥꯗꯧꯁꯤ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯅꯦ ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯌꯥꯔꯤꯀꯣ ꯏꯃꯥ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯁꯨꯝꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯕꯤꯜ ꯄꯤꯔꯝꯃꯒ ꯊꯣꯛꯂꯛꯂꯤ ꯅꯣꯡꯁꯥꯕꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯉꯟꯇꯥꯅ ꯈꯪꯍꯟꯕꯤꯔꯛꯂꯤꯁꯤ ꯐꯩꯀꯣ ꯏꯁꯣꯔꯁꯤ ꯂꯩꯀꯣ ꯏꯁꯣꯔ ꯂꯩ ꯅꯣꯡꯁꯥꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯕꯤ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯅꯣꯡꯁꯥꯕꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯈꯤꯕꯗꯨ ꯁꯟꯅꯔꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯇꯁꯦꯡꯅ ꯉꯁꯥꯏ ꯅꯔꯁ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯔꯤꯕ ꯀꯅꯥꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯈꯤꯅꯤ ꯃꯊꯟꯇ ꯑꯃꯨꯛ ꯆꯩꯖꯩ ꯍꯦ ꯑꯄꯪꯕꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯅꯇꯤꯛꯅꯐꯥ ꯈꯪꯗꯅ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯕꯨ ꯃꯤꯇꯥꯔꯨꯏ ꯃꯥꯅꯤ ꯅꯪꯗꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯒꯨꯂꯥꯞꯅꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯒꯨꯂꯥꯞ ꯐꯖꯕꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯁꯟꯅꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯅꯦꯅꯥ ꯇꯥꯖꯩ ꯀꯩꯗꯧꯔꯦ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯕꯤꯃꯣꯂꯥꯁꯨ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯕꯅꯤ ꯁꯟꯅꯔꯦꯝꯕꯤꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯇꯞꯅ ꯃꯀꯣꯛ ꯍꯥꯏꯔꯛꯏ ꯕꯤꯃꯣꯂꯥ ꯑꯁꯥꯡꯕ ꯁ꯭ꯇꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯁꯟꯅꯔꯦꯝꯕꯤ ꯄꯥꯏꯔꯤꯕ ꯕꯣꯏꯗꯨꯗ ꯋꯥꯍꯩ ꯑꯃ ꯏꯗꯨꯅ ꯃꯃꯥꯗ ꯄꯤꯔꯛꯏ ꯃꯤꯡꯁꯦꯜ ꯕꯤꯃꯣꯂꯥꯅ ꯏꯆꯥꯕꯨ ꯃꯤꯡꯁꯦꯜ ꯌꯦꯡꯒꯦ ꯍꯥꯏꯔꯤꯔꯅꯦ ꯄꯤꯒꯦ ꯄꯤꯒꯦ ꯃꯤꯡꯁꯦꯜꯗꯨ ꯂꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯁꯟꯅꯔꯦꯝꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯉꯨꯕ ꯉꯝꯗꯦ ꯃꯈꯨꯠ ꯑꯗꯨꯁꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯀꯨꯏꯗꯦ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯗꯨꯅ ꯊꯨꯒꯥꯏ ꯕꯤꯃꯣꯂꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯄꯗꯨ ꯊꯦꯝꯖꯤꯟꯕꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯍꯧꯕꯤ ꯅꯔꯁ ꯑꯃꯁꯨ ꯆꯪꯉꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ ꯃꯤꯡꯁꯦꯜ ꯀꯥꯏꯕꯗꯨ ꯎꯕꯗ ꯀ꯭ꯂꯤꯅꯔ ꯑꯃ ꯀꯧꯔꯨꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯕꯤꯃꯣꯂꯥꯗ ꯍꯥꯏꯔꯛꯏ ꯅꯤꯅꯦ ꯑꯝꯇ ꯍꯟꯗꯣꯛꯄꯤꯌꯣ ꯍꯤꯗꯥꯛ ꯑꯃꯇ ꯀꯥꯞꯀꯦ ꯕꯤꯃꯣꯂꯥꯅ ꯗꯣꯛꯇꯔꯅꯗꯤ ꯍꯤꯗꯥꯛ ꯀꯥꯞꯀꯗꯕ ꯂꯩ ꯍꯥꯏꯔꯝꯗꯦꯅꯦ ꯏꯕꯦꯝꯃ ꯑꯅꯧꯕ ꯍꯤꯗꯥꯛ ꯅꯠꯇꯦꯗ ꯅꯤꯅꯦ ꯃꯥꯅ ꯄꯥꯈꯠꯂꯤꯁꯤ ꯐꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯀꯥꯞꯀꯦ ꯇꯧꯕꯅꯤ ꯕꯤꯃꯣꯂꯥꯗꯨ ꯈꯖꯤꯛ ꯍꯟꯗꯣꯛꯏ ꯅꯔꯁꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄꯝꯃꯒ ꯁꯟꯅꯔꯦꯝꯕꯤꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯤ ꯀ꯭ꯂꯤꯅꯔ ꯅꯨꯄꯤꯗꯨ ꯁꯟꯅꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤ ꯕꯤꯃꯣꯂꯥꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯂꯦꯟꯕꯨ ꯀꯔꯝꯅ ꯆꯩꯔꯥꯛ ꯐꯪꯍꯟꯁꯤꯒꯦ ꯈꯜꯂꯝꯃꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯁꯟꯅꯔꯦꯝꯕꯤꯒꯤ ꯐꯣꯟꯗꯒꯤ ꯆꯤꯡꯂꯦꯟꯒꯤ ꯅꯝꯕꯔ ꯂꯧꯊꯣꯛꯂꯒ ꯔꯨꯝꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ ꯅꯣꯡꯁꯥꯕ ꯃꯃꯥ ꯃꯆꯥꯗꯨ ꯂꯝꯕꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯅꯣꯡꯁꯥꯕꯗꯤ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯅꯣꯛꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯎꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯁꯣꯛ ꯆꯠꯈ꯭ꯔꯕꯒꯨꯝꯕꯅꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯁꯥꯕꯗꯤ ꯃꯣꯟꯗꯥ ꯑꯃꯗ ꯍꯨꯏ ꯈꯣꯡꯗꯨꯅ ꯆꯪꯈ꯭ꯔꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯍꯩ ꯀꯝꯗꯧꯔꯛꯑꯦ ꯍꯧꯖꯤꯛꯇꯗ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯏꯁ ꯀꯔꯥꯏꯗꯒꯤ ꯉꯁꯤꯒꯤꯁꯤ ꯃꯔꯤꯖꯦꯛ ꯆꯠꯂꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯅꯥꯃ ꯍꯦꯟꯕ꯭ꯔꯥ ꯋꯥꯠꯄ꯭ꯔꯥ ꯑꯃ ꯇꯧꯕ ꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯅ ꯑꯃ ꯆꯠꯈ꯭ꯔꯁꯨ ꯑꯇꯩ ꯂꯩꯔꯤ ꯃꯊꯪ ꯃꯊꯪ ꯎꯅꯍꯟꯅꯕ ꯁꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯅꯤ ꯐꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯄꯥꯝꯗꯦꯅꯦ ꯌꯥꯔꯤꯁꯦ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯂꯤꯠꯇꯨ ꯀꯨꯃꯥꯔ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯨꯃꯥꯔꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯃꯥꯔꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯥꯃꯣ ꯂꯨꯍꯣꯡꯕꯗꯤ ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦꯅꯦ
ꯈꯪꯗꯦ ꯅꯣꯏꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯈ꯭ꯔꯣ ꯍꯦꯔ ꯇꯥꯃꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯪ ꯉꯁꯤ ꯇꯤꯟꯅꯗ꯭ꯔꯦ ꯀꯧꯅꯔꯒꯨꯝꯁꯦ ꯍꯥꯏꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣꯅꯦ ꯉꯥꯡꯅꯔꯤ ꯋꯥꯗꯨ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯔꯝꯃꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯩꯁꯤꯕꯣ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯖꯥꯠꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃꯗ ꯂꯩ ꯃꯔꯝꯁꯤꯅꯔ ꯉꯔꯥꯡ ꯀꯩꯐꯥꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯣꯟ ꯄꯥꯏꯔꯛꯈ꯭ꯔꯤꯕꯗꯣ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕ꯭ꯔꯥ ꯈꯟꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯃꯗ ꯈꯜꯂꯤꯉꯩꯗ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯋꯥꯒꯗꯨ ꯇꯥꯔꯝꯗꯦ ꯀꯨꯃꯥꯔꯁꯨ ꯂꯂꯤꯠꯀꯤ ꯑꯅꯝ ꯀꯟꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯇꯥꯃꯣꯅ ꯌꯥꯎꯔꯣꯏ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯍꯟꯕꯗꯤ ꯆꯣꯞꯍꯜꯂꯔꯣꯏ ꯁꯅꯥꯍꯟꯕꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ ꯅꯆꯥꯒ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥ ꯀꯣꯛꯍꯜꯂꯩꯍꯟꯅꯤ ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯗꯧꯅꯤ ꯀꯨꯃꯥꯔ ꯅꯈꯣꯏ ꯇꯥꯃꯣꯁꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗꯩꯃ ꯑꯩꯁꯨ ꯐꯅ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗ ꯁꯤꯈꯥꯡ ꯍꯦꯛꯇ ꯈꯥꯡꯕꯁꯤꯗ ꯑꯩꯁꯨ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯂꯂꯤꯠꯅ ꯋꯥ ꯉꯥꯡꯕ ꯅꯪꯗꯦ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯄꯨꯔꯒ ꯆꯠꯈꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅꯃꯛ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯅꯕꯨ ꯍꯥꯏꯕ꯭ꯔꯣ ꯍꯩ ꯅꯨꯄꯤ ꯑꯩ ꯑꯉꯥꯎꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯗꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯕꯨ ꯃꯈꯣꯏ ꯕꯕꯥ ꯉꯥꯎꯋꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯆꯝꯅ ꯍꯪꯕꯒꯁꯦ ꯌꯥꯗ꯭ꯔꯕꯔꯥ ꯈꯪꯗꯦ ꯑꯗꯣ ꯏꯆꯦ ꯁꯅꯥꯍꯟꯕꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤꯕ ꯈꯠꯅꯤꯡꯕ ꯈꯟꯖꯔꯁꯅꯨ ꯑꯩ ꯇꯦꯟꯁꯟ ꯌꯥꯝꯅ ꯀꯥꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯟꯅ ꯄꯨꯊꯣꯛꯂꯛꯇꯨꯅ ꯄꯤꯔꯛꯏ ꯀꯨꯃꯥꯔꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯀꯔꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯊꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯃꯥꯔ ꯍꯣꯏꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯀꯣꯟꯅ ꯇꯞꯂꯞꯅ ꯀꯩꯐꯥꯗ ꯑꯣꯏꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅꯗꯒꯤ ꯃꯊ꯭ꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯤꯗ ꯉꯁꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛ ꯇꯥꯔꯦ ꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯗꯤ ꯉꯥꯡꯗꯕꯤꯗ ꯌꯦꯡꯉꯛꯏ ꯋꯥ ꯉꯥꯡꯂꯝꯕꯤ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯂꯌꯥ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯅꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯀꯩꯐꯥꯒꯒꯤ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯝꯃꯤ ꯃꯤꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯂꯌꯥ ꯀꯨꯏꯊꯅ ꯂꯩꯊꯅꯤꯡꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯤ ꯀꯔꯤꯅꯣꯅꯦ ꯌꯦꯡꯉ ꯆꯠꯂꯨꯅꯦ ꯁꯣꯔꯤ ꯋꯥꯍꯩꯁꯤ ꯀꯛꯈꯥꯏꯔꯝꯃꯒ ꯃꯂꯌꯥ ꯊꯣꯛꯈ꯭ꯔꯦ ꯄꯜꯉꯥꯛꯄꯁꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯕꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯃꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯥꯏꯕꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯀꯨꯕꯣꯛꯀꯤ ꯑꯣꯏꯔꯕꯅꯤꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯃꯤ ꯍꯣꯏꯅꯦ ꯍꯟꯗꯛ ꯗꯣꯛꯇꯔ ꯂꯂꯤꯠꯁꯤ ꯌꯥꯝ ꯆꯥꯎꯖꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯃꯆꯥꯅꯨꯄꯥꯅ ꯂꯧꯕ ꯃꯃꯧꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯦꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯥꯏꯁꯤꯁꯨ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯍꯌꯦꯡ ꯃꯄꯣꯠ ꯃꯔꯜ ꯄꯨꯝꯕ ꯂꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯏꯅ ꯈꯥꯏꯅꯕꯤꯖꯔꯅꯤ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯃꯤꯋꯥꯁꯦ ꯉꯥꯡꯅꯃꯟꯈ꯭ꯔꯦ ꯃꯤꯋꯥ ꯉꯥꯡꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯧꯔꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯣꯛꯂꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯗꯕꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯈꯟꯅ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯒꯦ ꯈꯜꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯃꯤꯅ ꯆꯥꯛ ꯆꯥꯔꯁꯦ ꯂꯥꯛꯑꯣ ꯀꯞꯄꯤꯔꯣ ꯀꯩꯅꯣ ꯏꯆꯦ ꯀꯞꯇꯦꯗ ꯂꯩꯁꯤꯗꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯒ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯕꯦꯃꯥ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯉꯥꯡꯅꯈꯤꯕ ꯋꯥꯗꯨꯒꯤꯔꯣ ꯁꯤ ꯑꯗꯨꯒꯤꯕꯨ ꯀꯞꯀꯅꯨꯁꯤ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯥ ꯌꯥꯎꯔꯣꯏ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕ ꯍꯦꯛꯇ ꯇꯣꯛꯀꯗꯕ ꯅꯠꯇꯦꯁꯤ ꯅꯤꯅꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯣꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯕꯦꯃꯥ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯊꯣꯛꯂꯛꯃꯤꯟꯅꯩ
ꯀꯨꯃꯥꯔꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯎ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯎ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯪꯉꯛꯄꯗꯨꯗ ꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ ꯃꯤꯠꯌꯦꯡꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯀꯨꯃꯥꯔꯗꯨ ꯈꯪꯂꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯀꯨꯃꯥꯔꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯀꯩꯐꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯀꯀꯥ ꯅꯪ ꯊꯕꯛ ꯁꯪꯕ ꯀꯥꯟꯗ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯃꯑꯣꯡ ꯌꯦꯡꯉꯨ ꯐꯣꯟꯗꯨ ꯊꯝꯅꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯂꯩꯁꯤꯒ ꯒꯥꯔꯤ ꯃꯆꯥꯗ ꯁꯅꯥ ꯁꯥꯈꯤꯕꯗꯨ ꯂꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯒ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯂꯩꯁꯤꯌꯥ ꯒꯥꯔꯤꯗꯨ ꯌꯦꯡꯗꯅ ꯊꯧꯀꯣ ꯍꯣꯏ ꯃꯃꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯂꯒ ꯊꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯕꯣꯂꯦꯔꯣ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯕꯗꯨ ꯂꯩꯁꯤꯅ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯩ ꯎꯔꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯆꯦ ꯃꯅꯤꯡꯗꯒꯤ ꯕꯣꯂꯦꯔꯣꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅꯔꯛꯏꯔꯣ ꯃꯣꯏꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯊꯧꯔꯤꯕ ꯃꯤꯗꯨꯗꯤ ꯈꯪꯕ ꯉꯝꯃꯝꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯖꯤꯜꯂꯝꯃꯒ ꯍꯟꯅ ꯌꯦꯡꯉꯝꯗ ꯊꯧꯔꯒ ꯆꯠꯈꯤ ꯒꯥꯔꯤꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯒꯥꯔꯤꯒ ꯄꯨꯟꯅ ꯇꯨꯔꯝꯃꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯣꯏꯕꯒꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯒꯥꯔꯤꯗꯣ ꯍꯨꯒꯠꯂꯒ ꯃꯈꯣꯏ ꯇꯞꯅ ꯍꯧꯒꯠꯂꯝꯃꯤ ꯈꯔ ꯑꯍꯜ ꯑꯃꯅ ꯑꯩꯃ ꯁꯤꯗꯤ ꯀꯨꯃꯥꯔ ꯍꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅꯤꯅꯦ ꯅꯝꯕꯔ ꯌꯥꯎꯔꯗꯤ ꯐꯣꯟ ꯇꯧꯔꯒ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯈꯣ ꯅꯨꯄꯤ ꯈꯔꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯁꯤꯒꯗꯨ ꯍꯨꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯂꯩꯔꯤꯁꯤꯡꯗꯨꯗꯒꯤ ꯐꯝꯐꯝ ꯄꯨꯊꯣꯔꯛꯂꯒ ꯐꯝꯍꯜꯂꯒ ꯑꯁꯣꯛ ꯑꯄꯟ ꯌꯦꯡꯉꯤ ꯑꯅꯤꯃꯛ ꯃꯁꯥ ꯑꯇꯩꯗꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯑꯝꯗꯦ ꯈꯣꯡꯗ ꯅꯟꯈꯤꯕꯒꯤ ꯈꯣꯡꯗꯨꯗꯤ ꯑꯅꯤꯃꯛ ꯅꯥꯔꯝꯃꯤ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯊꯨꯅ ꯌꯧꯔꯛꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯕꯣꯂꯦꯔꯣ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯊꯣꯝꯖꯤꯜꯂꯝꯃꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯀꯔꯥꯏꯗ ꯁꯣꯛꯀꯦ ꯅꯣꯏꯕꯣ ꯑꯇꯩ ꯀꯩꯁꯨꯕꯨꯗꯤ ꯁꯣꯛꯇꯦ ꯈꯣꯡꯁꯦ ꯈꯔ ꯅꯥꯏꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯁꯦ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯡꯗꯒꯤ ꯁꯅꯥ ꯀꯩꯗꯧꯔꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯩꯐꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯐꯥ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯐꯥꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯨꯃꯥꯔꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯒꯤ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯝꯃꯒ ꯍꯟꯒꯠꯅꯁꯨ ꯊꯧꯔꯨꯔꯕꯅꯤ ꯀꯨꯃꯥꯔꯒꯤ ꯒꯥꯔꯤ ꯃꯥꯟꯕ ꯑꯃ ꯈꯔ ꯊꯧꯔꯀꯥꯟꯗ ꯈꯥꯝꯃꯝꯕꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯝꯃꯒ ꯂꯥꯛꯇꯨꯅ ꯀꯅꯥ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅ ꯌꯦꯡꯉꯛꯄꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯁꯅꯥ ꯀꯩꯗꯧꯔꯦ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯈꯨꯃꯛꯇꯕꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ ꯄꯥꯈꯠꯀꯅꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯆꯦ ꯏꯕꯥꯅꯤꯗꯣ ꯁꯅꯥ ꯁꯥꯈꯤꯕꯗꯨ ꯂꯧꯁꯦꯅ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯕꯣꯂꯦꯔꯣ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏꯕ ꯑꯗ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯇꯨꯔ ꯒꯥꯔꯤꯅ ꯅꯜꯂꯤꯅꯦ ꯆꯦꯗꯣ ꯈꯣꯡꯗ ꯈꯔ ꯅꯥꯔꯝꯒꯅꯤ ꯂꯧ ꯅꯕꯥꯅꯤꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯁꯤ ꯒꯥꯔꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯊꯝꯃꯝꯃꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯁꯨꯝ ꯇꯧꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯁꯤꯒꯅ ꯀꯩꯐꯥꯒꯤ ꯒꯥꯔꯤꯗ ꯑꯗꯨꯒ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯂꯩꯁꯤꯗꯤ ꯏꯁꯧ ꯂꯥꯡꯂꯤ ꯑꯗꯨꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯀꯩꯐꯥꯒꯗꯤ ꯋꯥꯈꯜꯗ ꯀꯅꯥꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯦꯡꯉꯝꯃꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯄꯨꯟꯅ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯑꯩꯅꯅꯦ ꯆꯠꯊꯣꯛꯎꯔꯅꯨꯅꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯗ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦꯗꯅ ꯀꯣꯛ ꯍꯦꯛ ꯆꯠꯍꯜꯂꯨꯔꯦ ꯇꯧꯔꯤꯁꯦ ꯀꯀꯥꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯕꯁꯨ ꯅꯠꯇꯦ ꯍꯤꯗꯥꯛꯀꯗꯣ ꯃꯇꯝ ꯅꯥꯏꯅ ꯇꯩꯌꯨ ꯈꯪꯉꯕ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯉꯛꯀ ꯅꯣꯝꯃꯝꯃ ꯆꯪꯈ꯭ꯔꯦ
ꯀꯩꯐꯥ ꯍꯧꯖꯤꯛꯇ ꯀꯨꯃꯥꯔꯗ ꯍꯪꯉꯛꯏ. ꯀꯀꯥꯅ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯗꯨꯕꯨ? ꯀꯨꯃꯥꯔꯅ ꯑꯌꯨꯛꯇ ꯂꯂꯤꯠꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ. ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯔꯨꯔꯒꯦ? ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯍꯧꯔꯛꯏꯁꯤꯅ ꯑꯁꯤꯅ. ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯀꯀꯥ. ꯀꯨꯃꯥꯔ ꯕꯥꯞ ꯇꯥꯔꯦ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ. ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯛꯂꯛꯇꯨꯅ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯉꯁꯥꯏꯒꯤꯗꯨꯗꯤ. ꯌꯥꯝ ꯊꯤꯅ ꯇꯧꯔꯝꯃꯕ? ꯁꯅꯥꯗꯤ ꯇꯥꯍꯧꯕ꯭ꯔꯥ? ꯇꯥꯍꯧꯕꯅꯤ. ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯍꯧꯋꯦ ꯍꯥꯏꯗꯨꯗ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯝꯃꯅꯤ ꯈꯪꯉꯗꯨꯅ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯅꯤꯅꯦ, ꯁꯅꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ. ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯛꯏ. ꯀꯨꯃꯥꯔꯅꯁꯨ ꯄꯨꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯆꯪꯈ꯭ꯔꯦ. ꯀꯩꯐꯥꯗꯨ ꯇꯨꯃꯤꯟ ꯐꯝꯂꯤ. ꯀꯥꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯁꯤꯒꯗꯨ ꯁꯣꯛꯏꯗꯨꯒꯤꯗꯤ ꯈꯟꯗꯕꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯩꯐꯥꯒꯤ ꯅꯨꯄꯤꯅ, ꯁꯅꯥ, ꯅꯪ ꯀꯩꯐꯥꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯍꯧꯋꯤ. ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯉꯤ. ꯂꯩꯁꯤꯅ, ꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯗꯤ ꯇꯧꯔꯛꯑꯅꯤ. ꯀꯣꯟꯅ ꯁꯥꯟꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯂꯩꯁꯤꯒꯁꯨ ꯊꯣꯛꯂꯛꯂꯤ. ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯃꯥꯔꯒ ꯀꯩꯐꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥ ꯑꯃꯗ ꯐꯝꯃꯛꯄꯗꯨ ꯎꯕꯗ ꯀꯩꯐꯥꯅ, ꯊꯦꯡꯖꯟꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯣꯏꯗꯣꯏꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯍꯤꯗꯥꯛꯇꯨꯗ ꯅꯨꯡꯇꯤꯒꯤ ꯇꯩꯕ ꯀꯥꯎꯒꯅꯨ. ꯍꯣꯏ. ꯀꯨꯃꯥꯔꯁꯨ ꯃꯥ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ. ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ. ꯀꯩꯐꯥ ꯇꯞꯂꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ. ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯝꯃꯒ ꯈꯔ ꯉꯥꯡꯅꯈ꯭ꯔ ꯃꯥꯜꯂꯦ. ꯍꯣꯏ, ꯄꯥꯕꯨꯡꯗꯣ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏ. ꯑꯗ ꯀꯀꯥꯅ ꯊꯦꯝꯕꯅꯤ, ꯌꯥꯗꯦ. ꯑꯗ ꯀꯣꯟꯅ ꯀꯀꯥ ꯁꯥꯎꯔꯛꯇꯨꯅ ꯄꯥꯕꯨꯡ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯡꯅꯤꯗꯅ ꯉꯥꯡꯅꯔꯤꯉꯩ ꯅꯣꯏ ꯏꯃꯥ ꯂꯥꯛꯑꯒ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯄꯥꯕꯨꯡꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯅꯦ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯑꯗꯣ ꯗꯥꯛꯇꯔ, ꯄꯥꯕꯨꯡꯒ ꯗꯥꯛꯇꯔꯒ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯕꯗ ꯗꯥꯛꯇꯔꯅ ꯌꯥꯔꯣꯏꯗ꯭ꯔꯒꯦ? ꯁꯅꯥ, ꯅꯪꯒꯤ ꯗꯗꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ. ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯌꯥꯕꯤꯌꯨ. ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯀꯔꯤꯒꯤ ꯌꯥꯗꯦ? ꯌꯥꯅꯤꯡꯕ ꯋꯥ ꯍꯥꯏꯗꯦ. ꯆꯞ ꯃꯥꯟꯅꯩ. ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯐꯝ ꯊꯣꯛꯇꯦ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯁꯦ. ꯗꯥꯛꯇꯔꯒꯤꯗꯨꯗꯤ ꯃꯔꯩ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ. ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯉꯥꯏꯁꯦ ꯈꯪꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯊꯦꯝꯒꯦ ꯍꯣꯠꯅꯔꯨꯅꯨ. ꯄꯥꯕꯨꯡꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯕ? ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏꯅꯤ, ꯅꯤꯡꯉꯥꯏ. ꯐꯔꯦ, ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ. ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯁꯛ ꯊꯤꯖꯤꯟꯅꯤ. ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ. ꯇꯣꯝꯕ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏ. ꯙꯥꯅꯨꯛ ꯁꯥꯕꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯖꯥꯠꯅꯣ? ꯑꯩꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯗ꯭ꯔꯦ. ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯍꯪꯕ ꯇꯥꯔꯦ. ꯀꯩꯐꯥꯅ, ꯑꯩꯉꯣꯟꯗ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯗꯕ. ꯀꯩꯐꯥꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯀꯩꯐꯥꯗꯨ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯑꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ. ꯂꯩꯁꯤꯗꯨ ꯀꯣꯐꯤ ꯀꯞ 2 ꯄꯥꯏꯔꯒ ꯆꯪꯉꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯃ ꯄꯤꯔꯛꯏ. ꯑꯗꯨꯒ, ꯒꯥꯔꯤꯅ ꯅꯜꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯣꯐꯤ ꯑꯃꯃꯝꯇ ꯊꯛꯁꯦ ꯍꯥꯏꯕꯨ. ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯀꯞꯇꯨ ꯂꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯅꯪꯁꯨ ꯀꯥꯔꯟꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯔꯝꯗꯦ. ꯃꯥꯟꯅꯕ ꯊꯦꯡꯒꯥꯏꯅꯩ ꯍꯥꯏꯗꯨꯅꯤ ꯆꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯃꯥꯏꯀꯩ ꯑꯃꯗꯅ ꯁꯅꯥꯍꯟꯕꯤꯗꯨ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯅꯣꯏꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯕꯣ? ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯈꯤꯕꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ. ꯅꯈꯣꯏ ꯑꯣꯏꯅ ꯁꯤꯖꯈ꯭ꯔꯣ. ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯍꯩꯔꯝꯅꯤ. ꯑꯣꯏꯔꯣꯏꯗꯕꯗ ꯊꯝꯃꯣ ꯌꯥꯔꯦ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯉꯛꯄꯗꯨꯗ ꯂꯂꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯈꯠꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯆꯩꯔꯛꯏ. ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯆꯪꯉꯛꯏꯗꯤ? ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ. ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ, ꯀꯔꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯏꯃꯥ ꯅꯪꯅ? ꯇꯧꯅꯨꯀꯣ ꯑꯍꯟꯊꯪꯗ. ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯄꯥ ꯑꯉꯥꯎꯕꯁꯤꯅ ꯀꯩꯐꯥꯗ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯋꯥ ꯈꯔ ꯍꯧꯗꯣꯛꯎꯔꯤ. ꯑꯗꯨꯗ ꯌꯥꯕꯤꯔꯛꯇ꯭ꯔꯦꯗꯅ. ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯅꯤꯗꯅ ꯀꯨꯃꯥꯔ ꯍꯣꯏꯗ ꯍꯦꯛꯇ ꯆꯠꯈꯤ. ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯂꯥꯟꯕ ꯇꯥꯔꯅꯤꯗꯅ ꯑꯩꯅ ꯊꯦꯝꯖꯤꯟꯅꯔꯒ ꯄꯨꯔꯛꯏ. ꯑꯗꯨꯒ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ. ꯅꯪꯅ ꯇꯧꯔꯤꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯌꯥꯝ ꯐꯕꯤꯅꯦꯕꯀꯣ ꯁꯥꯔꯤꯁꯦ. ꯑꯗꯨꯒ ꯃꯥꯁꯇꯔ ꯃꯥꯏꯟꯁꯤꯅ ꯅꯪꯅ ꯑꯣꯏꯕꯒꯤ ꯋꯥꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ.
ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯂꯂꯤꯠꯀ ꯀꯩꯐꯥꯒ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯐꯥꯅ ꯍꯟꯗꯃꯨꯛꯅ ꯍꯟꯗꯃꯨꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯁꯥꯗ ꯗꯛꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯩꯐꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯩꯐꯥ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯂꯤꯠ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯠꯄꯥꯛꯅ ꯊꯥꯏ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣ ꯑꯁꯥꯎꯕ ꯐꯨꯗꯣꯛꯐꯝꯗ ꯑꯣꯟꯅꯔꯤ ꯏꯃꯥꯗ ꯇꯥꯏꯅꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯍꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯂꯂꯤꯠ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯂꯂꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯦꯗꯤꯌꯥꯅ ꯆꯠꯄ ꯍꯜꯂꯛꯄ ꯚꯥꯅꯨꯃꯇꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯚꯥꯅꯨꯃꯇꯤꯅ ꯂꯦꯗꯤꯌꯥ ꯁꯦꯟꯅꯅꯕ ꯊꯝꯕ ꯅꯨꯄꯥꯗꯨꯅ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯁꯦꯜꯒꯨꯝꯕ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯅꯔꯕꯗꯨꯗ ꯂꯦꯗꯤꯌꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯒꯥꯔꯤꯗꯒꯤ ꯃꯥꯏꯀꯦꯜ ꯀꯨꯝꯃꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯨꯏ꯫ ꯅꯨꯄꯥ ꯃꯥꯅꯗꯤ ꯎꯗꯕꯒꯨꯝ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯂꯦꯗꯤꯌꯥꯗꯣ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯄ ꯐꯥꯎꯔꯛꯇꯨꯅ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯇꯧꯔꯤꯗꯨꯗꯗꯤ ꯑꯁꯨꯝ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯏꯀꯦꯜꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯂꯦꯗꯤꯌꯥꯅ ꯇꯧꯔꯤꯗꯨ ꯎꯔꯗꯨꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯏ, ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯁꯦ꯫ ꯃꯥꯏꯀꯦꯜꯅ ꯀꯅꯥꯏ ꯅꯨꯄꯤꯅꯣ? ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯇꯤꯟꯅꯔꯛꯇꯦ꯫ ꯇꯤꯟꯅꯔꯛꯇ꯭ꯔꯁꯨ ꯀꯣꯏꯅꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ? ꯈꯪꯕ꯭ꯔꯣ ꯑꯝꯇꯗꯤ ꯌꯦꯡꯉꯨꯗ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯕꯣꯏ ꯅꯪꯁꯤꯃ꯫ ꯋꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯂꯦꯗꯤꯌꯥꯒ ꯃꯤꯠ ꯆꯥꯅꯩ꯫ ꯀꯨꯏꯅ ꯃꯤꯠ ꯆꯥꯅꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯦꯗꯤꯌꯥꯗꯣ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯥꯏꯀꯦꯜꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯊꯨꯅ ꯌꯥꯡꯅ ꯑꯣꯏꯅ ꯇꯧꯁꯤꯟꯈꯤ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯅ ꯈꯪꯕ꯭ꯔꯣ? ꯈꯪꯗꯕ ꯑꯣꯏꯔꯝꯃꯕ? ꯑꯕꯣꯏ ꯅꯊꯧꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯣꯛꯁ ꯑꯃ ꯄꯨꯁꯤꯜꯂꯒ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣꯝꯅꯤ, ꯃꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯊꯦꯡꯅꯕꯗ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯦꯗꯤꯌꯥꯁꯨ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯉꯛꯏꯗꯤ? ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦꯅꯦ꯫ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯊꯧ ꯃꯁꯛ ꯈꯪꯉꯣꯏꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯍꯌꯦꯡꯈꯩ ꯂꯥꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅ ꯊꯧꯔꯗꯤ ꯅꯌꯨꯝ ꯌꯥꯝ ꯍꯟꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯦꯗꯤꯌꯥꯅ ꯂꯥꯛꯑꯣꯗꯅ, ꯃꯪꯗꯅ ꯂꯩꯗꯣꯔꯕ꯭ꯔꯣ? ꯍꯜꯂꯛꯀꯦ꯫ ꯂꯥꯛꯑꯣꯗꯅ, ꯃꯪꯗꯅ ꯂꯩꯔꯗꯣꯏꯔꯣ? ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯅꯨꯄꯤ ꯑꯃꯒ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯈꯤꯕꯗꯨ ꯎꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯅꯪꯉꯣꯟꯗꯅꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯀꯨꯝꯃꯛꯑꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯐꯥꯁ ꯐꯨꯗꯇꯨꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟ ꯍꯣꯏ ꯀꯔꯥꯏꯗ ꯐꯝꯃꯤ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯅꯨꯡ ꯑꯣꯏꯔꯛꯄ ꯃꯐꯝꯗ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯅꯨꯄꯤꯗꯨꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯗꯤꯌꯥꯅ ꯅꯪꯅ ꯇꯧꯏꯁꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯗ ꯃꯃꯥꯏ ꯅꯣꯟꯈꯠꯂꯒ ꯌꯦꯡꯉꯛꯏ ꯅꯣꯡꯗ꯭ꯔꯦꯟꯗꯨ꯫ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤ ꯅꯨꯄꯤꯗꯨꯅ ꯗꯗꯥ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯣ? ꯈꯪꯗꯦꯗ, ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯂꯦꯗꯤꯌꯥ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯅꯠꯇꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯗꯧꯅ ꯃꯥꯡꯉꯒ ꯂꯩꯍꯧꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯊꯨꯅ ꯆꯠꯂꯣ, ꯅꯛꯁꯤꯟꯅꯔꯅꯨ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯁꯦ ꯗꯗꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯗꯨ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯌꯥꯝ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥꯠꯇꯣꯛꯄꯤꯌꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯒꯨꯝꯕꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯁꯦ ꯑꯔꯨꯕ ꯅꯠꯇꯦꯅꯦ ꯈꯪꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯕꯁꯨ ꯈꯔ ꯇꯝꯃꯨ꯫ ꯍꯨꯏꯗꯧꯅ ꯄꯪꯈꯣꯡ ꯈꯣꯡꯒꯅꯨ, ꯈꯪꯉꯕ? ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯍꯟꯅ ꯌꯦꯡꯉꯝꯗ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨ ꯂꯦꯗꯤꯌꯥ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯎꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯈꯟꯕ ꯌꯥꯒꯅꯤ꯫ ꯑꯩꯗꯤ ꯀꯤꯖꯕꯅ ꯂꯣꯏꯔꯦꯅꯦꯍꯦ, ꯊꯛ ꯊꯛꯅꯤꯛꯑꯦ ꯇꯨ꯫ ꯎꯁꯤꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯔꯗꯨꯅ ꯂꯦꯗꯤꯌꯥ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯂꯩꯊꯦꯛꯂꯒ ꯍꯥꯏꯔꯛꯏ,
ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕꯤꯒꯦ ꯅꯁꯥꯅ ꯈꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯝꯃꯒ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯗꯤꯌꯥ ꯃꯄꯤ ꯏꯔꯥꯆꯦꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯂꯦꯟꯗ ꯕꯤꯃꯣꯂꯥꯅ ꯄꯥꯎ ꯐꯥꯎꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯟꯗꯨ ꯊꯥꯖꯔꯝꯗꯦ ꯉꯁꯤꯁꯨ ꯕꯤꯃꯣꯂꯥꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯣꯈꯠꯂꯒ ꯂꯥꯎꯊꯥꯏ ꯚꯥꯅꯨꯃꯇꯤꯅ ꯀꯩꯗꯧꯔꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯀꯔꯤ ꯂꯩꯔꯤ ꯏꯃꯥ ꯀꯔꯥꯏꯗ ꯀꯩꯗꯧꯕ ꯃꯤ ꯑꯃ ꯎꯅꯔꯨꯒꯦ ꯁꯟꯅꯔꯦꯝꯕꯤ ꯃꯃꯥ ꯃꯆꯥꯔ ꯑꯣꯏꯔꯝꯃꯒꯅ ꯀꯔꯤ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯀꯔꯤ ꯇꯧꯅꯨꯀꯣ ꯅꯪ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯅꯁꯥꯅ ꯁꯤꯟꯖꯒꯅꯨ ꯌꯥꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯒꯥꯔꯤ ꯁꯣ ꯄꯥꯏꯔꯒ ꯕꯤꯃꯣꯂꯥꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯕꯤꯃꯣꯂꯥꯗꯣ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ इचिक चिकप मफमसिदा उनसे हाइरक्लबसु चिंगलेन थोइदोकना खंजिलुदे बिमोलासु नोक्सिनदुना लै चिंगलेन चंगसिलक्तुना हाइरई निने यौरक्प क्याम कुइरगे यौरक्प कुइद्री नंगदी नसक नचुग अमता थोक्त्रे कैदौरे नारुरब्रो नंगबो होय निने इसा खरा ngamलुद्रे अइना ngasi nangbu कौरिसे अतैगी नतेदा अइगी इचा सनरेम्बिसी नंगोंदा सिनरगे खल्ली सिदा नंगना करी खनबा निने वफम सिबु सनरेम्बी मसाना नंगीसी अइगी इचासी पामते सिनत्रा नते नते निने अइना हाइबदे अदो हाइब नते अदुदी अइना हाइरिबा वासी करी काय फरे निने ना हाइबा वादुदा अइसु यारगे असुमना वारी खरे सानरबा मतुं बिमोलाबु हॉस्पिटल दा थिनबिरक्लम्मी मनुंगदा चंगुखिसि निने ngasi changaroige nongma ngana lake adudi nine lehaureको hoi nine jinglena gari thoraga chatkibaga bimola mabukningda khalli aigi langsida thoba hauri khangnidana nangbu aina lemna thokadra icha nupigi punchi bu manghanbagi mama aina kari toba haido khangdokpa kuidrabani asumna hospital manungda changlakli सनरेम्बीगी मनाक्ता नोंसाबा लैरंबदु उबदा बिमोला वादी ngángda तुमिन येंगदुना लै बिमोला हलक्पा उबदा नोंसाबना निनेला अबनिना फरे अइसु मुक चनबा तौरगे फमलंबदगी हौगतुना थोखि बिमोलासु नोंसाबगी मतुंग इनरक्तुना इबुंगो नोंसाबा अमुक्ता ngaiko नोंसाबा ममाई लैथोक्तुना येंgai नोंसाबा ओनचिलक्तुना तपना हाइरई निने करी तौरगे बिमोलाना स्वाइदा ngángनबा नुंगाइत्रे मफम चाबा अमदा ngaktang wari sanaba yagadra nang thengadi kari sukaide yani nine aigi cabin da oina lakpiro asumna nongsabagi cabin da oina lakminari nongsabana nine phamsi बिमोला लाइरिबा चौकरी अदुदा फमखि नोंसाबासु washroom da changlaga makhut masa hamuraga thoklaaga lairiba towel duda makhut du taithoi aduga amuk sanitizer du kapaga makhut masa du nanthoi adu loiraga बिमोला ga mayukna da phamak du na hairi kari dana sigeni ne nongsaba nang aigi ichase punchi chuppagi oine senabi ba ngamgadra nongsaba kari karamba paukham pi sige haina khalingai बिमोला na नंगसु ngaihaki mitrang sanaribra ima ichagi punchi sida nakhoina sanariba लीलासे करिनो फरे नंगी पाखम फंगद्रबनिना फिमन ओइरबा समाज की मिनोक मैसा नंग हौरगदबे इचासे इखुचिना लोशिलंबा ताबनी
ꯕꯤꯃꯣꯂꯥ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯅꯣꯡꯁꯥꯕꯅ ꯅꯤꯅꯦ ꯉꯥꯏꯈꯣ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯣ ꯅꯤꯅꯦꯅ ꯇꯥꯗꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯅꯪ ꯁꯅꯔꯦꯝꯕꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯑꯩ ꯉꯝꯅꯤ ꯐꯤꯃꯟ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗꯣ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯗꯥꯛꯇꯔꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯨꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯑꯃꯨꯛꯀꯁꯨ ꯊꯣꯛꯀꯦ ꯇꯧꯏ ꯅꯣꯡꯁꯥꯕꯅ ꯐꯤꯃꯟ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯤꯃꯟꯅꯦ ꯍꯥꯏꯅ ꯍꯥꯏꯅꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯃꯥꯕꯨ ꯈꯟꯕꯗꯤ ꯃꯥꯅ ꯐꯤꯃꯟ ꯑꯣꯏꯔꯝꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅꯁꯨ ꯈꯜꯂꯝꯃꯣꯏꯅꯤꯅꯤ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯀꯔꯝꯅ ꯅꯤꯅꯦꯗ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯅꯤꯅꯦꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ ꯕꯤꯃꯣꯂꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯅꯣꯡꯁꯥꯕꯅ ꯑꯗꯣ ꯅꯤꯅꯦꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯔꯛꯂꯤꯁꯤꯕꯨ ꯏꯆꯥꯒꯤ ꯇꯥꯡꯕ ꯑꯃ ꯑꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯅꯣꯡꯁꯥꯕ ꯕꯤꯃꯣꯂꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯕꯤꯃꯣꯂꯥꯗꯨ ꯅꯣꯡꯁꯥꯕꯒ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯤ ꯅꯣꯡꯁꯥꯕ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯈ꯭ꯋꯥꯏꯉꯝꯕꯗꯨ ꯆꯥꯟꯅꯅ ꯃꯁꯥꯗꯨ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯚꯥꯅꯨꯃꯇꯤꯒ ꯂꯩꯗ꯭ꯌꯥꯒꯗꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ ꯁꯣꯐꯥꯗ ꯐꯝꯃꯒ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯍꯟꯕꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯁꯅꯥꯍꯟꯕꯤꯅ ꯚꯥꯅꯨꯃꯇꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯣꯏꯅ ꯎꯔꯨꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯍꯥꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯄꯥꯈꯪꯅꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕꯤꯒ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯅ ꯂꯩꯅꯔꯕꯃꯛꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯖꯠ ꯌꯣꯜꯂꯤꯕꯗꯤ ꯚꯥꯅꯨꯃꯇꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯖꯠ ꯌꯥꯎꯔꯤꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯗꯨ ꯈꯛꯇꯔꯥ ꯁꯅꯥꯍꯟꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯏꯖꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯧꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯃꯈꯨꯠ ꯁꯥꯡꯉꯨꯔꯕꯗꯤꯅꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯈꯨꯠ ꯁꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯌꯥꯔꯤꯗꯨꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯃꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ ꯉꯝꯃꯣꯏ ꯄꯥꯝꯗꯦ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯅꯧꯄꯨꯔꯤꯕ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯗ ꯇꯥꯛꯂꯝꯗꯅ ꯂꯧꯊꯣꯛꯄꯒꯤ ꯃꯔꯝꯅ ꯀꯔꯤ ꯃꯤꯁꯤꯡꯁꯦ ꯑꯄꯪꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯕꯗꯤ ꯚꯥꯅꯨꯃꯇꯤ ꯅꯪ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯉꯣꯟꯗ ꯃꯥꯡꯍꯟꯅꯕ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ ꯚꯥꯅꯨꯃꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧꯏꯕ ꯄꯥꯝꯗ꯭ꯔꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯑꯉꯥꯡ ꯂꯧꯊꯣꯛꯈꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯁꯥ ꯁꯣꯛꯂꯨꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯥꯛ 2ꯒꯤ ꯆꯦꯛ ꯃꯅꯥ ꯑꯃ ꯌꯧꯍꯜꯂꯛꯀꯦ ꯑꯗꯨꯒ ꯀꯔꯤꯑꯕ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯅꯝꯂꯩ ꯂꯩꯁꯟꯕ ꯉꯝꯕꯤꯅꯤ ꯚꯥꯅꯨꯃꯇꯤ ꯐꯝꯃꯝꯕꯗꯒꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕꯤ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯃꯥꯟꯅꯕꯤ ꯍꯥꯠꯇꯣꯛꯂꯒ ꯃꯋꯥꯗ ꯂꯩꯁꯤꯟꯕꯤꯗꯣ ꯑꯩ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯅꯪꯒꯤ ꯂꯥꯛ 2ꯗꯨꯗꯤ ꯂꯧꯗ꯭ꯔꯁꯨ ꯊꯤꯜꯂꯛꯀꯅꯨ ꯍꯣꯏ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯁꯦꯠꯇꯅ ꯂꯧꯈꯤꯕ ꯏꯖꯠ ꯇꯥꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯈꯤꯅꯤꯅꯦ ꯈꯔ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯊꯤꯔꯒ ꯅꯆꯥꯅꯨꯄꯤꯗꯣ ꯄꯤꯁꯤꯜꯂꯣ ꯀꯣ ꯚꯥꯅꯨꯃꯇꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯨꯝꯅ ꯃꯕꯨꯡꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯗꯤ ꯉꯝꯗꯦꯀꯣ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯟꯕꯤ ꯎꯁꯤꯠꯇꯅ ꯐꯣꯟꯗꯨ ꯀꯛꯈꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕꯤ ꯚꯥꯅꯨꯃꯇꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯂꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯠꯈꯤ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒ ꯂꯩꯗ꯭ꯌꯥ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯗ꯭ꯔꯥꯋꯔꯗ ꯌꯥꯎꯔꯤꯕ ꯄꯥꯋꯔ ꯑꯀꯟꯕ ꯍꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯊꯛꯆꯤꯟꯈꯤ ꯍꯨ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕꯗ ꯁꯟꯗꯣꯔꯛꯂꯀꯥꯟ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯗ꯭ꯌꯥ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯆꯩꯈꯥꯏ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯚꯥꯅꯨꯃꯇꯤ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯄꯣꯠꯆꯩꯁꯤꯡꯗꯨ ꯇꯥꯏꯅꯔꯤꯕꯣꯏ ꯅꯤꯡꯕꯅ ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ
Manungda Lediyadi lepa phauba ngamsilaktre. Makhongdagisu I tarakle, laimaida masadu tu tharakle, aduga tapna panglamba mamit anidu ushinki. Bhanumatina yumgi thabak nombiduda hairi. Pungmuk leiraga nang thong hango, ai thabak ama chalukhige. Asti hairamaga thokre, thabak nombiduna sauhowi. Mama hingchabigi machanina, machasu aphaba amatta yaude. Khwaingambasu magi driver na wheelchair amada phamhanduna inbiduna thoklei. Khwaingambana Phairen panchami oigadaba nimit kayani wali. Ngasi tang tara ni sir. Ngasi ga tharaga nimit taret ni mo watli sir. Wahang asidangda nongmada taradagi tadana hangabani khwaingamba. Ngayhak leiraga so amuk hangakhini haiba khangi. Adubu thawaina asawbu ullude. Chap manaba paukhumdo adumak piduna namit astok watli haibadu khanghalli. Anam adu kanba sajarambagi wani khwaingamba. Nongdadi mamuk sonba leitabani. Mahakki driver duna amuk hanglei. Sir buluhongbasi ngaktang khwaingambana. Chatloida. Ai yauroida. Aina chatluraga mahak karisu nungairoi. Sir laagana ibe masanani hina nungaijadawrinida. Aduisu ai chatloida. Asumna yumduda lairiba library duda changlakle. Lairik ama paaduna lairingai yumgi thabak tawbi nupiduna kanna laurakpagi makhol tabaduda makhoi ani karino khanna yengnai. Aduga khwaingambana hairi. Khonjilsi karumdagino. Nang chatlaga kari tawragi amukta yenguso. Hoi sir. Nupadu thokri. Khwaingamba wheelchair du mathanda illaga phampham kaada thoklaklaga mathakta yengduna lei. Driver aduna mathak karakpadadi thabak nombi nupidu leidiyagi kaadagi pakhatna senthoklatpadu thengnarambi. Nupiduna pakhatna hairi. Ka asida leidiya to. Nupadu phat jangsinduna yengi. Leidiyagi oiramliba matawdu ubada masadu pakhatkre. Khudakta Bhanumatida phone tawduna pau piki. Aduga hospital daki doctor singsu kaurami. Paudu tabada Bhanumati thuna laktuna senchilai. Doctor singsu yoraktuna Lediyagi pulse yengi. Aduga makhoi masen mit yengna ingit tawni. Tapna hairi. Thingnariba matamsi khara thingmankre. Sorry. Asi hairakpaga Bhanumati lepambadagi leimaida phamtharaktuna khonjel thokna kapthori. Doctor amana magi phibamsi yenglagadi autopsy ma tawba mathau tagadaba mali. Aduna hospital da muktang pudaba yaroi tawri. Asumna mayam changdana Lediyagi thawa yautraba hakchangdo hospital da pukhirami. Bhanumati kapna yumgi thabak nombiduda hairi. Nakhoisu aigi icha hatpada yauba ngaktane. Nakhoisu aina lemna tongloi. Khwaingambana Bhanumati nang ngauri. Karamna aigi yumsida thabak nombiduna leiriba makhoigi maral oigidawribano. Nangbo nangna chatlamdai so sinaramba matamda kari hairami kaurabra. Nangna haiba wa ilamdre. Nangna makhoibu mi nattabadawna ngangbini. Bhanumati wa mata hairamdana thoki. Lediyagi paudu amadagi amada tanarakpadagi nongdren chudari. Aduna pakhatna mamagi manakta senchilaktuna hairi. Ima tabro kaidawre. Nongdren pakhatna Lediya kaidawre sire hairo. Ima wafamsi phaginati soidana makke ihaksenarakani. Ai kari tawni hauji. Aigi ichanabu aduk pangba hongnabra. Khudakta ticket ama kaklagani. Nangna han leiruba mafamdada oirasu matam khara leiruro. Nangi sen thungidi karisu khallunu. Ai leiringaida ichada kanana kari tawba ngamgani. Asumna mama macha khanaraga khudaki ticket ama kaklaga nongdren airport tamna chatki. Machanupi ki pau tabadagi singlen su nungairamde. Adubu mahak yamna hek phongna thokpa yadrabanina upai leiramde. Amuk su khalli. Kanagumba amada mipatta saram chachatpu oirurabaina. Ichanda manaba thodok thoklabada kari haiba ngamlani. Postmortem su loiraduna Lediyagi hakchangdu putharakli. Aroiba mathau mangamdu phauba sanahanbigi imungi mi mata udabaduda Bhanumati di yamna pendaba sauningba ama phaurammi.
ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯏꯖꯠ ꯃꯥꯡꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯊꯤꯅꯔꯤ ꯃꯔꯛꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯀꯦꯁ ꯃꯥꯟꯅꯔꯞ ꯇꯧꯅ ꯁꯤꯔꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯀꯦꯁ ꯑꯅꯤꯁꯦ ꯃꯔꯤ ꯂꯩꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯏꯇꯣꯞ ꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯄꯜꯂꯛꯄꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯁꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯝꯗꯕꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯀꯦꯁ ꯑꯃꯗꯤ ꯑꯣꯄꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ, ꯃꯤꯆꯥꯗ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯃꯁꯥꯗ ꯆꯩꯅꯥꯃꯨꯛ ꯐꯪꯍꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯏꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯪꯗꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯑꯀꯟꯕ ꯋꯥ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯗꯕꯗꯤ ꯍꯩꯁꯤꯡꯕꯤ ꯁꯅꯥꯍꯟꯕꯤꯅꯤ, ꯅꯨꯡꯗ ꯃꯆꯥꯕꯨ ꯀꯟꯈꯠꯂꯕꯁꯨ ꯄꯥꯟꯗ ꯃꯆꯥꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯅꯅꯤ꯫ ꯅꯣꯡꯄꯥꯟ ꯈꯪꯕꯤ ꯁꯅꯥꯍꯟꯕꯤꯅꯤ, ꯚꯥꯅꯨꯃꯇꯤꯒꯨꯝꯕꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯀꯅꯥꯅꯁꯨ ꯍꯥꯡꯗꯣꯛꯂꯨꯕ ꯉꯝꯗ꯭ꯔꯤꯕ꯫ ꯃꯌꯥꯝ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯂꯧꯏ, ꯁꯣꯝꯒꯤ ꯄꯥꯎꯁꯨ ꯄꯤꯈꯤ꯫ ꯐꯣꯟ ꯊꯝꯅꯔꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯚꯥꯅꯨꯃꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯆꯥꯒꯤ ꯐꯣꯇꯣ ꯀꯣꯟꯗꯨꯅ ꯀꯞꯂꯝꯕꯤ ꯚꯥꯅꯨꯃꯇꯤ ꯁꯅꯥꯍꯟꯕꯤ ꯆꯪꯉꯛꯄ ꯎꯕꯗ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯆꯦꯟꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯀꯨꯝꯍꯩ ꯌꯦꯡꯕꯃꯨꯛ ꯂꯥꯛꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯅꯃꯥꯅꯆꯥꯅ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤ? ꯀꯔꯤꯅꯣ ꯚꯥꯅꯨꯃꯇꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯇꯥ ꯇꯧꯒꯅꯨ, ꯅꯃꯥꯅꯆꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯀꯗ꯭ꯔꯥ? ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯅꯈꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣꯏ꯫ ꯅꯆꯥꯅꯨꯄꯥꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯂꯕꯗꯤ ꯍꯧꯕꯗꯒꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯒꯗ꯭ꯔꯅꯦ? ꯈꯜꯂꯨꯅꯦ, ꯌꯨꯝ ꯑꯃ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕꯗꯨꯅꯤ, ꯑꯗꯨ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯔꯣꯏ ꯈꯜꯂꯝꯃꯕꯗꯤ ꯂꯩꯔꯝꯃꯣꯏ꯫ ꯁꯅꯥꯍꯟꯕꯤꯅ ꯁꯤꯜꯂꯛꯂꯤꯕꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯚꯥꯅꯨꯃꯇꯤ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯔꯛꯏ, ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯂꯩꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯃꯜ ꯑꯣꯏꯔꯦ ꯅꯆꯥꯅꯨꯄꯥꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯗꯨꯗꯤ꯫ ꯃꯗꯨꯗꯤꯅꯦ ꯅꯆꯥ ꯏꯆꯥ ꯑꯅꯤꯃꯛ ꯌꯥꯅꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯗꯨꯅ ꯃꯥꯕꯨ ꯅꯝꯗꯅ ꯃꯁꯥ ꯁꯣꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯄꯨꯂꯤꯁꯇ ꯍꯥꯟꯅ ꯇꯥꯛꯇ꯭ꯔꯤꯕꯅꯣ? ꯚꯥꯅꯨꯃꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯂꯥꯏꯅ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯕꯨ ꯃꯥ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝꯅ ꯑꯅꯝ ꯇꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯎꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯆꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ? ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯥꯎ ꯏ ꯑꯃꯠꯇ ꯄꯤꯔꯛꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯔꯝꯕꯗꯨꯅ ꯀꯔꯤ? ꯏꯆꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯆꯠꯄ ꯅꯠꯇꯦ ꯚꯥꯅꯨꯃꯇꯤ, ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯅꯤ ꯅꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯔꯒ ꯐꯥꯁ ꯐꯨꯗꯇꯨꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯥꯕꯨ ꯈꯣꯡꯒꯩꯅꯈꯤꯕꯗꯨ, ꯑꯗꯨꯗꯤ ꯃꯁꯥꯅ ꯁꯥꯎꯔꯛꯇꯨꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯔꯝꯃꯒꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯒ ꯋꯥ ꯉꯥꯡꯒꯗꯧꯔꯤ? ꯁꯅꯥꯍꯟꯕꯤ, ꯅꯆꯥ ꯑꯣꯛꯇꯕ ꯀꯟꯈꯠꯀꯅꯨ꯫ ꯃꯔꯥꯜ ꯂꯩꯔꯦ ꯈꯪꯉꯕꯗꯤ ꯅꯔꯥꯜꯗꯨ ꯌꯥꯖꯕꯁꯨ ꯇꯝꯃꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯁꯥꯅ ꯌꯥꯗꯕꯤ ꯅꯨꯄꯤ ꯃꯁꯥ ꯁꯣꯛꯂꯨꯕ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯤꯗꯨꯅ ꯃꯁꯥꯒꯤ ꯏꯖꯠꯀꯤ ꯌꯥꯝꯅ ꯈꯟꯖꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯗ ꯇꯠꯈ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯅꯝ ꯍꯥꯗꯨꯅ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯨꯕ ꯃꯤꯁꯨ ꯌꯥꯝ ꯂꯩ꯫ ꯚꯥꯅꯨꯃꯇꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯁꯅꯥꯍꯟꯕꯤ ꯁꯥꯎꯗꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯒ ꯅꯆꯥꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯐꯨꯅꯤꯡꯕ ꯐꯨꯖꯧ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯅꯦ꯫ ꯚꯥꯅꯨꯃꯇꯤ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯚꯥꯅꯨꯃꯇꯤ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯋꯥꯉꯥꯡꯗꯨꯅ ꯏꯆꯥꯕꯨ ꯁꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯍꯥꯠꯄꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ꯫ ꯋꯥꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯤ꯫
ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯃꯥꯡꯍꯜꯂꯝꯃꯤ? ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯩ꯫ ꯚꯥꯅꯨꯃꯇꯤꯅ "ꯅꯈꯣꯏꯅ ꯏꯆꯥꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯂꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯕ꯭ꯔꯣ? ꯏꯆꯥꯗꯨ ꯂꯩꯁꯥꯕꯤꯅꯤ, ꯀꯔꯝꯅ ꯂꯩꯁꯥꯅ ꯃꯃꯥ ꯑꯃ ꯑꯣꯏꯒꯅꯤ?" ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯅꯤ ꯚꯥꯅꯨꯃꯇꯤ? ꯃꯇꯝꯗꯨꯗ ꯏꯆꯥꯅꯨꯄꯥ ꯃꯐꯝꯁꯤꯗ ꯂꯩꯇꯦ, ꯊꯣꯛꯂꯛꯂꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯍꯥꯅ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯤꯕꯅꯣ? ꯚꯥꯅꯨꯃꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯣꯏ, ꯃꯥ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯐꯅ ꯍꯩꯁꯤꯡꯕꯤ ꯑꯣꯏꯔꯁꯨ ꯚꯥꯅꯨꯃꯇꯤ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁꯣꯏꯈ꯭ꯔꯦ꯫ ꯈꯖꯤꯛꯇꯪꯗ ꯁꯅꯥꯍꯟꯕꯤꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯅꯪꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯍꯟꯕꯤ, ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯊꯨꯒꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯂꯦꯗꯤꯌꯥꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯅꯈꯣꯏꯅ ꯍꯥꯠꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯗ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯁꯨ ꯅꯈꯣꯏꯅ ꯑꯗꯨꯝ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ." ꯁꯅꯥꯍꯟꯕꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯒ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯍꯟꯕ ꯉꯝꯗꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯍꯨ ꯊꯛꯄ." ꯚꯥꯅꯨꯃꯇꯤ ꯁꯥꯎꯒꯠꯂꯛꯏ, "ꯁꯅꯥꯍꯟꯕꯤ, ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯇꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." "ꯑꯩꯁꯨ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯗ ꯚꯥꯅꯨꯃꯇꯤ, ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕ, ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ꯫ ꯑꯩ ꯆꯠꯂꯒꯦ." ꯁꯅꯥꯍꯟꯕꯤ ꯊꯣꯛꯈꯤꯕꯒ ꯂꯩꯀꯥꯏꯒꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯅꯈ꯭ꯔꯦ꯫ ꯚꯥꯅꯨꯃꯇꯤ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤꯕ ꯃꯥꯏꯀꯦꯜꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯄꯥꯎ ꯑꯃꯕꯨ ꯇꯥꯔꯤꯅꯦ." "ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ?" "ꯏꯕꯦꯝꯃꯗꯣ..." ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯛ ꯍꯨꯞꯀꯦ ꯇꯧꯔꯝꯕ ꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯩ ꯃꯥꯏꯀꯦꯜ꯫ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯄꯥꯎꯅꯤ꯫ ꯅꯍꯥꯟꯗꯅꯤ ꯃꯥꯒ ꯊꯦꯡꯅꯔꯝꯕꯗꯨ꯫ ꯐꯅ ꯌꯦꯛꯅꯔꯦ ꯍꯥꯏꯔꯕꯁꯨ ꯃꯇꯝ ꯑꯃꯒꯤꯗꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤꯅꯤ꯫ ꯃꯥꯏꯀꯦꯜ ꯐꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯀꯧꯍꯧꯔꯤꯗꯨꯁꯨ ꯈꯨꯃꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯃꯥꯗꯨ ꯄꯥꯈꯠꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯃꯅꯨꯡꯗꯒꯤ ꯃꯥꯏꯀꯦꯜꯅ, "ꯏꯃꯥ, ꯑꯩ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯃꯃꯥꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯅꯨꯃꯤꯠꯁꯤꯃ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯣ ꯃꯥꯏꯀꯦꯜ ꯌꯥꯝꯅ ꯀꯞꯈꯤ, ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯗꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯊꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯣꯏꯔꯁꯅꯨ ꯈꯟꯅ ꯄꯦꯟꯅ ꯀꯞꯈꯤ꯫ ꯃꯤꯒꯤ ꯆꯤꯟ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯉꯝꯗꯦ ꯍꯥꯏꯅꯕꯒꯨꯝ ꯚꯥꯅꯨꯃꯇꯤꯒ ꯁꯅꯥꯍꯟꯕꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯇꯥꯍꯧꯕꯁꯤꯡꯗꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯇꯝꯅꯗꯨꯅ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯊꯑꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯌꯨꯝ ꯃꯊꯛꯇꯒꯤ ꯎꯔꯤꯕ ꯚꯥꯅꯨꯃꯇꯤ ꯆꯠꯇꯨꯅ ꯈꯠꯅꯔꯨꯕꯁꯨ ꯌꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀ꯭ꯋꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯃꯧ ꯅꯍꯥ ꯑꯃꯅ, "ꯏꯅꯦ, ꯅꯪꯗꯤ ꯅꯍꯥꯟ ꯑꯁꯤ ꯍꯪ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯖꯍꯧꯔꯝꯃꯔꯣꯏꯅꯦ." "ꯏꯕꯦꯝꯃ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯗꯨꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯁꯨ ꯅꯨꯄꯤꯗꯨꯒ ꯅꯠꯇꯕ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ, ꯑꯗꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯆꯠꯇ꯭ꯔꯤꯅꯤ꯫ ꯁꯤꯔꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯃꯉꯛꯇꯤ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯄꯅꯤ, ꯃꯃꯥ ꯑꯁꯤꯅ ꯄꯣꯛꯄꯅꯤ, ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯂꯩꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦꯗ꯫ ꯇꯨ ꯌꯦꯡꯉꯨ, ꯕꯤꯜꯗꯤꯡ ꯃꯊꯛꯁꯤꯗ ꯂꯦꯞꯄꯒ ꯃꯃꯤꯠ ꯑꯁꯤ ꯏꯁꯦꯞ ꯁꯦꯞꯈꯩ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯏꯁꯤ ꯃꯃꯥ ꯁꯛꯇꯥ ꯑꯁꯤ꯫ ꯅꯠꯇꯦ, ꯀꯔꯤꯗꯤ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤꯅꯣ? ꯅꯈꯣꯏꯒꯤ ꯄꯥꯎꯁꯤ ꯑꯩ ꯂꯧꯁꯤꯟꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ, ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃꯃꯨꯛ ꯇꯝ꯫ ꯀꯔꯥꯏ, ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯍꯥꯟꯅ ꯆꯥꯈꯤꯒꯦ, ꯑꯗꯨꯒ ꯂꯤꯒꯦ꯫ ꯁꯦꯅꯦ, ꯁꯤꯗ ꯂꯩꯔꯦꯅꯦ ꯁꯦ꯫ ꯀ꯭ꯋꯥꯗꯣ ꯆꯥꯔꯒ ꯍꯥꯏꯔꯛꯏ, "ꯍꯣ ꯑꯗꯨꯕꯨꯔꯣ, ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯈꯪꯅꯕ ꯑꯉꯥꯡ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯃ ꯂꯥꯛꯏꯅꯦ꯫ ꯃꯤ ꯂꯥꯛꯏꯗꯨ ꯐꯝꯃꯣꯁꯨ ꯍꯥꯏꯗꯦ, ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯁꯞꯇ꯭ꯔ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗ ꯚꯥꯅꯨꯃꯇꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯨ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯦꯗꯅ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯅꯃꯥꯗ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ, ꯃꯆꯥ ꯃꯥꯡꯉꯒ ꯇꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯃꯍꯤꯛꯅꯤ ꯃꯈꯣꯏꯁꯦ, ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯃꯤꯅ ꯇꯧꯔꯛꯄꯗꯗꯤ
ꯃꯊꯃꯣꯏꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯒꯅꯤꯅꯦ꯫ ꯕꯤꯃꯣꯂꯥ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯋꯥꯅ ꯃꯆꯥꯗꯨ ꯁꯦꯝꯖꯔꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯅ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯇꯥꯈꯤ꯫ ꯀꯝꯗꯧꯕꯅꯣ ꯑꯗꯨꯕꯣ? ꯅꯨꯡꯉꯥꯏꯇꯦꯅꯦ, ꯏꯇꯞ ꯇꯞꯆꯕꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯍꯣ, ꯚꯥꯅꯨꯃꯇꯤꯒꯤ ꯃꯆꯥꯅꯅꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯀ ꯌꯥꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ, ꯁꯦꯜꯅ ꯂꯣꯏꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯔꯥ ꯀꯔꯤꯅꯣ? ꯑꯗꯨꯅ ꯑꯣꯏꯔꯝꯗꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛ ꯁ꯭ꯋꯥꯏꯗꯤ ꯏꯎ ꯎꯗꯦ ꯍꯥꯏꯗꯤ꯫ ꯃꯤꯆꯥꯁꯤ ꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ, ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯅꯠꯇꯅ꯫ ꯏꯅꯦ, ꯁꯦ ꯀ꯭ꯋꯥꯒꯤ ꯄꯩꯁꯥ ꯂꯧꯍꯧꯔꯣ꯫ ꯀꯨꯏꯃꯜꯂꯦ ꯍꯥꯏꯔꯝꯃꯅꯤ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯚꯥꯅꯨꯃꯇꯤ ꯂꯦꯞꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨꯏ꯫ ꯍꯥꯟꯅꯒꯤ ꯃꯐꯝꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕꯤꯃꯣꯂꯥꯗꯨ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗꯨꯗ ꯈ꯭ꯋꯥꯏꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯕꯤꯃꯣꯂꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯊꯕꯛ ꯅꯣꯝꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯩꯇꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯔꯨꯒꯅꯤ? ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯃꯤꯆꯩ ꯈꯪꯉꯛꯄꯗꯤ ꯏꯆꯥ ꯁꯅꯥꯒꯤ ꯈꯜꯂꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯁꯅꯥꯁꯨ ꯃꯐꯝ ꯆꯥꯕ, ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯅ ꯊꯕꯛ ꯅꯣꯝꯃꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯕꯤꯃꯣꯂꯥ, ꯅꯆꯥꯅꯨꯄꯤꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯑꯉꯥꯡꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯃꯃꯥꯅꯤ ꯇꯥꯏꯕꯨꯡꯉꯣ, ꯑꯩ ꯃꯨꯟꯅ ꯈꯪꯖꯩ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯒ ꯕꯤꯃꯣꯂꯥꯁꯨ ꯌꯨꯝꯗꯨꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯈꯣꯡꯆꯠ ꯑꯃꯗ ꯊꯣꯛꯑꯝꯗꯥꯏꯗ ꯕꯤꯃꯣꯂꯥ ꯃꯃꯤꯠꯅ ꯚꯥꯅꯨꯃꯇꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯕꯤꯃꯣꯂꯥ ꯆꯠꯈꯤꯕꯒ ꯚꯥꯅꯨꯃꯇꯤ ꯀꯨꯝꯃꯛꯑꯒ ꯈ꯭ꯋꯥꯏꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕꯣ, ꯑꯁꯤ ꯂꯥꯛꯑꯝꯃꯤꯁꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯔꯖꯇꯤ ꯏꯕꯦꯝꯃ ꯍꯩꯁꯤꯡꯕꯤꯗꯨꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯥꯅ ꯂꯧ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯔꯤ ꯑꯍꯦꯟꯕ ꯃꯨꯛ ꯅꯤꯕ ꯂꯥꯛꯂꯤꯕꯅꯣ? ꯚꯥꯅꯨꯃꯇꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯦꯜꯒꯤ ꯈꯛ ꯈꯟꯕ ꯅꯠꯇꯦꯅꯦ꯫ ꯂꯥꯛꯑꯝꯃꯤꯕꯗꯣ ꯃꯐꯝꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯅꯣꯝꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤꯅꯦ꯫ ꯃꯇꯥ ꯇꯧꯔꯤꯅꯤ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯔꯛꯅꯕ ꯇꯧꯔꯤꯅꯤ꯫ ꯏꯌꯥꯝꯕꯨꯡꯅ ꯀꯧꯒꯦꯗꯤ ꯀꯧꯕꯤꯌꯨ, ꯑꯩ ꯑꯃꯗꯤ ꯃꯗꯨ ꯉꯝꯃꯣꯏ꯫ ꯚꯥꯅꯨꯃꯇꯤ ꯃꯔꯛꯁꯤꯗꯁꯨ ꯊꯃꯣꯏ ꯑꯃꯨꯛ ꯄꯤꯛꯁꯤꯟꯕ ꯉꯝꯂꯤ꯫ ꯈ꯭ꯋꯥꯏꯉꯝꯕ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯈꯤ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯅꯣꯡꯁꯥꯕ ꯊꯨꯅ ꯃꯥꯏꯀꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡꯁꯥꯕ ꯉꯁꯤꯁꯨ ꯐ꯭ꯂꯣꯔ ꯑꯣꯟꯅ ꯇꯩꯅ ꯀꯥꯔꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯊꯣꯡ ꯊꯤꯟꯒꯦ ꯇꯧꯔꯤꯉꯩ ꯁꯅꯔꯦꯝꯕꯤꯒꯤ ꯀꯥꯒ ꯃꯥꯌꯣꯛꯅꯕꯤ ꯑꯍꯟꯗꯨ ꯊꯣꯛꯂꯛꯂꯒ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯀꯥꯗꯨꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅꯦꯍꯦ꯫ ꯅꯣꯡꯁꯥꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯀꯨꯝꯃꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯁꯨ ꯔꯤꯅꯣꯚꯦꯠ ꯐꯅ ꯌꯥꯝꯅ ꯇꯧꯔꯝꯂꯤ꯫ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯁꯨ ꯌꯣꯠꯅ ꯈꯥꯖꯤꯜꯂꯝꯂꯤ꯫ CCTV ꯀꯦꯃꯦꯔꯥꯁꯨ ꯄꯥꯜꯂꯝꯂꯤ꯫ ꯐꯩ ꯑꯁꯤꯃꯗꯤ, ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯔ ꯃꯥꯡꯖꯧꯅꯅ ꯇꯧꯔꯝꯃꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯝꯒꯅꯤ꯫ ꯅꯣꯡꯁꯥꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯥꯏꯀꯦꯜꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯂꯦꯞꯂꯔꯤ꯫ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯍꯪꯉꯛꯇꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥꯅ, ꯅꯪ ꯂꯥꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ꯫ ꯀꯥꯗ ꯁꯨꯝ ꯂꯩꯔꯤꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯎ ꯌꯥꯗꯕ꯭ꯔꯣ? ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯄꯨꯗꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯐꯠ ꯍꯦꯛꯇ ꯆꯪꯈꯤ꯫ ꯊꯕꯛꯁꯨ ꯆꯠꯂꯨ ꯌꯥꯗꯦ꯫ ꯊꯕꯛ ꯃꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯗꯧꯅꯣ ꯈꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯒ ꯌꯦꯡꯒꯦ ꯏꯃꯥ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕ ꯃꯥꯏꯀꯦꯜꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯀꯧꯏ꯫ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯣꯔꯛꯎ ꯌꯥꯗꯦ꯫ ꯐꯅ ꯀꯨꯏꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯎꯆꯤꯟꯅ ꯆꯤꯟꯅ ꯊꯣꯡꯗꯨ ꯍꯥꯡꯉꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯃꯥꯏꯀꯦꯜ ꯃꯃꯥꯗ ꯑꯁꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯃꯒ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯀꯥ ꯑꯗꯨ ꯄꯨꯡꯆꯥꯏꯅꯤ꯫ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫ ꯐꯃꯨꯡ ꯐꯥꯅꯨꯡ ꯑꯃꯠꯇ ꯃꯊꯣꯡ ꯈꯪꯉꯝꯗ꯭ꯔꯦ꯫ ꯆꯨꯔꯨꯞ ꯃꯊꯤꯅ ꯆꯤꯡꯕꯁꯨ ꯌꯥꯝꯅ ꯇꯥꯔꯤ꯫
ꯅꯣꯡꯁꯥꯕ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯊꯣꯡꯅꯥꯎ ꯄꯔꯗꯥꯗꯣ ꯍꯥꯟꯅ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯈꯔ ꯆꯪꯍꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯁꯥꯒꯗꯨ ꯏꯄꯠ ꯄꯠꯄ ꯇꯥꯔꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯅꯁꯥꯗꯣ ꯏꯁꯤꯡ ꯊꯦꯡꯗꯕ ꯂꯣꯏꯔꯦꯅꯦ ꯁꯛꯐꯝꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦꯅꯦ ꯍꯥꯟꯅꯗꯩ ꯈꯔꯒ ꯃꯨꯕꯒ ꯍꯧꯖꯤꯛꯅ ꯋꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯥꯏꯀꯦꯜꯗꯣ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯇꯥꯔꯤ ꯅꯣꯡꯁꯥꯕꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯗꯦꯕꯗꯥꯁ ꯑꯃꯨꯛ ꯑꯣꯟꯒꯦꯅꯤꯡꯉꯤꯕ ꯅꯪꯒꯤꯁꯦ ꯇꯧꯔꯅꯨꯀꯦ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧ ꯑꯄꯦꯠ ꯑꯃꯨꯛ ꯌꯦꯡꯗꯧꯅꯤ ꯑꯍꯣꯏ ꯆꯠꯈ꯭ꯔꯕꯤ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅꯕꯅꯤ ꯇꯧ ꯃꯨꯞ ꯑꯣꯟ ꯇꯧꯕ ꯇꯝꯂꯣ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜꯅ ꯍꯌꯦꯡꯒꯤ ꯅꯨꯡꯉꯥꯏꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯅꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯤ ꯍꯧꯖꯤꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯋꯥꯗꯨꯅ ꯂꯩꯒꯗ꯭ꯔꯅꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯏꯇꯥꯎ ꯃꯥꯏꯊꯤꯅꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯔꯝꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯂꯥꯏꯐ ꯂꯦꯁꯟ ꯄꯤꯔꯤꯕ ꯑꯩꯁꯦ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯗꯦ ꯃꯇꯝ ꯍꯥꯏꯕꯤ ꯃꯍꯥꯛꯇ ꯄꯨꯝꯅꯃꯛ ꯁꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥꯏꯀꯦꯜ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇ꯭ꯔꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤ ꯅꯣꯡꯁꯥꯕꯅ ꯑꯍꯣꯏ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯗꯨꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯜꯂꯛꯄꯁꯨ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯆꯠ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯂꯝꯊꯨꯡꯐꯝ ꯈꯪꯗꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛꯇꯪꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯄꯗꯨꯗꯤ ꯌꯥꯗꯕꯅꯤꯅ ꯑꯍꯥꯟꯅ ꯀꯣꯟꯅꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯁꯥꯗ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯆꯕꯗꯨꯗꯤ ꯐꯠꯇꯦ ꯏꯇꯥꯎ ꯏꯃꯥꯁꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯗ ꯄꯥꯈꯠꯆꯔꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯍꯣꯏ ꯑꯩꯅ ꯃꯥꯕꯨ ꯈꯨꯗꯛꯇ ꯀꯥꯎ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯈꯨꯗꯛꯇ ꯀꯥꯎꯊꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯜꯍꯟꯅꯤꯡꯉꯤ ꯐꯔꯦ ꯑꯩꯁꯨ ꯃꯨꯛꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯃꯥꯏꯀꯦꯜ ꯃꯃꯤꯠꯅꯇꯪ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯒ ꯂꯩ ꯃꯥꯏꯀꯦꯜꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯕ꯭ꯔꯥ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯈꯟꯊꯖꯔꯒ ꯊꯕꯛ ꯇꯧꯔꯛꯑꯗꯤ ꯐꯔꯦ ꯇꯧꯔꯛꯇ꯭ꯔꯦ ꯇꯧꯔꯛꯇꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯇꯥꯕꯅꯤ ꯑꯩ ꯂꯩꯔꯤꯉꯩ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯗꯨ ꯌꯦꯡꯉꯁꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯀꯦꯜ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯃꯥꯗꯣ ꯍꯔꯥꯎꯖꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯏꯆꯥꯒꯤ ꯆꯥꯛ ꯈꯥꯛꯏ ꯏꯃꯥ ꯁꯦꯝꯕꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯃꯥꯏꯀꯦꯜꯁꯨ ꯁꯣꯐꯥꯗ ꯐꯝꯃꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯊꯣꯛꯂꯝꯃꯤ ꯅꯣꯡꯁꯥꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯃꯤꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯅꯨꯄꯥꯅꯕꯨ ꯀꯞꯅꯕ꯭ꯔꯥ ꯅꯨꯄꯥꯗꯤ ꯀꯞꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯅꯨꯄꯥꯁꯨ ꯀꯞꯄ ꯌꯥꯔꯣꯏ ꯅꯣꯡꯁꯥꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯊꯣꯛꯂꯛꯂꯤ ꯃꯥꯁꯨ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯗꯦ ꯑꯗꯨꯅ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯅ ꯊꯣꯡ ꯍꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯣꯡꯁꯥꯕ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨ ꯃꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯝꯒꯅꯤ ꯅꯣꯡꯁꯥꯕꯁꯨ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯝꯃꯒ ꯆꯪꯈꯤ ꯇꯣꯝꯕꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯁꯥꯕꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯉꯛꯄꯗꯗꯤ ꯀꯩꯐꯥꯗꯨ ꯃꯃꯥꯏꯗ ꯂꯥꯏꯔꯤꯛ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯊꯥ ꯆꯥꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯂꯥꯛꯑꯒ ꯃꯥꯅ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯊꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯁꯥꯔꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯅꯣꯡꯁꯥꯕ ꯏꯈꯪ ꯈꯪꯉꯝꯃꯤ ꯀꯩꯐꯥ ꯃꯃꯤꯠ ꯄꯥꯡꯉꯛꯑꯒ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕꯅ ꯅꯪꯗꯤ ꯇꯨꯝꯁꯤꯟꯅꯕꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ ꯀꯔꯤ ꯇꯧꯔꯦ ꯅꯪ ꯃꯊꯥ ꯈꯔ ꯁꯥꯕ ꯃꯥꯜꯂꯤ ꯑꯩ ꯃꯥꯏꯀꯦꯜ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯥꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯦ ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥꯏꯔꯤꯅꯣ ꯃꯥꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯃꯨꯛ ꯋꯥꯈꯜ ꯈꯔ ꯗꯥꯎꯟ ꯑꯣꯏꯈꯤꯕꯅꯤ ꯃꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯤ ꯇꯥꯈꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯏꯅꯛ ꯅꯛꯄ ꯅꯪꯅ ꯍꯦꯟꯅ ꯈꯪꯕ ꯃꯤꯅꯤꯗ ꯂꯩꯗꯤꯌꯥꯗꯨꯅꯤ ꯂꯩꯗꯤꯌꯥ ꯍꯥꯏꯗꯤ ꯅꯣꯏ ꯁꯥꯏꯒꯤ ꯃꯅꯦꯒꯤ ꯃꯆꯥꯗꯨꯅꯤ ꯑꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯝꯍꯥꯏꯅ ꯇꯧꯍꯧꯔꯦ ꯂꯥꯏꯐ ꯂꯦꯁꯟ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯤꯁꯤꯜꯂꯝꯕꯅꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯕꯕꯣ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ ꯃꯥꯏꯀꯦꯜ ꯃꯃꯥꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅꯤ ꯃꯣꯏꯗꯕꯨꯗꯤ ꯆꯥꯈꯤꯁꯦ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯑꯩꯅ ꯊꯕꯛ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯑꯕꯅꯤ ꯇꯣꯝꯕꯗ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯍꯜꯂꯨ ꯌꯥꯔꯦꯗ
ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯇꯧꯍꯜꯂꯨꯔꯅꯨ ꯃꯇꯝ ꯆꯥꯗꯅ ꯂꯥꯛꯑꯒ ꯑꯉꯥꯡꯗ ꯑꯃꯨꯛ ꯌꯦꯠꯄꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕꯗꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯅꯤꯒ ꯁꯦꯟꯋꯤꯆ ꯄ꯭ꯂꯦꯠ ꯑꯃ ꯇ꯭ꯔꯦꯗ ꯍꯥꯞꯄꯒ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯝꯂꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯈꯥꯛꯍꯧꯗ꯭ꯔꯦ ꯃꯦꯒꯤ ꯁꯦꯝꯃꯛꯎꯔꯥ ꯌꯥꯔꯦꯗ ꯇꯣꯝꯕ ꯇꯣꯝꯕꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯁꯅꯨ ꯈꯟꯅ ꯊꯣꯛꯈ꯭ꯔꯦ ꯀꯩꯐꯥꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯁꯔꯨꯛꯇꯨ ꯅꯣꯡꯁꯥꯕꯒꯤꯗ ꯈꯔ ꯍꯩꯔꯒ ꯍꯥꯏꯔꯛꯏ ꯁꯪꯒꯣꯝꯁꯦ ꯊꯛꯆꯤꯜꯂꯣ ꯅꯣꯡꯁꯥꯕꯁꯨ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯌꯥꯎꯝ ꯑꯃ ꯊꯛꯆꯤꯜꯂꯤ ꯀꯩꯐꯥꯅ ꯅꯪꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯅꯣꯡꯁꯥꯕꯅ ꯕꯤꯃꯣꯂꯥꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯀꯩꯐꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯨꯟꯅ ꯇꯥꯔꯀꯥꯟꯗ ꯀꯩꯐꯥꯅ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯕ ꯁꯅꯔꯤꯕꯤ ꯃꯁꯥꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯥꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯑꯗꯤ ꯏꯀꯥꯏꯔꯁꯨ ꯈꯔ ꯈꯪꯕ ꯇꯥꯔꯤ ꯀꯩꯅꯣ ꯅꯪꯁꯨ ꯈꯪꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅ꯭ꯌꯥ ꯔꯥꯁꯤ ꯑꯣꯏꯔꯨꯗꯅ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯤꯁꯤꯜꯂꯛꯇꯅ ꯑꯗꯨꯒꯤ ꯃꯊꯥꯗꯨꯗꯤ ꯁꯥꯈꯤꯗ꯭ꯔꯦ ꯅꯣꯡꯁꯥꯕ ꯅꯣꯛꯂꯒ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯣꯗꯅ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯂꯩꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯇꯝꯂꯤꯕ ꯈꯪꯗꯦ ꯀꯅꯥꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯃꯂꯌꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯄꯣꯠ ꯈꯟꯅ ꯈꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯪꯒꯤ ꯀꯩꯐꯥ ꯍꯥꯏꯗꯨꯒꯤ ꯊꯃꯣꯏꯗꯨ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤꯍꯦ ꯅꯠꯇꯦ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯆꯍꯤ 4-5 ꯃꯇꯝ ꯃꯥꯡꯍꯜꯂꯝꯃꯤꯕ ꯃꯂꯌꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯄꯣꯠ ꯈꯟꯗꯧꯗꯨ ꯈꯜꯂꯒ ꯂꯩ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯃꯥꯅ ꯂꯧꯗꯣꯏꯁꯤꯅ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯄꯨꯅꯦꯗꯥꯏꯅꯦ ꯃꯥꯗꯤ ꯄꯨꯔꯥ ꯒꯣꯜ ꯗꯤꯒꯔꯅꯤꯅ ꯃꯂꯌꯥꯅ ꯗꯥꯏꯅꯥ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯤꯗ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯇꯝꯂꯤꯕꯅꯤ ꯆꯍꯤ 4ꯗꯨꯗꯤ ꯑꯩꯒꯤ ꯃꯥ ꯌꯦꯡꯈꯤꯕꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯗꯨꯝꯅ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯀꯩꯐꯥꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯂꯌꯥꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏꯒ ꯊꯦꯡꯅꯗꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯇꯨꯡ ꯑꯣꯟꯗꯨꯅꯗꯤ ꯌꯦꯡꯉꯝꯃꯤ ꯃꯍꯥꯛ ꯀꯩꯐꯥꯅ ꯁꯤꯅ ꯌꯥꯔꯕ꯭ꯔꯣ ꯄꯣꯠ ꯆꯩꯁꯦ ꯁꯨꯔꯕ꯭ꯔꯣ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤꯅꯦꯀꯣ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯣꯏꯗꯣꯏꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯠꯂꯣꯏꯁꯤ ꯍꯥꯏꯔꯤꯗꯨꯅꯤ ꯗꯥꯛꯇꯔ ꯕꯥꯕꯨꯅ ꯄꯨꯕꯤꯔꯛꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯣ ꯍꯣꯏꯅꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦꯀꯣ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯃꯤ ꯀꯔꯤ ꯂꯩꯅꯤꯡꯉꯤꯒꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯕꯣ ꯌꯥꯍꯜꯂꯁꯤꯗ ꯑꯗꯨꯗꯤ ꯆꯠꯂꯁꯤꯗꯅ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯒ ꯃꯥꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯔꯨꯔꯕꯅꯤ ꯂꯂꯤꯠꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯗꯕꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯥꯟꯕꯗ ꯄꯥꯏꯕ ꯅꯪꯍꯧꯔꯝꯗꯦ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄꯗꯨꯗ ꯀꯩꯐꯥ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯂꯂꯤꯠ ꯑꯣꯏꯔꯝꯗꯦ ꯁꯅꯥꯍꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕ ꯅꯪ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯦ ꯀꯔꯤ ꯋꯥꯠꯂꯤ ꯁꯅꯥꯍꯟꯕꯤ ꯈꯖꯤꯛ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛꯇ ꯅꯄꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯗꯨꯗ ꯀꯨꯏꯅ ꯌꯦꯛꯇꯅꯒ ꯇꯧꯔꯤꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤꯕ ꯃꯤꯗꯣ ꯃꯁꯥꯅ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯥꯛꯑꯔꯣꯏ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯒ ꯇꯥꯗꯕꯤ ꯐꯣꯟꯗꯨ ꯀꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯁꯅꯥꯍꯟꯕꯤꯁꯨ ꯀꯩꯐꯥꯅ ꯐꯣꯟ ꯀꯛꯈꯤꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯒꯠꯂꯤꯕ ꯉꯛꯁꯦ ꯊꯨꯗꯦꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯁꯦ ꯈꯪꯖꯔꯝꯃꯣꯏ ꯂꯂꯤꯠ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯂꯥꯛꯀꯅꯤꯕꯨ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯉꯥꯡꯅꯦꯅ ꯃꯅꯨꯡ ꯏꯀꯟ ꯀꯜꯂꯗꯅ ꯃꯈꯣꯏ ꯕꯥꯒꯤ ꯈꯜꯂꯒꯅꯦ ꯈꯔ ꯅꯨꯡꯁꯤꯕꯤꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯍꯟꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯊꯛꯇ ꯀꯥꯈꯤꯕꯗꯨ ꯂꯂꯤꯠ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ
ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯩꯐꯥ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯃꯃꯥꯒꯤ ꯀꯥꯗ ꯃꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯔꯇꯅꯥ ꯅꯣꯛꯂꯒ ꯅꯪꯅ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯂꯥꯛꯎ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯊꯕꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯄꯨꯕꯤꯔꯛꯑꯣ ꯄꯨꯕꯤꯔꯛꯑꯣ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯔꯇꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯐꯤꯔꯣꯜꯁꯦ ꯑꯃ ꯍꯣꯡꯂꯨꯁꯤ꯫ ꯃꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯃꯆꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯩꯐꯥꯗꯨ ꯃꯃꯥꯅ ꯃꯈꯨꯠ ꯁꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯅꯧꯕ ꯃꯐꯤ ꯃꯔꯣꯜ ꯑꯃ ꯍꯣꯡꯗꯣꯛꯄꯤꯕ ꯂꯣꯏꯔꯒ ꯁꯝꯗꯣ ꯑꯃꯨꯛ ꯅꯥꯟꯅ ꯍꯥꯠꯄꯤ꯫ ꯀꯨꯏꯗꯦ ꯌꯨꯝꯒꯤ ꯊꯕꯛ ꯅꯣꯝꯕꯤꯗꯨꯅ, ꯏꯆꯦ ꯎꯅꯕ ꯃꯤ ꯂꯥꯛꯏ꯫ ꯔꯇꯅꯥ ꯍꯔꯥꯎꯅ, ꯇꯥꯔꯦ ꯂꯥꯛꯑꯦ꯫ ꯃꯆꯥꯅꯨꯄꯥꯗ, ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ ꯎꯔꯦ ꯅꯨꯄꯤ ꯑꯃ, ꯀꯩꯐꯥꯗꯒꯤ ꯆꯍꯤ 2-3ꯃꯨꯛꯀꯤ ꯃꯈꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯐꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕꯗꯣ꯫ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯐꯝꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯟꯗꯅ ꯔꯇꯅꯥꯅ, ꯁꯅꯥꯍꯟꯕꯤ ꯅꯪ ꯂꯥꯛꯑꯦꯗꯅ, ꯀꯔꯤ ꯆꯥꯅꯤ ꯁꯤꯗꯤ? ꯁꯅꯥꯍꯟꯕꯤ ꯏꯍꯩ ꯍꯩꯅꯤꯡꯗꯅ, ꯌꯥꯔꯦꯗ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯁꯨ꯫ ꯔꯇꯅꯥ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅ꯫ ꯈꯪꯗꯦꯗ, ꯑꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯛꯁꯤꯜꯂꯨꯕꯗ ꯔꯇꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯗꯒꯤ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯗꯨꯒ ꯀꯩꯐꯥꯒ ꯁꯥꯟꯅꯄꯣꯠ ꯃꯨꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ, ꯅꯈꯣꯏ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯄꯤꯊꯣꯛꯈꯣ, ꯏꯃꯥ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯂꯩꯒꯦ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯔꯇꯅꯥꯅ ꯃꯆꯥꯕꯨ ꯊꯦꯝꯃꯒ ꯁꯥꯟꯅꯄꯣꯠꯇꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯗ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯂꯒꯦꯅ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯔꯇꯅꯥꯅ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯄꯥꯒ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯍꯟꯕꯤꯅ, ꯍꯟꯗꯛꯇꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯤꯔꯛꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯕꯤꯒꯦ꯫ ꯂꯂꯤꯠꯅ, ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯄꯤꯔꯛꯑꯗꯧꯅꯤ ꯁꯅꯥꯍꯟꯕꯤ, ꯅꯪ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯂꯥꯛꯀꯅꯨ꯫ ꯍꯥꯏꯅꯈꯤꯕ ꯋꯥ ꯁꯣꯏꯔꯗꯤ ꯑꯩꯗꯤ ꯂꯥꯛꯀꯅꯤ꯫ ꯂꯂꯤꯠ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯗꯨꯕꯨ ꯄꯝꯈꯠꯂꯒ ꯄꯨꯟꯅ ꯒꯦꯠꯔꯣꯝꯗ ꯆꯠꯈꯤꯕꯗꯨ ꯀꯩꯐꯥ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯅꯣꯡꯃꯇ ꯃꯄꯥꯅ ꯃꯥꯕꯨ ꯄꯝꯕꯒꯤ ꯋꯥꯗꯤ ꯇꯣꯛꯈꯣ, ꯅꯨꯡꯁꯤꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯊꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯑꯇꯣꯞꯄ ꯁꯥꯟꯅꯄꯣꯠ ꯂꯩꯔꯤꯁꯤꯡꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯀꯨꯏꯗꯦ ꯂꯂꯤꯠꯇꯨ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯀꯩꯐꯥ ꯁꯥꯟꯅꯔꯤꯒꯗꯨ ꯊꯣꯏꯅ ꯀꯧꯗꯨꯅ ꯇꯧꯗꯦ꯫ ꯔꯇꯅꯥꯗꯨ ꯂꯂꯤꯠ ꯍꯜꯂꯛꯄ ꯎꯕꯗ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯇꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯠꯂꯤꯕ ꯀꯣꯠꯀꯥꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯂꯂꯤꯠꯅ, ꯍꯧꯖꯤꯛ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯌꯨꯝꯁꯤꯗ? ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯗꯅ ꯅꯪꯅ ꯋꯥꯍꯪ ꯑꯃꯃꯨꯛ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯑꯝꯕꯅꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯅꯪ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦꯕ, ꯍꯥ? ꯑꯩꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯩ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯅꯥꯅ ꯀꯅꯥ ꯅꯝꯊꯔꯒ ꯊꯝꯕꯒꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯗꯣ? ꯍꯩ, ꯊꯧꯁꯤꯟꯅꯅꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯉꯥꯡꯅꯤꯅ ꯑꯣꯏꯔꯣꯏꯗꯕꯁꯤꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯇꯧꯒꯦꯗꯤ ꯂꯩꯇꯦ꯫ ꯁꯥꯟꯅꯕ ꯌꯨꯝꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒꯅꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯂꯦ꯫ ꯂꯂꯤꯠ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯀꯩꯐꯥꯁꯨ ꯃꯄꯥꯅ ꯉꯥꯡꯂꯝꯕ ꯋꯥꯍꯩꯗꯨ ꯇꯥꯍꯧꯕꯅꯤꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯇꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯔꯤꯛ पुथोꯛꯇꯨꯅ ꯄꯥꯕ ꯍꯧꯈꯤ꯫ ꯔꯇꯅꯥꯗꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯇꯥꯈꯤꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯃꯃꯥꯗ ꯍꯥꯏꯒꯗꯕꯁꯨ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯂꯂꯤꯠꯇꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯔꯇꯅꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯔꯇꯅꯥꯗꯨ ꯀꯧꯕ ꯇꯥꯕꯗꯒꯤ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯑꯩꯒꯤ ꯐꯨꯔꯤꯠꯁꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯨꯒꯅꯨ, ꯅꯦꯅꯦꯗ ꯁꯨꯝ ꯁꯨꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯤꯁꯦ? ꯍꯩꯂꯋꯥꯏ ꯅꯨꯄꯤ, ꯏꯆꯨ ꯇꯥꯗꯕꯤ, ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ!
ꯑꯁꯨꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯍꯥꯏꯁꯤ ꯂꯂꯤꯠꯀꯤ ꯍꯩꯅꯕꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯆꯩꯐꯝ ꯇꯥꯅ ꯐꯨꯕꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯂꯗ꯭ꯔꯥ ꯈꯟꯅ ꯔꯇꯅꯥꯅ ꯀꯩꯐꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ. ꯂꯂꯤꯠ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯊꯕꯛ ꯇꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯀꯩꯐꯥꯁꯨ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯕ ꯃꯇꯝꯅꯤ. ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯊꯤꯜꯂꯛꯄꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕꯗꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯃꯆꯥꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯛꯏꯕꯗꯨ ꯐꯤꯁꯨ ꯏꯟꯗꯦ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ. ꯑꯋꯥꯕ ꯇꯥꯔꯒꯗꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ. ꯂꯂꯤꯠ ꯔꯇꯅꯥ ꯌꯦꯡꯅꯩ. ꯁꯅꯥꯍꯟꯕꯤ ꯀꯞꯇꯨꯅ ꯔꯇꯅꯥꯗ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ." ꯔꯇꯅꯥꯗꯨ ꯂꯂꯤꯠꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯌꯦꯡꯉꯛꯏ. ꯂꯂꯤꯠꯅ, "ꯍꯥꯟꯅ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ." ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯕꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯤ. ꯌꯨꯝꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯔꯇꯅꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯃꯩ ꯑꯃ ꯆꯠꯄ. ꯁꯅꯥꯍꯟꯕꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ. ꯇꯞꯅ ꯇꯞꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯅꯃꯥꯗ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯏ. ꯃꯗꯨ ꯄꯨꯝꯕ ꯔꯇꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ. ꯏꯆꯝ ꯆꯝꯊꯣꯛꯅꯗ ꯈꯟꯕꯅꯤ. ꯂꯂꯤꯠ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯅꯗ꯭ꯔꯕꯁꯨ ꯁꯅꯥꯍꯟꯕꯤꯅ ꯇꯧꯕ ꯊꯕꯛꯇꯗꯤ ꯌꯥꯝꯅ ꯌꯥꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ. ꯑꯗꯨꯒ ꯐꯃꯨꯡꯗ ꯊꯝꯃꯒ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯗꯨꯅ ꯂꯩ. ꯔꯇꯅꯥꯗꯨ ꯆꯪꯉꯛꯑꯒ ꯈꯥꯎꯗꯨ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯇꯧꯕꯗꯨꯗ ꯂꯂꯤꯠꯅ ꯐꯠ ꯃꯨꯟꯈ꯭ꯔꯒ, "ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯁꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯇꯞ ꯇꯞ ꯍꯦꯛ ꯇꯧꯔꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ. ꯔꯇꯅꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯏ ꯅꯨꯄꯤꯒꯤ ꯐꯤꯅ ꯌꯥꯎꯔꯤꯗꯨ. ꯔꯇꯅꯥ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯒꯠꯂꯒ ꯍꯪꯉꯛꯏ, "ꯍꯧꯖꯤꯛꯀꯤꯗꯨ ꯅꯨꯄꯤꯅ ꯏꯟꯅꯕ ꯐꯤ ꯅꯠꯇ꯭ꯔꯥ? ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯁꯦ? ꯀꯅꯥꯗ ꯄꯤꯅꯕꯅꯣ?" "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ." "ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯄꯥꯡ ꯄꯤꯅꯕ ꯂꯩꯔꯛꯄꯅꯤ." "ꯀꯅꯥꯏ ꯅꯃꯥꯟꯅꯕ? ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯅ." "ꯍꯥꯏꯔꯒ ꯋꯥꯁꯨ ꯊꯣꯛꯑꯣꯏꯗꯕ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯩꯗꯧꯅꯤ? ꯆꯠꯅꯕꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯪꯗꯤ. ꯑꯗꯨꯅ ꯁꯅꯥꯍꯟꯕꯤꯗ ꯑꯣꯏꯅ ꯍꯪꯉꯕꯅꯤ." ꯔꯇꯅꯥꯗꯨ ꯇꯤꯡ ꯂꯥꯎꯏ. ꯑꯗꯨ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯉꯥꯡꯂꯛꯄꯗꯨꯗꯗꯤ, "ꯁꯅꯥꯍꯟꯕꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯌꯨꯝꯒꯤ ꯋꯥ ꯇꯥꯅꯕꯕꯨ ꯃꯥꯒ ꯇꯥꯅꯩ ꯍꯥꯏꯁꯤꯕꯣ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ?" "ꯀꯩꯗꯧꯔꯒꯦ? ꯂꯩꯃꯤꯟꯅꯕꯒꯤ ꯍꯪꯅꯕꯅꯤ. ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯁꯤꯗ?" "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯔꯛꯑꯣ." "ꯀꯣꯟꯅ ꯍꯪꯉꯣ." "ꯀꯣꯟꯅ ꯍꯪꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯍꯧꯖꯤꯛꯃꯛ ꯍꯪꯒꯅꯤ. ꯄꯥꯎꯈꯨꯝꯁꯨ ꯍꯧꯖꯤꯛꯃꯛ ꯄꯤꯒꯗꯕꯅꯤ." ꯔꯇꯅꯥ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯂꯤꯠꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯄꯥꯈꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯪꯗꯧꯕ ꯑꯣꯏꯔꯗꯤ ꯐꯠ ꯍꯪꯉꯣ. ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ." "ꯁꯅꯥꯍꯟꯕꯤꯒ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯍꯥꯟꯅ ꯈꯪꯅꯩ, ꯆꯨꯝꯃꯤꯀꯣ? ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯁꯤꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ, ꯁꯤꯁꯨ ꯆꯨꯝꯃꯤꯀꯣ?" ꯂꯂꯤꯠꯇꯨ ꯂꯥꯎꯍꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯉꯥꯎꯕꯤ, ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯅꯀꯣꯛꯇꯣ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪ, ꯍꯥ? ꯊꯣꯛ ꯃꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯔꯇꯅꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ. ꯂꯂꯤꯠꯅ ꯊꯣꯛꯂꯛꯄꯗ ꯁꯅꯥꯍꯟꯕꯤꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯃꯥꯡ ꯇꯨꯡ ꯀꯣꯌꯦꯡ ꯌꯦꯡꯉꯀꯥꯟꯗ ꯂꯂꯤꯠꯅ, "ꯑꯩꯅ ꯅꯉꯣꯟꯗ ꯑꯉꯥꯡꯗꯨ ꯔꯇꯅꯥꯒ ꯌꯥꯝꯅ ꯂꯣꯏꯅꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯑꯗꯨ ꯀꯔꯤꯕꯨ ꯍꯥꯏꯔꯤꯅꯣ? ꯈꯪꯉꯛꯑꯒꯅ ꯀꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ." "ꯍꯣꯏ, ꯋꯥꯗꯣ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ. ꯍꯦꯛꯇ ꯑꯗꯨ ꯍꯥꯟꯅ ꯇꯧꯕ ꯌꯥꯈꯤꯔꯣꯏ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯜꯂꯕ ꯀꯥꯟꯗ ꯇꯞꯅ ꯈꯟꯅꯁꯤ. ꯅꯪꯁꯨ ꯉꯥꯏꯉꯝꯗꯗꯨꯅ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤ. ꯅꯅꯥꯛꯇ ꯂꯩꯔꯒ ꯏꯟꯗꯥꯏꯔꯦꯛꯇ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯉꯛꯑꯕ. ꯑꯗꯨꯒꯤꯅꯤ, ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯌꯥꯔꯦ, ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣ." ꯁꯅꯥꯍꯟꯕꯤꯗꯨ ꯃꯅꯨꯡꯗ ꯆꯪꯅꯕ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄꯗ ꯔꯇꯅꯥ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯉꯤ. ꯂꯂꯤꯠ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ. ꯔꯇꯅꯥ ꯁꯥꯎꯅ, "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯊꯝꯕ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯂꯝꯕ." ꯔꯇꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯏ. ꯃꯗꯨ ꯎꯕꯗ ꯂꯂꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯇꯅꯥꯕꯨ ꯏꯟꯊꯣꯛꯂꯒ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯉꯤ.
ꯁꯅꯥꯍꯟꯕꯤ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯔꯇꯅꯥꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯔꯇꯅꯥ ꯅꯪꯃꯨꯛ ꯄꯪꯕ ꯅꯨꯄꯤꯗꯤ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯔꯣꯏ ꯅꯪꯒꯤꯅꯦ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯦ ꯑꯩꯒꯤꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯄꯥꯁꯨ ꯃꯥꯅꯤ ꯅꯪꯕꯨ ꯀꯔꯤꯗ ꯃꯥꯅ ꯄꯥꯝꯗꯣꯏꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒ ꯈꯟꯊꯖꯧ ꯅꯪꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯃꯥ ꯑꯩ ꯃꯔꯤ ꯂꯩꯅꯔꯛꯂꯕꯅꯤ ꯅꯪꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯤ ꯈꯟꯖꯕ ꯅꯨꯃꯤꯠꯁꯤꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯅꯔꯒ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯔꯇꯅꯥ ꯊꯃꯣꯏ ꯀꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩ ꯁꯅꯥꯍꯟꯕꯤ ꯂꯂꯤꯠꯇ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯈꯪꯉꯕꯅꯤꯅ ꯇꯥꯃꯣ ꯀꯔꯤ ꯇꯧꯕ ꯂꯂꯤꯠꯅ ꯆꯪꯉꯣꯏꯒꯤ ꯀꯥꯗ ꯎꯄꯨ ꯃꯅꯨꯡꯗ ꯐꯥꯏꯜ ꯑꯃꯨꯕ ꯑꯃ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯄꯨꯔꯛꯑꯣ ꯁꯅꯥꯍꯟꯕꯤ ꯊꯨꯅ ꯆꯪꯉꯨꯔꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯂꯂꯤꯠꯇ ꯄꯤ ꯂꯂꯤꯠꯅ ꯐꯥꯏꯜꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯔꯇꯅꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯒ ꯍꯣꯏ ꯁꯤꯗ ꯁꯥꯏꯟ ꯇꯧ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯂꯂꯤꯠꯅ ꯂꯨꯈꯝꯒꯤ ꯁꯝꯗꯨ ꯁꯨꯞꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤ ꯐꯥꯎꯗꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯣꯏ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯩ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯈꯛꯅꯤ ꯔꯇꯅꯥꯅ ꯁꯥꯏꯟ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯨꯛꯅꯕꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯔꯇꯅꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯅꯝꯗꯅ ꯆꯦꯗꯨ ꯁꯥꯏꯟ ꯇꯧꯍꯜꯂꯤ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯔꯇꯅꯥꯅ ꯁꯥꯏꯟ ꯇꯧꯔꯤꯗꯨ ꯎꯔꯒ ꯁꯅꯥꯍꯟꯕꯤꯒ ꯂꯂꯤꯠꯀꯗꯤ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯔꯇꯅꯥꯅ ꯁꯥꯏꯟ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯆꯦꯗꯨ ꯂꯂꯤꯠꯅ ꯐꯠ ꯃꯨꯟꯗꯨꯅ ꯌꯦꯡꯈꯤ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯂꯂꯤꯠ ꯃꯥꯏꯊꯣꯡꯒꯤ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯣꯡ ꯍꯣꯡꯗꯨꯅ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ ꯎꯄꯨꯗꯒꯤ ꯐꯥꯏꯜ ꯑꯃꯨꯕꯗꯨ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯁꯦ ꯎꯄꯨ ꯃꯅꯨꯡꯗꯒꯤꯅꯤ ꯀꯩꯅꯣ ꯑꯃꯨꯕꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯗꯣ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯁꯤꯗꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯆꯦꯗꯨ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅ ꯋꯥꯗꯨ ꯂꯣꯏꯗꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯇꯅꯥꯗ ꯌꯦꯡꯉꯛꯏ ꯔꯇꯅꯥ ꯅꯣꯛꯂꯒ ꯑꯩꯅ ꯅꯉꯣꯟꯗ ꯆꯤꯡꯅꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯇꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯗꯦ ꯇꯁꯦꯡꯕꯗꯤ ꯅꯈꯣꯏꯗ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ 20% ꯐꯥꯎꯕ ꯄꯤꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯨ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯃꯤꯠꯇꯨ ꯂꯂꯤꯠ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯅꯤ ꯔꯇꯅꯥ ꯐꯤ ꯁꯨꯒꯗꯕ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯂꯤꯠꯀꯤ ꯀꯥꯗ ꯆꯪꯉꯛꯏ ꯀꯔꯥꯏꯗ ꯊꯝꯃꯝꯃꯤ ꯆꯥꯠꯅꯣꯅꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯀꯥꯟꯗ ꯀꯥꯏꯅ ꯊꯪꯗ ꯎꯄꯨꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯤ ꯁꯨꯒꯗꯕꯁꯤ ꯐꯥꯎꯕ ꯎꯄꯨꯗ ꯍꯦꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯂꯧꯊꯣꯛꯂꯒ ꯎꯄꯨ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯉꯤ ꯐꯥꯏꯜ ꯃꯌꯥꯝꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯕꯅ ꯃꯈꯨꯝ ꯑꯣꯏꯕ ꯑꯃ ꯂꯩꯔꯝꯃꯤꯗꯨꯗꯅꯤ ꯔꯇꯅꯥꯅ ꯃꯤꯠꯌꯦꯡ ꯊꯝꯃꯨꯔꯤꯕ ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯏ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯔꯇꯅꯥ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯃꯨꯛꯁꯨ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯤ ꯈꯟꯖꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯔꯇꯅꯥ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯃꯥꯅ ꯍꯥꯟꯅ ꯎꯀꯤꯜ ꯇꯥꯟꯅꯗꯨꯅ ꯁꯦꯝꯈ꯭ꯔꯕ ꯆꯦꯗꯨ ꯂꯧꯔꯨꯔꯒ ꯂꯂꯤꯠꯀꯤ ꯆꯦꯗꯨꯒ ꯑꯣꯟꯊꯣꯛꯅꯩ ꯔꯇꯅꯥ ꯁꯥꯎꯅ ꯑꯩꯅꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯈꯛꯇ ꯃꯤꯀꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯁꯤ ꯂꯂꯤꯠꯅ ꯈꯨꯅꯝꯅ ꯔꯇꯅꯥꯒꯤ ꯃꯃꯥꯏꯗ ꯊꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯌꯥꯝ ꯁꯤꯡꯉꯨꯕꯗꯨꯒꯤ ꯍꯧꯖꯤꯛ ꯅꯪ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯗꯤ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯁꯅꯥꯍꯟꯕꯤꯅ ꯃꯁꯤ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯒ ꯂꯂꯤꯠꯀꯅ
namdana Ratanabu imungda pushilaglaga ka amada thonglon chenduna thammi. Matam siladi Kaifa yumda leite mapa pokpa madhaugi manakta leikhiba matangni. Amaromda Ratana macha leitringai thodok asi thokpasi phari khalami natrabadi nauriba Kaifagi wakalda karigumba ama leikhigadawribani. Aduga amuksu masadu mipaiba phaujai machagi masaktu udana leiriba makhoi anisina mabu khudongthiba nanghankhradra haina. Namit phana yamna Ratanagi thong adu hangdoklakte mahak hingibra natraga sirabra hainastu yengladi madugi mahut Lalit sanahanbiga nokkeduna nungai thoklaga lei haiba Ratanana kadugi phaklang ahoba khajiktang dudagi urami. Popang pina bane haina khumakhiba phidusu sanahanbina induna thokla ikena magi nupanate supna tangi mamingi dang ngairaba Lalit kanok noktana thoki. Thongdagi thoklamdai sanahanbi tunghanna amuktang yengamaga nokphe tawramaga chatki. Makhoi chatkibaga Ratanagi kagi thongdo hangaaga yumgi thabak nombi anidu changaktuna Ratanagi phibam yengle. Makhoidi yumsigi mateng pangba lakpa khaktani makhoina karisu tawbadi ngamjaba nattabanina nungaitrasu tumin khanglambi. Ratanabu ngaktuna phamhalaga ising hana pithai aduga purakpa sak inchangdu pijai loiraga kadudagi makhoi anidu nungaitana thokre. Kuidi sanahanbi hoidu nok noktana halai makhoi kada changge tawrurabi sanahanbi amuk thoklaklaga Ratanagi kadugi manakta lakli. Sanahanbi phamtharaga laimaida tariba posaktuda munna yenguraga phuk haugatlaga chakhomromda changkhibaduda Lalit chumatungda inarei. Sanahanbidu thuna changkhraga thabak nombi anidugi mamaida khupakna tharaga nakhoi mangairine ha kusira si tawdana nakhoi sumadawna thambiyu haibra leigero. Sanahanbi karino nangna ahanda khutharibade akhoi leitringai makhoina tawramliba thabakse yamo adubu kari tawramage haidudi hayudana ahiyapa sadana thong hangaga pizza pithak tawramisini. Lalit chu sauna nupi ani tuda yengi khara ahan oibidudi mamai luk tharaplai adubu mauna haduna hairi yumse iche Ratanagini ngarangda mingondagi changzaphamni tuna leiraraba nangna mapu sarga wanganglaga aikhoina inkadaba nati aikhoi su mapu nati aduga nang su mapu nati nangna phana mapu sanabu hotnarabasu sukoi oiba ngamoi iche Ratanagi mamida napunchi chuppa adum leigani isa isagi mafam khara khara khangnasi. Sanahanbi sauna mashi Ratana hatringai nang han hat patari ngasi. Lalitna Sanahanbi ngaiko asigumba mi macha singchida nangina khut mochin gadaba nati chalo kaada leiramu. Sanahanbi asum leptuna leibaduda Lalitna aina harise tadabrana. Sanahanbi nupi aniduda mamit khana yengamaga chakhomdagi thoki. Sanahanbi thokibaga Lalit nupi aniduda hairi nakhoi gi imung anidu kamai tawriba. Nupi anidu wamata khumakte tumina lei. Lalit na makha tari yumsigi thodok singsa nachin hek kangthoklakpada nakhoi gi imung ama leirame haibagi mami phawba thamdaba ngamba mini haibasa khangjilo. Asi hairamaga Lalit thokri haujiktada ahan oibi nupi duna hairi nangnya nachindu yamna khumuranu masi aikhoigi thonatri aduna urasu udaba saduna leiba tabani mafam chaba mafam ama leirakanda hongdokraga loiri phana nungaitrabasu thamoi kanchinba tabani aikhoi. Kaifanasu madhau mabokta mayum thinbiyu hairasu thinbiyu yaramdi yumlomda thokliba thodok khanghaningdabagi mawongni. Namit 10 mukki matung madauga mabokana Kaifabu mayumda purai yumduda misu mayam ama leirami. Kaifana khalli mapada laying balakpa oiramba yai adubu oiramdre yumdugi mangol aduda mamagi thawai yaudraba hakjang leirambadu ururi. Kaifa angang oijarabasu karino haiba khanglabanina yamna kaplamni. Asumna Ratanagi mathau mangam pangthokri kananasu Lalit ka Sanahanbigagi maphamda jingnabagi mityengna yengnarakte.
ꯂꯂꯤꯠꯅ ꯍꯥꯟꯅ ꯁꯤꯟꯈ꯭ꯔꯤꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯔꯇꯅꯥꯁꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯐꯥ ꯈꯛꯇꯅꯤ ꯁꯨꯏꯁꯥꯏꯗ ꯅꯠꯇꯦ ꯃꯔꯗꯔꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ꯫ ꯀꯨꯏꯔꯕ ꯆꯍꯤꯁꯤ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯦ ꯍꯥꯏꯅ ꯂꯩꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯈꯣꯝꯖꯤꯜꯂꯛꯄꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗꯨꯗ ꯊꯕꯛ ꯇꯧꯔꯝꯕꯤ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯇꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯍꯟ ꯅꯨꯄꯤꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯩꯐꯥꯅ ꯋꯥꯅ ꯊꯤꯗꯨꯅ ꯅꯨꯄꯤ ꯑꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯛꯄꯅꯤ꯫ ꯋꯥꯈꯜ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯧꯔꯤꯉꯩ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯀꯩꯐꯥ ꯊꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯂꯝꯕꯤ ꯅꯥꯀꯟꯗ ꯊꯧꯖꯤꯜꯂꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯀꯩꯐꯥ ꯑꯁꯥꯡꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯩ꯫ ꯅꯣꯡꯁꯥꯕꯗꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯁꯅꯔꯦꯝꯕꯤꯕꯨ ꯁꯦꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯁꯅꯔꯦꯝꯕꯤꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯅꯣꯡꯁꯥꯕꯗ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕ ꯁꯅꯔꯦꯝꯕꯤꯗ "ꯁꯅꯔꯦꯝꯕꯤ" ꯃꯤꯡꯒ ꯀꯧꯔꯛꯄꯗꯨꯗ ꯁꯅꯔꯦꯝꯕꯤ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯂꯒ ꯌꯦꯡꯉꯛꯏ꯫ "ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ." ꯁꯅꯔꯦꯝꯕꯤꯗꯨ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯣꯡꯁꯥꯕꯅ "ꯋꯥꯁꯦ ꯀꯔꯥꯏꯗꯒꯤ ꯍꯧꯔꯒ ꯀꯔꯥꯏꯗ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯩꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯒ ꯂꯩꯍꯧꯔꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯌꯥꯝ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯅꯣꯡꯁꯥꯕꯅ "ꯋꯥꯈꯜꯁꯦ ꯂꯤꯁꯤꯡꯂꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯅꯔꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ..." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄꯗꯒꯤ ꯂꯦꯞꯂꯒ ꯐꯣꯟꯗꯨ ꯑꯣꯛꯈꯠꯂꯒ "ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯝꯃꯨ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯪꯉꯒꯦ꯫ ꯄꯦꯁꯦꯟ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯑꯦ, ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ." ꯁꯅꯔꯦꯝꯕꯤꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯛꯏ꯫ ꯅꯣꯡꯁꯥꯕꯗꯨ ꯐꯔꯛ ꯇꯥꯁꯤꯜꯂꯛꯂꯤꯕ ꯃꯥꯒꯤ ꯄꯦꯁꯦꯟꯗꯨꯗ ꯁꯥꯎꯅꯤꯡ ꯊꯣꯛꯂꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯋꯥꯈꯜꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯤ ꯑꯩꯕꯨ ꯋꯥꯈꯜ ꯀꯌꯥꯃꯨꯛ ꯈꯜꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯅꯣꯡꯁꯥꯕ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯄꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯅꯔꯁ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯅꯣꯏꯕꯨ ꯑꯩꯒꯤ ꯄꯦꯁꯦꯟꯅ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯔꯒ ꯄꯦꯔꯦꯟꯁ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯅꯔꯁ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯄꯦꯁꯦꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔꯗ ꯍꯥꯏꯕꯅꯦ." ꯅꯣꯡꯁꯥꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯆꯪꯉꯛꯂꯤ꯫ "ꯋꯥꯔꯤꯗꯤ ꯌꯨꯝꯗ ꯁꯥꯟꯅꯁꯤ." "ꯍꯣꯏ, ꯌꯨꯝꯗ ꯁꯥꯒꯗꯕꯗꯨꯗꯤ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯥꯛꯂꯒ ꯁꯤꯗ ꯁꯥꯔꯁꯤ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯉꯥꯏꯉꯝꯗꯈꯩ ꯆꯦꯜꯂꯛꯏꯁꯦ? ꯅꯨꯄꯤ ꯎꯅꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ, ꯑꯩ ꯁꯪꯗꯦ." "ꯁꯪꯗꯦꯅꯕꯨ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯅꯨꯄꯤꯅꯤꯅ ꯑꯉꯥꯎꯐꯩ ꯉꯥꯛꯇ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯒ ꯑꯃꯔꯣꯏ, ꯍꯣꯡꯒꯦꯒ ꯅꯣꯏ ꯍꯣꯡꯉꯣ." "ꯍꯣꯏ, ꯑꯣꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ, ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯗꯦ ꯀꯔꯝꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯀꯔꯝꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ? ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯕꯨ ꯅꯪ ꯈꯛꯇꯔꯣ? ꯑꯗꯨꯒ ꯅꯁꯥꯒꯤ ꯄꯦꯁꯦꯟꯁꯨ ꯅꯠꯇꯕꯗ ꯑꯗꯨ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤꯅꯤ, ꯅꯠꯇ꯭ꯔꯥ?" "ꯄꯥꯕꯨꯡ, ꯃꯁꯤ ꯌꯨꯝ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯅꯤ. ꯑꯩꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯑꯗꯨꯁꯨ ꯈꯔ ꯈꯪꯕꯤꯌꯨ." "ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ. ꯑꯩꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯅꯪꯕꯨ ꯂꯨꯈꯥꯛꯀꯣꯝꯗ ꯀꯨꯝꯃꯨ ꯀꯔꯝ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯆꯟꯒ ꯏꯅꯥꯎꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯏꯟꯕꯤ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯔꯣꯏꯁꯤꯔꯥ? ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯠꯅꯕ ꯇꯥꯕꯅꯤ." "ꯄꯥꯕꯨꯡꯅ ꯃꯔꯤ ꯇꯠꯅꯔꯁꯨ ꯀꯥꯏꯗꯦ ꯈꯜꯂꯕꯗꯤ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ." ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯗꯨ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯅꯣꯡꯁꯥꯕꯗ ꯑꯃꯨꯛꯇꯪꯒ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇꯪꯒꯗꯤ ꯋꯥꯈꯜꯗꯨ ꯈꯟꯈꯣ." "ꯏꯃꯥ, 100ꯔꯛ 1,000,000ꯂꯛ ꯈꯜꯂꯁꯨ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ. ꯅꯆꯥꯅ ꯈꯜꯂꯤꯕꯁꯤꯗ ꯃꯥꯏ ꯄꯛꯆꯧ ꯍꯥꯏꯅ ꯃꯥꯡꯒꯣꯜꯗꯨꯗꯪ ꯄꯤꯕꯤꯔꯝꯃꯨ." ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯊꯨꯠ ꯊꯨꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯅꯨꯡꯉꯥꯏꯍꯧꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ
ꯃꯍꯥꯛꯅ ꯂꯧꯔꯨꯔꯤꯕ ꯐꯤꯔꯦꯞꯇꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯇꯅ ꯂꯩꯍꯧꯏ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯇꯥꯍꯧꯕꯤ ꯅꯔꯁꯇꯨꯅ ꯑꯃꯨꯛ ꯑꯇꯩ ꯅꯔꯁꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯕ ꯊꯧꯗꯣꯛꯇꯨ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯅꯔꯤ ꯅꯨꯄꯤꯗꯨ ꯁꯅꯔꯦꯝꯕꯤ ꯑꯣꯏꯔꯝꯕ ꯌꯥꯏ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯁꯅꯔꯦꯝꯕꯤ ꯄꯥꯝꯗꯦꯅ ꯉꯥꯡꯅꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤꯀꯣ? ꯃꯤꯒꯤꯗꯤ ꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯈꯠꯅꯔꯒ ꯂꯦꯞꯄꯤꯈ꯭ꯔꯦ." ꯅꯧꯊꯥ ꯁꯅꯗꯅ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯅꯔꯦꯝꯕꯤ ꯃꯃꯥꯗꯣ꯫ "ꯈꯪꯗ꯭ꯔꯦꯗ, ꯈꯣꯏ ꯊꯥꯕꯗ ꯗꯣꯛꯇꯔ ꯊꯨꯈ꯭ꯔꯦ ꯑꯗ ꯇꯥꯏꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯂꯃꯟꯗꯤ ꯏꯃꯥꯒꯤ ꯏꯈꯨꯠꯃꯛꯅ ꯈꯨꯃꯝꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯞꯅꯔꯅꯤꯗꯣ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯕꯦꯝꯃ." ꯑꯁꯤ ꯈꯜꯂꯒ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯕꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯃꯆꯥꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯃꯆꯥꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯣꯏꯖꯔꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯈꯤ꯫ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯈꯤ꯫ ꯑꯅꯧꯕ ꯃꯐꯤ ꯑꯃ ꯐꯥꯎꯕ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯃꯆꯥꯒꯤꯗꯃꯛ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯤꯔꯛꯈꯤ꯫ ꯍꯌꯦꯡ ꯃꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯅꯕꯒꯤꯅꯤ ꯃꯥꯅ ꯉꯁꯤ ꯕꯦꯡꯛꯇ ꯆꯠꯂꯨꯔꯤꯕ ꯄꯨꯝꯅꯃꯛ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ ꯕꯤꯃꯣꯂꯥ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯈꯤꯗꯧꯔꯕꯒꯨꯝ ꯌꯨꯝ ꯏꯪꯈꯣꯜꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯅꯔꯁ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯂꯒ ꯕꯤꯃꯣꯂꯥ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯊꯥꯖꯗꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯃꯗ ꯆꯤꯡꯂꯦꯟꯒꯤ ꯑꯁꯤꯕ ꯃꯁꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯨꯗ ꯚꯥꯅꯨꯃꯇꯤꯗꯨ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯦꯗꯤꯌꯥꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯏ꯫ ꯑꯃꯔꯣꯝꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ, "ꯕꯦꯃꯥ, ꯁꯤꯅ ꯌꯥꯔꯕ꯭ꯔꯣ?" ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯈꯪ ꯈꯪꯅ, ꯀꯩ ꯍꯥꯏꯕꯅꯣ ꯅꯤꯅꯦ? "ꯍꯩꯃꯥ, ꯅꯪꯗꯤ ꯀꯔꯤꯝ ꯇꯥꯔꯝꯗ꯭ꯔꯦꯗꯅ꯫ ꯕ꯭ꯂꯥꯎꯁꯁꯤꯕꯨꯅꯤꯗ." "ꯅꯤꯅꯦ, ꯑꯃ ꯍꯦꯛꯇ ꯌꯥꯔꯦ." ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯁꯨ ꯕ꯭ꯂꯥꯎꯁꯇꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟ ꯏꯃꯪ ꯃꯪꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯐꯥ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯃꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯋꯥꯈꯜ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯀꯥ ꯑꯁꯤꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯁꯤ ꯀꯩꯐꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯂꯤꯠꯇꯨ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯐꯅ ꯀꯨꯏꯅ ꯌꯨꯝ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯀꯩꯐꯥꯅ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯨꯔꯦ꯫ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯕꯅꯤ꯫ ꯂꯂꯤꯠꯀ ꯁꯅꯥꯍꯟꯕꯤꯒ ꯇꯨꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯇꯥꯏ꯫ ꯂꯂꯤꯠꯀ ꯁꯅꯥꯍꯟꯕꯤꯒꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯊꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯃꯥ ꯑꯃ ꯃꯥꯡꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯔꯣꯝꯗꯣ ꯑꯗꯨꯃꯛ ꯇꯨꯖꯔꯛꯀꯗꯕꯅꯤ꯫ ꯐꯅ ꯊꯦꯡꯉꯕꯗꯨ ꯐꯥꯎꯕ ꯀꯩꯐꯥꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯅ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯇꯥꯃꯣ, ꯇꯥꯃꯣ, ꯄꯨꯡꯁꯤ ꯊꯦꯡꯉꯦ." ꯀꯩꯐꯥ ꯍꯧꯒꯠꯄꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯊꯣꯛꯂꯨꯏ꯫ ꯇꯣꯝꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫
Ngaihaktang ka asida laikhige. Nanggi tawgadaba thabak tawjaruro. Asikak hairamaga Kaifa. Thong ado amuk lonchinkhibadudha tomba upai leita chakhum romda amuk lai. Inchang semna mathanda haijai. Kari amuk tawrazano ne khoi tamo sibo. Luhungamda shida khoi taimaga saunari chatlane. Phone do ring lakpaduda kanana tawrakpano haini yengi. Yanggoi sana oirambaduda. Khoi taimadi phone bu tawri ani tawrise. Phat okhalaga. Hello, Taima. Tomba, noi tamo yumda leitabro. Lei, kaidorage Taima. Phone chibu supai pairakte haimi. Tomba, nang amuktang changaga amukta yengbiyo ba? Yanggoi sanagi pakhatpa matawduda Tomba na themjinbiduna hairi. Tamodu wak out chatkibani. Ada phone kauramaba male. Horen halaga hairage. Yanggoi sana khazikti thasdaba ngamamde maramde phone haibasi yamna maru oiba posak ama oiribani mahaksu kawba oirambasu yai haina khandoklammi aduna hairi hoi halaga nangna ne ai phone tawrami khara hairo kawdabida hoi daima asumna phone du thamnabaga Kaifa du mamai mamit ipom pomaga thoglakpaduda tomba su khangli Kaifa si ahing ningthi nungai na tumamoi haiba Tamo, Itaima phone tawramba thamnakibada ngairi. Tamo phone pairakte hairi. Aina walk out chaki phone kauramlani haikibani. Isa ngamdabro kari tawba yawgi tamo. Karisu tawdena Tomba. Nangsu aigidamak pangwawabiri. Wadida tamo. Aina tawribasidi kaisu nateda. Tamo na aigi hotnabirakpani heli. Adumsu henduna lairani. Miyoiba ikhoidi amana amagi mateng tawnagadabani ne Tomba. Ngasi sini haying sini khangdaba mapoksida amuksu nungsinadraduna amaga yengthinari. Kaifa yanggoi sana phone tawrami haibaduda magi phone du puthoklage yengi. Miss call da natana message tu mayam ama leiramli. Kaifa ngarang tension wangna halakpaduda phone lakpagi wakhal tawrudabani. Wa kaina batari khalladuna thuna call back tawsilli. Saukrabara karino ahanbada phone okhalakte. Kaifa amukashu tawsilli. Kona tatlamdai tuda paikhalakduna hairi. Luhong batu ase haibro doctor. Haujik numi leiringai sida haibiro. Karino sana. Nang nangangli mayam tuba. Aina doctor da yam yetpa oina thokla male. Shana. Nang saura male. Shaukinusi. Aido. Hatu thokpada phone buba kauramli. Ngarangdi kaidawraga leige. Miss call du kayano leiri du yengo. Mangso handakse yamna nungaite. Mangda kari urino. Kanana kari tawraino. Aigi sanada ai leiringaida. Doctor, aikhoi jinglendo asiba hakjang chingkhong amadagi phangi haye. Ha, karam kwanda. Ngasayu anganbada maphamdugi manakta leiba khungi mini inchang nabi thiba lakbada thengnaba oira mali. Masado thangpham masing khangdana su leirami hai. Mamana manghanbani moi macha singsi. Amagi thoram phawbu loiram khiroi amamu ado kanana oiram gani khalle aina khali mi sina oiram dradi aina khali se nang su khanbra hoi ado pana oiram basu yaida amarom dadi nungai trabasu amarom dadi mana tawjabana mana phangjaba haidonida sida phawbu wakhal tawa ngamdradi nakhoi ne sida angawbagi leifamda thaki yarena madi nungaitaba phawramoida mana mi oiradi to edana prithibi se kairedana Kaifana phattaba mi se phattana adum heklei khidako halakpagi karim charam khiroi doctor sathokna batawro ai songai hak thamage hoi ai ngi heklei raka muk tawrage ado hairagane miss call sing muk le hello hadakti aina chatpa mafam khudi adai pudrasu phone chide dum pura dawni yanggoi sanadu noklaga yar thame ai phone du thamnari yanggoi sana haiso haibani Kaifa ga wari sanarubadagi masadu iyang bagumna tawrami kadagi thokla aga Kumar gi nupi bu thirai mapandagi Bema nine mapanda laiye yanggoi sanana mapanda thoklakpadadi luhong phamandok khanba hauramli Kumar gi nupi ga du sumangda phaminaduna tawri singdu yengduna leirami
ꯑꯔꯥꯡꯐꯝꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯎꯕꯗ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ "ꯚꯦꯃꯥ, ꯃꯆꯨꯁꯤꯕꯨ ꯅꯪ ꯄꯥꯝꯖꯔꯕ꯭ꯔꯣ?" ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯉꯔꯥꯡꯗ ꯊꯦꯡꯅꯕ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯕꯁꯤꯗꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯅꯤꯅꯦ, ꯄꯥꯝꯖꯔꯦ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯐꯤꯖꯪ ꯈꯟꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯔꯥꯡꯐꯝ ꯑꯍꯟ ꯑꯃꯅ "ꯕꯣꯔ ꯕꯥꯇꯣꯟꯗꯨ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤꯀꯣ." ꯀꯨꯃꯥꯔꯅ "ꯍꯣꯏ ꯍꯣꯏ ꯗꯥꯗꯥ." ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯪꯉꯨꯅꯦ ꯃꯃꯥ ꯅꯪꯕꯣ, ꯑꯕꯨꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯌꯦꯡꯉꯨꯔꯣꯅꯦ. ꯃꯆꯦꯒ ꯐꯩꯖꯣꯝ ꯁꯦꯠꯃꯤꯟꯅꯧꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯉꯥꯡꯗ ꯉꯥꯛꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅꯦ. ꯆꯪꯉꯨꯅꯦ ꯅꯪꯕꯣ." ꯑꯁꯨꯝꯅ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯆꯪꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏꯁꯅ ꯐꯤꯖꯪ ꯈꯜꯂꯤꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯐꯥꯒꯤ ꯌꯨꯝꯁꯨ ꯌꯥꯝꯅꯃꯛ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗ꯭ꯔꯒꯁꯨ ꯈꯔꯗꯤ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯗꯨ ꯃꯃꯥ ꯃꯄꯥꯒ ꯋꯥ ꯉꯥꯡꯅꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯀꯩꯐꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯄꯗꯨꯗ ꯀꯩꯐꯥꯁꯨ ꯈꯪꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯡꯅꯔꯛꯑꯃꯅꯤ ꯍꯥꯏꯕ꯫ ꯇꯛꯁꯤꯟꯗꯨꯅ ꯍꯪꯂꯨꯗꯦ꯫ ꯀꯣꯟꯅ ꯇꯞꯅ ꯅꯣꯡꯁꯥꯕ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯀꯨꯃꯥꯔ ꯍꯣꯏꯅ ꯇꯝꯕꯤꯕ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯊꯤꯜꯂꯛꯂꯝꯂꯤ꯫ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯔꯥꯡꯐꯝ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯕꯣꯔ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ "ꯃꯁꯦꯟ ꯃꯕꯥꯏꯁꯨ ꯑꯝꯇ ꯑꯃꯨꯛꯇ ꯌꯦꯡꯍꯧꯗꯅ ꯁꯤꯁꯦ ꯂꯧꯔꯒꯦꯀꯣ, ꯈꯔꯁꯨ ꯅꯣꯛꯎꯅꯦ ꯅꯣꯏꯕꯣ." ꯀꯩꯐꯥꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗꯕꯒ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯂꯣꯏꯅ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ "ꯕꯣꯔꯁꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯍꯤꯡ ꯏꯇꯨꯝ ꯇꯨꯝꯗ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯈꯤꯠꯇꯗꯤ ꯅꯣꯛꯁꯤꯗ ꯅꯣꯏꯕꯣ. ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨꯅ ꯐꯣꯇꯣ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯄꯥꯁꯦ ꯂꯨꯍꯣꯡꯕꯗ ꯁꯥꯎꯋꯦ ꯍꯥꯏꯈꯤꯅꯤꯀꯣ. ꯁꯦꯁꯦ ꯈꯤꯇꯪ ꯅꯣꯛꯁꯤꯟꯅꯁꯤꯁꯦ. ꯅꯣꯛꯁꯤꯟꯅꯕꯤ ꯄꯣꯁ." ꯀꯩꯐꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯒ ꯃꯌꯥꯝꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯀꯩꯐꯥ ꯇꯨꯃꯤꯟ ꯃꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤꯕꯗꯨ ꯇꯣꯝꯕꯒ ꯅꯣꯡꯁꯥꯕꯒꯁꯨ ꯎꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯅ "ꯑꯁꯤꯒꯤ ꯀꯥꯁꯤꯃꯨꯛ ꯊꯣꯡ ꯍꯥꯡꯉꯕ꯭ꯔꯣ?" "ꯉꯔꯥꯡꯗꯒꯤꯅꯤ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯤꯁꯦ ꯈꯨꯗꯝꯃꯣꯅ." ꯀꯩꯐꯥ ꯃꯃꯥꯒꯤ ꯐꯣꯇꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯌꯦꯡꯉꯣ, ꯅꯆꯥꯁꯤ ꯐꯖꯗ꯭ꯔꯥ ꯏꯃꯥ? ꯀꯨꯏꯔꯔꯣꯏ ꯅꯃꯧ ꯂꯥꯛꯑꯅꯤ ꯌꯨꯝꯁꯤꯗ. ꯏꯃꯥ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯨꯏꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ." ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯐꯣꯇꯣ ꯃꯃꯥꯡꯗ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯂꯒ ꯈꯣꯏꯔꯝꯃꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯣꯡꯁꯥꯕꯒ ꯊꯦꯡꯅꯩ꯫ ꯀꯩꯐꯥꯅ ꯀꯥꯁꯤꯗ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯗꯨ꯫ ꯅꯣꯡꯁꯥꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯃꯤꯠꯀꯗꯣ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦꯍꯦ. ꯅꯪꯅ ꯀꯣꯛ ꯁꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯗꯅ ꯑꯩ ꯑꯣꯏꯅ ꯁꯥꯔꯦꯗꯅ." ꯅꯣꯡꯁꯥꯕꯅ ꯅꯣꯛꯂꯒ "ꯑꯟꯗꯔꯋꯦꯌꯔ ꯐꯥꯎ ꯋꯥꯏꯅꯔꯒ ꯁꯦꯠꯂꯛꯑꯒ ꯀꯔꯤꯒꯤ ꯃꯊꯥꯗꯤ ꯄꯨꯟꯅ ꯁꯥꯃꯤꯟꯅꯔꯣꯏ? ꯅꯪ ꯑꯃꯀꯣ, ꯍꯌꯦꯡ ꯃꯦꯀꯞ ꯇꯧꯕꯗ ꯅꯞꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯗ. ꯀꯨꯡꯐꯨ ꯄꯨꯟꯗꯥꯒꯤ ꯃꯃꯤꯠꯇꯣ ꯃꯥꯜꯂꯦ ꯍꯥꯏꯃꯤ." ꯀꯩꯐꯥ ꯅꯣꯛꯊꯣꯔꯛꯏ꯫ "ꯅꯪꯅ ꯁ꯭ꯋꯥꯏꯗ ꯀꯔꯟ ꯉꯥꯡꯂꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ? ꯅꯪ ꯑꯌꯣꯛꯄꯤꯔꯣ, ꯏꯃꯥ ꯏꯄꯥꯅ ꯂꯪꯊꯣꯛꯄꯤꯔꯛꯏ." ꯋꯥꯔꯤꯗꯨ ꯁꯥꯡꯅ ꯂꯤꯌꯨ꯫ ꯐꯥꯏꯠ ꯃꯆꯥ ꯑꯃ ꯇꯧꯅꯈ꯭ꯔꯦ, ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯏ." "ꯐꯥꯏꯠꯀꯤ ꯃꯔꯝ ꯁꯅꯔꯤꯝꯕꯤ?" "ꯍꯣꯏꯅꯦ." "ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯊꯣꯛꯈ꯭ꯔꯦꯗꯀꯣ." "ꯍꯣꯏ, ꯈꯔ ꯊꯣꯛꯈ꯭ꯔꯦ. ꯅꯣꯏ ꯃꯃꯥ ꯕꯕꯥꯗꯨꯕꯨ ꯁꯤꯡꯗꯦꯀꯣ. ꯍꯌꯦꯡ ꯃꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯎꯔꯀꯥꯟꯗꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯉꯥꯎꯈꯤꯅꯤ." "ꯑꯁ, ꯅꯪꯁꯨ ꯀꯣꯛ ꯑꯦꯗꯚꯥꯟꯁ ꯈꯣꯏꯗꯣ. ꯑꯩꯅ ꯏꯃꯥ ꯏꯄꯥ ꯈꯠꯅꯔꯤꯁꯦ ꯅꯨꯄꯤ ꯏꯃꯥꯅꯗꯤ ꯀꯔꯤꯝ ꯈꯪꯉꯝꯈꯤꯔꯣꯏꯀꯣ." "ꯏꯪꯒꯤꯠꯀ ꯑꯝꯇ ꯄꯤꯗ꯭ꯔꯣ ꯅꯪꯕꯣ? ꯄꯤꯐꯝ ꯑꯃ ꯈꯪꯗ ꯂꯩꯔꯛꯏ." "ꯇꯥꯛꯀꯦꯁꯨ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕ ꯇꯣꯝꯕꯗꯤ ꯅꯣꯛꯄ ꯈꯪꯂꯝꯃꯤ꯫ ꯚꯥꯅꯨꯃꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯤꯡꯂꯦꯟꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯑꯃꯗꯅꯤ ꯂꯩꯔꯤꯗꯨ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯅꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕꯁꯨ꯫ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯃꯗ ꯑꯁꯤꯕ ꯃꯁꯥ ꯄꯨꯊꯣꯛꯂꯛꯄꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗꯅ ꯂꯩ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯊꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯚꯥꯅꯨꯃꯇꯤ ꯀꯞꯂꯒ "ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯆꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧꯀꯣ." ꯀꯞꯂꯤꯅꯦꯕꯨꯗꯤ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯔꯝꯗꯦ꯫
mangak haigatpa mibu usittabagini. Loikre Jinglengi thauramsu. Bhanumati tumin magi kaada lei. Numittugi numidang thengjilaklanduda police station da Bimolado makhongna thongna laktuna Jinglen bu mana hatpani haina haire. Oipham thokpa maramdi haidrasu loina khangnarami. Karamna hatpano hangbada Bimolana wari lirai. Thaudoksi thokadaba numittuda Bimolana Jinglen bu kauduna jingduda unarami. Jinglen su numittu yu khara thaktuna lakpana maram oiraga sanarimbida mana tawkhiba singdu sum hanjin hanjin hairami. Bimola tapna magi begdagi thang macha ama puthoraklaga Jinglen gi matungdagi thinbani. Chaina duna tukhraba Jinglen da masing thingamdana thangduna hanjin hanjin thilli. Kona thangda Jinglen du sira hairakanda Bimola mafamdudagi halakpani. Wari leiba loirakanda Bimola na Ahigi ichadi hingli haibadamak ngairabani. Aduga mana lale khak hairaga yabra. Lale hairaga koppa yaba maral nati magisi. Lugi mate ngaiduna leiraga. Ichasina phattanungda thokhrabani. Achumba puthokpagi mathau taribra. Aduga aikhoigi leibaksida lona kaya yamna achumba puthokhrabage. Chahi kayadagi namsinduna thamkhrabasingsina karamba matamda achumba wayel phangadauri. Mara leiba misak dandi biba ngaibada victim kaya amagi punchi mangkibasu yaudaba nate. Adunadi ikhutchina pina laman khumkiba haisina apenbo oirakpa tabani. Aduga aina taururibase lona yadaba thabakni haiba ai khangi. Aduna nakhoigi mafamda ikhongna thongna laktuna surrender taurarabani. Aibusu mi hatloi haibagi kari karamba cherak phangba yai phanghanbiro isana yamna laurage. Police singdu makhoi masen amana amada yengne chummi Bimolana hairiba wafamsi wayalna pirakpa cheirak ngaiba araiba natte namsinduna thamkhibana kongai amani. Aduga amuksu Bimolagi thauna thagatningaini machagidamak nupibu usit thawoidana khanbasingnasu thaudoksidagi para amamamdi tamjaba oirasanu. Bimolabu lokapta hana leihanba taki. Bimola machagidamak khanbadadi wagano haiba yaramde. Adubu maithongdudadi uthoklamde. Mathangi namittagi Bimoladu korta hana puthoklaga jailda chahi 10 leiba tarami. Jailda puramdaidu Bhanumati da hairami. Nangna aigi ichabu karisu leitana khongyagi uphulgumna khankibagi mahai haujikti phanglabani nangsu aina phawkhiba chainado karam tawi haiba khanglani. Bhanumati changsilaktuna Bimolada khut thage tawbudu mayamna khamdokni. Bimoladu pukri Bhanumati thamoi chakna kaptuna lehawi. Ngasidi Yanggoi Sanaga Kaifaga gi luhongba numitni. Yanggoi Sana ayuk nganna haugatlaga gundo lengba loiraga imungda changai. Bimoladu jailda thasinkhre haiba masu tai. Adubu ma Sanarimbigi manakda chattuna themjiluba yaruidawri. Ngamarai mi aina kene luhongba yauge tawraga nupa mayumda thinbige kaina ngamari ko bachau ai. Laisidu sauri tawraga changakpaduda Yanggoi Sanana kaidawrage bachauna nupa mayumgi thabak oina yauruso hairaiba. Adadi thabak kaisu leiramoida chatkrano. Aduneba sak ising chaba loiraga makeup artist laklaga Yanggoi Sanabu keba hauki. Laisidu kanagano video call tawnaraga changakpaduda Yanggoi Sana mamitna yengai. Laisina ngaktang leiraga udawba leirasida ngai ngamdri video call amuk tawsilai. Yanggoi Sanadu noklaga mamai nonthaki. Karino ije amane ikaiba sutta khangaktrakansida kaifana anga nang somdoina lau haiba natraina ngamdre iche luhongbabu nupa mayumda yaw haine. Adui saru namanaba masak phajabaga lakminau ko. Imanaba masak phajaba puraga nangdi kai tawdoiba. Haima aise leisabini kaino. Angang ama ngasi wawa kapnishe. Yare
ꯐꯖꯅ ꯎꯠꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯐꯣꯟꯗꯨ ꯊꯝꯃꯣ ꯍꯩꯃꯥ ꯏꯁꯧ ꯌꯥꯝ ꯇꯧꯏꯅ ꯗꯥ ꯀꯩꯐꯥ ꯅꯪꯗꯦ ꯁꯦ ꯌꯦꯡꯅꯔꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯃꯝꯃꯒ ꯂꯩꯁꯤꯗꯨ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅ ꯀꯦꯕꯤꯔꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯀꯩꯐꯥꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯁꯛꯀ ꯈꯪꯗꯈꯩ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯝꯃꯕ ꯑꯩꯗꯤ ꯑꯗꯨꯝ ꯊꯅꯝꯗꯧꯅ ꯍꯥꯏꯁꯤꯅꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏꯕ ꯗꯥꯛꯇꯔ ꯕꯥꯕꯨ ꯑꯩꯅ ꯍꯦꯟꯅ ꯀꯦꯅꯤꯡꯗꯦꯀꯣ ꯏꯍꯥꯗ ꯇꯧꯏꯅꯤꯀꯣ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ ꯂꯧꯕ ꯂꯥꯛꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯕꯒ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯨꯅ ꯍꯥꯏꯔꯛꯏ ꯕꯣꯔ ꯑꯣꯏꯗꯣꯏꯁꯤꯅ ꯀꯩꯅ꯭ꯌꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯀꯥꯏꯅ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯣꯔꯁꯨ ꯌꯧꯔꯛꯂꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯅꯨꯄꯤ ꯑꯅꯤꯒꯅ ꯃꯌꯥ ꯑꯣꯛꯅꯕ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯗꯨ ꯁꯅꯥ ꯌꯥꯟꯁꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯊꯣꯛ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯂꯩꯁꯤ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯅꯃꯤꯠꯇꯨ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯁꯦ ꯎꯗꯈꯩ ꯊꯦꯡꯒꯥꯏꯔꯛꯏꯗꯨꯕꯣ ꯖꯦꯅꯦꯔꯦꯇꯔ ꯌꯦꯡꯉꯝꯕ ꯅꯣꯡꯁꯥꯕꯒ ꯂꯣꯏꯖꯤꯡꯒꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯧꯔꯛꯂꯤꯕ ꯙꯞꯇꯨꯗ ꯌꯦꯡꯉꯛꯏ ꯆꯥꯎꯕꯗꯤ ꯄꯪꯆꯥꯎ ꯆꯥꯎꯗꯦꯕꯨ ꯙꯞꯇꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯝꯕꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯗꯣ ꯑꯄꯤꯛꯄ ꯃꯤꯒꯤ ꯈꯨꯄꯥꯛꯅ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯅꯤꯡꯕ꯭ꯔꯥ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯐꯠ ꯆꯪꯈ꯭ꯔꯦ ꯂꯣꯏꯖꯤꯡꯅ ꯃꯥꯅꯗꯤ ꯇꯧꯔꯤꯕ ꯗꯞꯁꯤꯗ ꯑꯩꯈꯣꯏ ꯀꯤꯔꯝꯃꯤꯅꯤ ꯁꯤꯅꯤ ꯈꯟꯖꯔꯝꯗꯣꯏꯁꯤ ꯍꯧꯗꯣꯡ ꯃꯆꯥ ꯍꯤꯛꯃꯥꯟꯈꯩ ꯅꯣꯡꯁꯥꯕꯅ ꯀꯨꯏꯅ ꯕꯁꯟꯇ ꯂꯥꯛꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡ ꯃꯆꯥꯗꯨꯗ ꯕꯁꯟꯇ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯨꯅꯤ ꯅꯪ ꯂꯩꯔꯦꯅ ꯌꯥꯝ ꯀꯥꯛꯅ ꯉꯥꯡꯉꯤꯗ ꯑꯩꯈꯣꯏꯁꯦ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯂꯥꯛꯈꯤꯕꯅꯤꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯖꯦꯅꯦꯔꯦꯇꯔ ꯃꯅꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯕ ꯌꯨꯝ ꯑꯅꯤꯃꯛꯀꯤ ꯃꯤꯅꯦ ꯑꯣꯏꯔꯤꯁꯦ ꯑꯗꯨꯏꯅꯦ ꯇꯧꯏꯁꯦ ꯀꯩꯐꯥꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏ ꯀꯌꯥꯝ ꯐꯖꯒꯦ ꯐꯖꯕꯅꯤ ꯀꯌꯥꯝ ꯐꯖꯒꯦꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦꯕ ꯑꯩꯗꯤ ꯑꯔꯦꯝꯕꯒꯤ ꯈꯪꯉꯨꯕꯅꯦ ꯑꯩꯁꯦ ꯍꯧꯔꯛꯀꯅꯣ ꯅꯪ ꯑꯗꯨꯝ ꯈꯨꯏꯒꯦꯗꯅꯤ ꯑꯁꯨꯝꯅ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯅꯤꯗꯣ ꯀꯩꯐꯥꯅ ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯇꯥꯟꯖꯥꯁꯤꯗ ꯀꯩ ꯊꯕꯛ ꯁꯨꯁꯨ ꯕ꯭ꯔꯦꯛ ꯅꯣꯡꯁꯥꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯀꯩꯐꯥ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯏ ꯅꯣꯡꯁꯥꯕꯒ ꯂꯣꯏꯖꯤꯡꯒꯗꯤ ꯅꯣꯛꯂꯤ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜ ꯑꯅꯤ ꯊꯦꯡꯅꯈꯤꯕꯁꯤꯗꯤꯀꯣ ꯅꯪꯅ ꯑꯗꯨꯗ ꯀꯤꯡ ꯑꯣꯐ ꯖꯪꯒꯜꯅꯤ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯍꯣꯔꯦꯟꯅꯦ ꯂꯩ ꯍꯨꯛ ꯂꯣꯏꯔꯒ ꯅꯪꯅ ꯃꯪꯅꯣꯏ ꯏꯕꯦꯝꯃꯁꯤꯗ ꯏꯁꯥꯅ ꯑꯙꯥꯃꯔꯥ ꯑꯣꯏꯕ ꯌꯥꯔꯦꯅ ꯈꯣꯏꯔꯝꯃꯨꯅꯤꯀꯣ ꯑꯗꯩꯗꯤ ꯇꯪꯈꯥꯏ ꯑꯣꯏꯔꯝꯕꯗꯒꯤꯅꯦ ꯈꯨꯗꯛꯇ ꯃꯄꯨꯝ ꯑꯣꯟꯈ꯭ꯔꯅꯤ ꯀꯩꯐꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯃꯤꯠꯅ ꯈꯛ ꯌꯦꯡꯉꯛꯏ ꯀꯩꯅ꯭ꯌꯥꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯣ ꯄꯣꯠꯂꯣꯏ ꯁꯦꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯨꯗ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯊꯣꯡꯅꯥꯎꯗꯒꯤ ꯀꯩꯐꯥꯅ ꯐꯝꯃꯤꯗꯨ ꯐꯣꯇꯣ ꯅꯝꯃꯒ ꯊꯥꯖꯤꯜꯂꯤ ꯀꯩꯐꯥꯒꯤ ꯐꯣꯟꯗꯨ ꯅꯣꯡꯁꯥꯕꯅ ꯄꯥꯏꯕꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯌꯦꯡꯉꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯐꯥꯒꯤ ꯃꯥꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯃꯤ ꯀꯩꯐꯥꯁꯨ ꯌꯦꯡꯗ ꯁꯥꯗꯨꯅ ꯌꯦꯡꯂꯤ ꯐꯣꯇꯣꯗꯨꯒꯤ ꯃꯈꯥꯗꯅ ꯋꯥꯍꯩ ꯑꯣꯏꯅ ꯑꯁꯨꯝꯅ ꯏꯔꯤ ꯗꯥꯛꯇꯔ ꯕꯥꯕꯨ ꯀꯔꯤꯒꯤꯅꯣ ꯏꯁꯨꯛ ꯁꯨꯛꯏꯗꯨꯕꯣ ꯀꯩꯅꯣꯝꯃ ꯈꯪꯖꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯣꯡꯁꯥꯕꯒ ꯂꯣꯏꯖꯤꯡꯒꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯋꯥꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯀꯩꯐꯥꯅ ꯅꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔꯒ ꯊꯥꯈꯤ ꯌꯥꯡꯒꯣꯏꯁꯅꯥ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯕꯥꯕꯨꯅ ꯂꯥꯟꯗ꯭ꯔꯣ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯃꯥꯟꯅꯕ ꯖꯨꯠ ꯆꯥꯕꯒ ꯁꯪꯒ ꯇꯧꯍꯧꯗꯕꯒꯤꯅꯤ ꯅꯪꯁꯨ ꯃꯣꯏ ꯃꯤꯆꯪꯂꯥ ꯍꯩꯃꯥ ꯁꯥꯎꯔꯕ꯭ꯔꯣ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯕꯣꯔ ꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯔꯒ ꯀꯨꯃꯥꯔꯅ ꯃꯄꯥ ꯁꯛꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯍꯥꯟꯅ ꯅꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯃꯨꯛ ꯅꯝꯃꯤ ꯂꯣꯏꯔꯒ ꯀꯩꯅ꯭ꯌꯥ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯥꯟꯗꯣꯞ ꯆꯪꯉꯝꯗꯥꯏꯗ ꯀꯨꯃꯥꯔꯗ ꯍꯥꯟꯅ ꯈꯣꯏꯔꯝꯃꯤ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯥꯟꯗꯣꯞ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯂꯩꯁꯤꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯣꯟꯇꯦꯛ ꯊꯥꯡꯇꯣꯛꯑꯃꯒ ꯆꯪꯈ꯭ꯔꯤ ꯀꯩꯅ꯭ꯌꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯀꯨꯖꯗ ꯄꯨꯟꯅꯕ ꯍꯥꯟꯅ ꯃꯣꯟꯇꯦꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨꯕꯨ ꯇꯠꯂꯔꯣꯏꯗꯕ ꯂꯪꯂꯥ ꯑꯃꯅ
ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯗꯥꯟ ꯊꯥꯗꯕ ꯆꯪꯅꯔꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯍꯥꯏꯒꯠꯂꯨꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯉꯝꯕꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯄꯥꯁꯨ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯣꯠꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯀꯩꯅ꯭ꯌꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯊꯤꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯌꯥꯡꯒꯣꯏꯁꯅꯥ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯗꯥꯟ ꯊꯥꯗꯅꯕ ꯂꯣꯏꯔꯒ 8ꯔꯛ ꯂꯩ ꯀꯣꯏꯕ ꯍꯧꯏ꯫ ꯀꯩꯐꯥꯒꯤ ꯉꯛꯁꯝꯗ ꯁꯦꯝꯕꯗ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨ ꯐꯅ ꯋꯥꯔꯝꯒꯅꯤ꯫ 8ꯁꯨꯕ ꯀꯣꯏꯕ ꯂꯣꯏꯔꯒ ꯊꯋꯥꯏꯅ ꯈꯣꯏꯗꯥꯅ ꯂꯦꯡꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯀꯩꯐꯥꯒꯤ ꯉꯛꯁꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯨꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯡꯒꯣꯏꯁꯅꯥ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯩꯐꯥꯗ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯃꯃꯤꯠ ꯄꯥꯡꯉꯛꯄꯗ ꯀꯩꯐꯥꯗ ꯃꯤꯆꯤ ꯑꯃ ꯈꯠꯆꯤꯜꯂꯤ꯫ ꯀꯩꯐꯥꯁꯨ ꯋꯥꯅ ꯅꯣꯛꯄ ꯈꯪꯂꯝꯕꯗꯨ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯍꯔꯥꯎꯔꯝꯃꯣꯏꯗꯕ ꯍꯥꯏꯕꯕꯨ ꯁꯅꯥꯍꯟꯕꯤꯇꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯅ꯭ꯌꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥꯕꯨ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯀꯩꯐꯥꯒꯤ ꯉꯛꯁꯝꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯀꯩꯐꯥꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯏ꯫ ꯀꯩꯐꯥꯅ ꯂꯩ ꯍꯨꯛꯑꯝꯗꯥꯏꯗ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯃꯀꯣꯛ ꯅꯣꯟꯊꯔꯛꯏ꯫ ꯀꯩꯐꯥꯅꯁꯨ ꯅꯤꯡꯊꯤꯅ ꯍꯨꯛꯂꯦ꯫ ꯑꯗꯨꯒ ꯈꯖꯤꯛ ꯑꯃꯨꯛ ꯁꯦꯝꯃꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯂꯩ ꯍꯨꯛꯄ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯈ꯭ꯋꯥꯏꯉꯝꯕ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯛꯏ, "ꯒꯥꯔꯤ ꯊꯧꯔꯣ, ꯌꯨꯝ ꯍꯜꯂꯁꯤ"꯫ "ꯍꯣꯏ ꯁꯥꯔ"꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯅꯤꯗꯨ ꯂꯦꯞꯈꯠꯍꯟꯗꯨꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯀꯤꯔꯤꯕ ꯀꯤꯁꯤꯗꯨ ꯅꯥꯟꯊꯣꯛꯂꯛꯀꯦ ꯇꯧꯕꯗꯨꯗ ꯀꯩꯐꯥꯅ ꯃꯈꯨꯠꯅ ꯐꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯀꯩꯅ꯭ꯌꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯀꯤꯁꯤꯗꯨ ꯆꯦꯠꯅ ꯊꯣꯛꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯀꯤꯁꯤꯟꯕꯤꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯦ꯫ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯄꯨꯂꯞ ꯄꯨꯟꯅ ꯐꯝꯍꯜꯂꯒ ꯇꯧꯒꯗꯕ ꯇꯧꯕ ꯂꯣꯏꯔꯒ ꯀꯩꯐꯥ ꯍꯥꯟꯅ ꯃꯌꯨꯝꯗ ꯍꯜꯂꯝꯅꯕ ꯊꯣꯛꯅꯕ ꯂꯦꯞꯈꯠꯂꯛꯄꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯄꯥꯛ ꯑꯃꯅ ꯅꯥꯡꯒꯟꯗ ꯊꯥꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ "ꯀꯥꯡ ꯑꯃ ꯇꯣꯡꯉꯦꯅ ꯍꯥꯠꯄꯅꯦ"꯫ ꯀꯩꯐꯥ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯨ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯃꯤꯠꯐꯝ ꯍꯦꯛ ꯍꯣꯡꯗꯕ ꯃꯈꯩ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯣꯡꯁꯥꯕꯅ ꯅꯥꯀꯣꯡ ꯃꯌꯥꯗ, "ꯌꯥꯔꯦꯅꯦꯍꯦ, ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗ꯭ꯔꯦꯅꯦ"꯫ ꯀꯩꯐꯥ ꯃꯤꯠꯐꯝꯗꯨ ꯍꯣꯡꯂꯒ ꯅꯣꯡꯁꯥꯕꯗ ꯑꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯡꯖꯤꯟꯗ ꯂꯩꯁꯤꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯇꯧꯕꯗ ꯂꯣꯏꯖꯤꯡꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏ ꯅꯥꯡꯒꯟꯗ ꯑꯣꯏꯅ ꯊꯥꯍꯜꯂꯤ꯫ ꯅꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ ꯑꯃꯠꯇꯅ ꯊꯦꯡꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯊꯦꯡꯉꯒ ꯃꯥꯡꯊꯣꯛꯄꯤꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯇꯥꯕꯅꯤ, ꯆꯦꯛꯁꯤꯜꯂꯨ"꯫ ꯑꯁꯨꯝꯅ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯝꯃꯒ ꯆꯠꯈꯤ꯫ ꯂꯩꯁꯤꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ꯫ ꯃꯅꯨꯡꯗꯒꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ, "ꯕꯦꯝꯃꯥ, ꯂꯥꯛꯑꯣꯅꯦꯍꯦ, ꯅꯆꯦꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯉꯨ ꯂꯥꯎꯅꯦ"꯫ "ꯇꯥꯔꯦ ꯃꯃꯤ"꯫ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏꯁꯅꯥ ꯑꯃꯨꯛ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡ ꯊꯤꯟꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯩꯁꯤꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯅꯣꯡꯁꯥꯕꯗꯨ ꯀꯩꯅ꯭ꯌꯥ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯩꯅ꯭ꯌꯥꯕꯨ ꯀꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯊꯧꯔꯛꯂꯤ꯫ ꯂꯝꯕꯤꯗꯅꯤ꯫ ꯅꯣꯡꯁꯥꯕꯅ ꯌꯥꯡꯒꯣꯏꯁꯅꯥꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯡꯒꯣꯏꯁꯅꯥ, ꯅꯪꯅ ꯏꯇꯥꯎꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ"꯫ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯂꯒ, "ꯅꯥꯟ ꯅꯥꯟꯗꯅ ꯊꯝꯗꯣꯏꯅꯤꯗ ꯑꯗꯨꯒꯤꯗꯤ"꯫ ꯅꯣꯡꯁꯥꯕ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯐꯠ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯁꯨ ꯏꯇꯨꯛ ꯇꯨꯛꯊꯔꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ"꯫ "ꯀꯔꯝ ꯀꯥꯟꯗ ꯀꯩꯅ꯭ꯌꯥ ꯊꯣꯛꯂꯛꯀꯗꯣꯏꯅꯣꯅ ꯋꯥꯕꯒꯤ ꯑꯣꯏꯔꯤꯅꯤꯗ"꯫ "ꯑꯁ, ꯅꯪ ꯁꯤꯡꯉꯤꯀꯣ, ꯅꯪ ꯄꯪꯗꯦ"꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯀꯩꯐꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯀꯩꯅ꯭ꯌꯥ ꯀꯨꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯅꯣꯡꯁꯥꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨꯅꯕ ꯊꯧꯈ꯭ꯔꯦ꯫ ꯃꯩ ꯑꯣꯛꯇꯨꯅ ꯌꯥꯡꯒꯣꯏꯁꯅꯥꯕꯨ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯁꯅꯥꯍꯟꯕꯤ ꯅꯨꯄꯤ ꯑꯅꯤꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯇꯪꯈꯥꯏꯀꯨꯞ ꯌꯥꯡꯒꯣꯏꯁꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯝꯗꯥꯏꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯈꯣꯡꯗꯨꯗ ꯈꯛꯅꯦꯠ ꯅꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤꯅꯣ ꯈꯟꯅ
माना अमुक हंदुना सनाहनबीगी खोंगदने चिल्ली सनाहनबीदु चैनादु खांगलगा इमुंगदा चंगमिनरकले यांगोई सना मखोई कादत हिंजिलमलगा सनाहनबी साउना थोगलक्तुना हाइरई नुपी अनीदुदा खोंगसिदा माना मुक हंजिलगा नेले नाबना करिनो मतौरे हैमा मतौ मानदना याम ngamiने इचिया नंगना मौसिदिया असुमना वारी सानै मखोइना तौरुरिबदुदि यामना अफबा थबक अमगो कैनियादु पोलोय होंदोकलगा मयामगा पुन्ना अचापोत चामिनादुना लैरि ngaiहक लैरगा लाक्लिबा मयामदो चटलगे हाइरमदुना चटनख्रे चाइरिबा सिंगदु यांगोई सना तपना तपना लोइसिल्ली मखादा सनाहनबिना तोंबदा करी करीनो सिनारमलगा थोखिबदु उइ अदुबु यांगोई सना थोइदोकना खंजिलुद्रे युमसिदा महाक लाकपदा ngairibani aduna ka henba ahenba wangang luba yadri khanna makhada kumagli kaiphaso phatjangakduna yanggoi sanada hairi chaglama ba yanggoi sana lamde haigom mangak hai ngasai makhai bu urude thilliba chandan setliba dress kayada pakjariba magi nupina ga munna yengsilakpaduda kaifana kaino kaidorge yam pakchai tana yengiba nupa oirisu nangi mi yengdudi kaishilaida हैमा यामी काई थिगलकपगी मोंगनिने कैफानो फेतौरगा चाखुमदे चंख्रगा तोंबदे चाक पुखम अनि सेमहलगा टेबल तुदे थम्बी तोंबना तमो लुहोंगबसिबु बोर हाने चारगा कैना कोने चानबदाइने हौजिकांदी अदु चटनबिदु होंख्रबनदे तोंबा नदै मसा चाक थिंगना चाव यादबने तोंबा खंगे हाइबगो मंगंग नोमई मपानदगी तारिबा यांगोइसना कैफाना मागी मरमदा मुन्ना खंगलंबसिदा कैफाबु नुंगसिबा खंगेन हेंगतपगुमना तौरई सेंबा साबु पुमनमक लोइरगा कैफा यांगोई सनाबु कौशलोई अदुगा चाकतो पुन्ना चामिनै कैफाना तोंबा मथक्ता फम्मि सिंगदुगी चाक सरो खाइदोगा मथक्ता थांगतक्रो सिदा कुमागा चाक चारबा हाइदुदी ओइथोरोय मोइदा होय तामो असुमने तोंबने युम मथक्ता फमलिबा कैफागी ममानबा सिंगदुगी चानबा पुरगा चटखिबगा कैफा nga matum ama maruga ningthina manba loiraga yanggoi sanada inbirai yanggoi sanano phetauraga charaga mamai tunon thaki hera haujikta ikai gale na hairamaga nangamuk ikai raba kone ikai na bakhakchilo talle he doctor babu nangse aibu kari haikrage yam lanjata baga sai ish nangna ba phajaraga aidamuk taina biriba phagadaba wadi doctor na nganglaga कैफादु नोकलगा चुबा मेलगा यांगोई सनादा येंगलगा ले कैदौरगे डॉक्टर चारुदना ओकलबा जागा जाद्रसु यारे ऐदि याम तंजैदा वैबा मिसुम इकाई हले करिनो कमाई करिबा डॉक्टर न मुनि येंगसिलकपदा आई इकाई हाइबा ऐसे मही लांगथोखिदौगा माले यांगोई सनागी वहाइदुदा कैफा खोंजल थोकना नोकथोरई अदुगा फममबदगे हौगतख्रगा खुद हामफमदुदा खुद हामदुना ले तोंबसु कुमागा हाइरई तमो नुंगसाबदि मया मरक्ता लेहौदे कै चख्रजानो तमो लोइजिंगना हॉस्पिटलदगी फोन लाएना चटखि हाइरि कैदौबो यावरजानो दादा फोन अमता तौबियोदना कैफा पॉकेटदगी फोन दु लौथोकलगा नुंगसाबदा तौई अहानबदा पाइरक्ते अमुक्का तौबदा पाइरई हेलो हॉस्पिटलदा लैरिबा हौजिकसो ओहोय लैरि सनरेंबिदु यांगोई सनाना लाउ थाउ हाइबगी इंगी तौरकपदुदा थारगा कैफाना कैदोय हाइबनो ममागी मरमदा खंगकपदगी लक्ना फना तौबनी ngसाइदगी हौजिकता तुमथनब हिदाक अमा कापगा पोथाहनखिबदा ngairi यांगोई सनासु बिमोलागी मरमदा खंगदबना हंगलई निने कैदोय हाइनो कैफाना नुंगसाबा अयमुक थमगेको इरेंजना गारी केदो थौरो ऐसु तोंबना हाइरकांदा खंगी होय ऐसु लोइजिंगदे हाइरमबनी नंगोंदे हाइबा नंगद्रे फरे थमो थमो याम हेंजिना खंजिंगनोसना कैसु तौदे असुमना फोन दु थमख्रे यांगोई सना कैफादा मागी वाहंगी पाखोम पियो हाइबगम येंगई कैफा असांगबा सोरा मोहनदोकलगा चिंगलेन बो हाटलिबदो अदै कनासु नते निने बिमोलाननी हाइरक्लिबा वादुदा यांगोई सना थाजदे हाइबगमना येंगई